masak fajabadagi ju crime thoeba masak fajabadagi ne nupa na pambibadagi koi tan tanabibadagi nupi masaje marai bak thiba yumban masing yamba siju thoeba amadang pan adai phajana ju haibidaba aduda nupi myam na kappa kabo haiba sak fajaruba aigi irala na ko Mayambu Kurumzeri and a very good evening. Ipo media ming tabir pamambuku ahan mamaktada Suraj Khongban tabam na taram nokcheri. Ipo media na mayam gidamakta every Wednesday amadi Saturday mayam gidamakta puduna lakcheri ba Crime Diaries ngasigi nifu taruk suba episode yengbire basingbu ahan mamaktada taram nokcheri loni na ikai khumnabu cheri. Ipo media na mayam gidamakta seba tawzeri ba Crime Diaries sungsoi soidana every Wednesday amadi Saturday yengbiu miyeng tabiu loni na ahen ba subscriber amadi ahen ba viewers mayam amaputhok minaraga aikoina pangthok cheri ba Crime Diaries aikogi mission aikogi vision haibadi Manipur state sidagi crime mitigate tawba amadi every nook and corner da aikogi Crime Diaries ki message si yohonba awareness amadi education si piminasi haina thamjaba sida mayamna viewers ehenba amadi subscriber ehenba kayama puthok minaraga Crime Diaries pu aikogi matik magun leiba amadi mayamgi damakta seba pangthokpa matamda yamna safu kanba aikoi ama oiminasi haibasi thamjage loinana Crime Diaries nifu taruk sujalakpasi mayamgi support mayamgi energy tuna aikoi si asuk yamlaba 46 episode se yoba ngamjabani hana thamjaraga mayambo hanana thagachari loinana aikoi gi disclaimer amuka hana thamjabada aikoi gi chahi tara nipal gi makhada leba singna avoid to honbiu loinana legal platform nachade haibasi masu mayamda lauthokchari haibadi legal platform nachade aikoi gi si aikoi na hektamak legal action loba yaba aduguma platform nachade loinana aikogi platform sidi mayamda educate amadi awareness tawnabagi damakta thamjaba aikogi Crime Diaries ni mayamna gyan taminasi bhab taminasi haina thamjaraga ngasigi nifu taruk suba episode sida su sponsor tobirakliba hana su sponsor tobiriba Leiren Jewelry mayamna khangjen biyo loinana ahanba Leiren Jewelry ge akogi outlet si Sagolban Nipa Kaithel ani suba outlet akogi showroom sina Kwa Kaithel Segaro thoda bhabok leikai da leiba Leiren Jewelry mayamgi akogi sana gi darka leiba amadi apamba design amadi reasonable oiba amount amadi quality da short or ba adugum leba Leiren Jewelry ni mayamgi damakta apamba design aduga exclusive design akogi traditionally design to bana ahenba nambanina mayamna akogi Manipur gi Pijek chakchek singsiga chanaraba adugumlaba mayam ama yamna elegantly mayamna lobiyu mayamna order tobiyu haina thamjage ngasigi Crime Diaries nifu taruk suba episode sida aikogi Ozarobita laimana thambiriba topic si fajaruba aigi irala haina thambiri haibadi fajaba haibasi mayamgi su miyeng bamni haibasi mayamna khangnabiri adubu fajaruba sida karamba maral leiba amadi karamba crime chenaba ke haibadu ozadagi tamina nabi khudong chabdu lawsi mayamgi Oza Robita laima studio da lengsinduna lejare mayamda aikogi Oza taramnamta umina si haina thamjage Ozabu taramnokcheri Oza ngasigi Ozana thambiriba se chariba amadi ngasidi nifu taruksu sujal अखोई एपिसोड से अदुगा अखोई सब्सक्राइबर्स से अखोइना व्यूअर्स अमदी सब्सक्राइबर्स से खरे हेना अखोइदा फंगगदी हेना अखोइ से क्राइम डायरीज के मपुंग फाबा हाबदु ओइगदबनिना अखोइ से हाना लैरंबदगी हौजिक से रिस्पांस खितंग हंदबदौनो से अखोइना उजै अदुना मयाम सिदा अखोइना सपोर्ट हेना तोबियो हाइना अखोइना निजरी लोइना ओजागी टॉपिक फजरुबा आई इराला हाबसे यामनदी फजबा अदुगा अमरोमददी अखोइना मीनिंग अमदा सगयाम काकपगी कैनोमसो ओंगदी मानबा अदुगा फजबसिना इफा फजरगा तुम कोइना लैखरगदी यामना फबा फजबसिना करंबा क्राइम चथै हाबदो ओजागी वखलोमदसु ओजाना दम थंबिबे यानी मक्तदा इपो मीडिया की व्यूअर्सिंग क्राइम डायरीज की व्यूअर्सिंग वाई कोकनोना खरमजरी म्याव ngasi खतंग ngange फिजोजे होय खंगदे म्याव मखन मथेलनी म्याव क्राइम डायरीज तो उनाबसिदा ngang नोकपा नतना कोथाबा नतना अतै मतम फंगदे
ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯒ ꯐꯝꯗꯣꯛꯑꯒ ꯈꯤꯇꯪꯒ ꯑꯗꯨꯝ ꯀꯦꯔꯒ ꯑꯁꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯐꯝꯃꯕꯅꯦ ꯁꯤꯒꯤ ꯍꯦꯛ ꯋꯥꯡꯕ ꯍꯦꯛ ꯂꯥꯟꯈꯤꯕꯗꯗꯤ ꯂꯥꯟꯒꯤ ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯉꯥꯏꯍꯥꯛꯃꯨꯛ ꯃꯃꯥ ꯃꯆꯥ ꯑꯃ ꯑꯩꯅ ꯃꯆꯥ ꯑꯅꯤꯒ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯩꯅ ꯌꯥꯏꯄꯣꯛꯁꯤꯗ ꯕꯣꯔꯗꯤꯡꯗ ꯃꯣꯏꯁꯦ ꯊꯤꯟꯕꯗꯅꯦ ꯍꯦꯛ ꯁꯤꯗꯒꯤ ꯊꯧꯗꯈꯤꯕꯒ ꯌꯨꯝꯗꯒꯤ ꯊꯧꯗꯈꯤꯕꯒ ꯐꯣꯟꯁꯤꯅ ꯑꯗꯨꯝ ꯌꯥꯏꯄꯣꯛ ꯌꯧꯕꯗꯅꯦ ꯑꯃꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯏꯅ ꯑꯃ ꯋꯥꯏꯇꯤꯡ ꯂꯩꯁꯜꯂꯛꯄꯤ ꯑꯃ ꯍꯦꯛ ꯊꯝꯕꯒ ꯑꯃ ꯇꯧꯗꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯩꯅꯣ ꯀꯦꯁ ꯅꯨꯃꯤꯠ ꯊꯣꯛꯄꯒꯤ ꯃꯌꯨꯝꯗ ꯍꯟꯕꯩ ꯂꯥꯛꯃꯤꯟꯅꯕꯗꯨꯁꯨ ꯑꯗꯨꯁꯨ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯩꯒ ꯃꯣꯏꯒ ꯋꯥꯔꯤꯕꯨ ꯍꯦꯛ ꯁꯥ ꯐꯪꯗꯕ ꯑꯗꯩ ꯑꯩꯁꯤꯅꯅꯦ ꯐꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯠꯀꯗꯕꯁꯦ ꯁꯤꯁꯦ ꯑꯣꯐꯤꯁꯇ ꯑꯣꯏꯔꯒꯅ ꯊꯨꯞꯄꯒꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯗ ꯁꯨꯃꯥꯏꯅ ꯆꯠꯂꯥꯎ ꯌꯦꯞꯁꯟꯗꯣꯏꯅꯤ ꯂꯥꯎ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑ ꯄꯣꯂꯤꯊꯤꯟ ꯑꯃ ꯍꯥꯞꯄꯒ ꯐꯤꯁꯦ ꯍꯦꯛ ꯏꯜꯂꯛꯄꯐꯥꯎ ꯅꯪꯗꯦꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯌꯥꯟꯁꯜꯂꯅꯤꯗꯅ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯊꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯒ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯣꯐꯤꯁ ꯌꯧꯔꯀꯥꯟꯗ ꯈꯥꯝꯃꯀꯥꯟꯗꯅꯦ ꯔꯥꯅꯤ ꯐꯤꯗꯣ ꯂꯧꯊꯣꯛꯑ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯤꯁꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤꯁꯨ ꯉꯥꯏꯔꯦ ꯐꯤ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯒꯥꯔꯤꯁꯦ ꯀꯣꯔꯣꯛ ꯊꯧꯔꯛꯑꯅꯤ ꯂꯥꯎ ꯏꯕꯦꯝ ꯆꯠꯁꯦꯅ ꯑꯗꯨꯒ ꯐꯤꯁꯦ ꯍꯦꯛꯇ ꯁꯤ ꯌꯧꯔꯒ ꯏꯟꯗꯣꯏꯅꯤ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯌꯦ ꯏꯆꯦꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯎꯕꯗꯗꯤ ꯀꯦꯗꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯁꯦꯝꯖꯅ झꯟꯖ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯑꯗ ꯂꯩꯕꯣꯏ ꯅꯤꯡꯉꯦ ꯑꯗꯨꯒ ꯌꯨꯝꯗꯗꯤ ꯀꯣꯛꯐꯧ ꯁꯝꯖꯦꯠ ꯍꯥꯠꯄ ꯁꯪꯉꯝꯗ꯭ꯔꯦꯅꯀꯣ ꯑꯗꯩ ꯑꯩ ꯇ꯭ꯔꯤꯁꯥꯟ ꯑꯃꯒꯅꯦ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃ ꯌꯥꯜꯂ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅꯅꯦ ꯊꯕꯛꯁꯦ ꯑꯃꯒꯤ ꯑꯃꯨꯛ ꯑꯗꯨꯝ ꯐꯣꯟ ꯑꯃꯨꯛ ꯃꯤ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗ ꯅꯪꯅꯕ ꯀꯦꯕ ꯈꯣꯠꯄ ꯍꯣꯠꯅꯕꯗ ꯑꯝꯇ ꯍꯣꯏ ꯁꯪꯗꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕꯁꯤꯗ ꯁꯨꯃꯥꯏꯅ ꯀꯦꯗꯅꯗ ꯂꯩꯕꯣꯏ ꯅꯤꯡꯉꯝꯒꯅꯤ ꯅꯣꯡꯇ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯃꯈꯟ ꯋꯥꯔꯤ ꯈꯔ 10ꯃꯨꯛ ꯑꯩ ꯂꯤꯖꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯋꯥꯔꯤꯁꯦ ꯃꯈꯟ ꯌꯥꯎꯋꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯄꯤ ꯌꯥꯕ ꯃꯅꯦꯝꯕꯣꯛ 2 ꯃꯀꯨꯕꯣꯛ 2 ꯍꯣꯔꯦꯟ ꯈꯨꯕꯥꯛ ꯈꯨ ꯌꯥꯕ ꯋꯥꯔꯤ ꯍꯣꯏ ꯃꯔꯤ ꯐꯖꯕ ꯌꯥꯎꯏ ꯍꯣꯏ ꯌꯥꯝꯅ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯍꯣꯏ ꯄꯦꯟꯖꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯉꯍꯥꯃꯨꯛꯁꯦ ꯉꯁꯤꯗꯤ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯂꯩꯕ ꯏꯅꯥꯎꯁꯤꯡ ꯈꯔ ꯑꯩ ꯂꯥꯛꯃꯤꯟꯅꯩ ꯑꯗꯣ ꯑꯁ ꯑꯩꯅꯦ ꯅꯣꯏ ꯉꯍꯥꯃꯨꯛꯇ ꯑꯩꯅ ꯋꯥꯔꯤꯗꯣ ꯃꯣꯏꯁꯨ ꯇꯥꯖꯁꯅꯨꯅꯅꯦ ꯃꯅꯨꯡꯗ ꯍꯦꯛ ꯐꯝꯍꯜꯂꯨꯔꯦ ꯏꯁꯇꯗꯤꯑꯣ ꯃꯅꯨꯡꯁꯤꯗ ꯑꯗ ꯃꯣꯏꯅꯅꯦ ꯐꯝꯕꯗꯣ ꯎꯕꯗ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯃꯟꯗꯅ ꯑꯉꯥꯡ ꯅꯍꯥ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯍꯣꯏ ꯃꯣꯏꯁꯦꯀꯣ ꯍꯣꯏ ꯃꯥꯅꯦ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯊꯣꯛꯈ꯭ꯔꯕꯅꯦꯕ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯥꯅꯦ ꯑꯗ ꯃꯥꯅꯦ ꯑꯁ ꯑꯩ ꯅꯣꯏ ꯂꯩꯔ ꯋꯥꯔꯤ ꯂꯤ ꯉꯝꯗꯦ ꯅꯣꯏ ꯅꯁꯛ ꯎꯕꯗ ꯑꯅꯧꯕ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯉꯍꯥꯃꯨꯛ ꯂꯥꯛꯑꯝꯕꯗꯨꯁꯨ ꯌꯥꯎꯔꯤ ꯑꯗꯩ ꯉꯍꯥꯃꯨꯛ ꯂꯥꯛꯑꯝꯕꯗꯣ ꯌꯥꯅꯔꯒ ꯍꯟꯖꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯦ ꯍꯣꯏ ꯍꯣꯏ ꯂꯦꯞꯇꯦ ꯂꯥꯛꯄ ꯑꯗ ꯑꯩꯅꯅꯦ ꯅꯣꯏ ꯃꯄꯥꯟꯗ ꯐꯝꯃꯣ ꯉꯁꯤꯗꯤ ꯑꯩ ꯅꯣꯏ ꯎꯔꯗꯤ ꯑꯩ ꯋꯥꯔꯤ ꯂꯤ ꯉꯝꯗꯦꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯐꯝꯍꯟꯈ꯭ꯔꯦꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯣ ꯄꯨꯛꯅꯤꯡꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯥꯏ ꯑꯩꯅ ꯑꯌꯨꯛꯇ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯣꯏꯅ ꯑꯃꯅ ꯋꯥꯏ ꯇꯩ ꯂꯩꯔꯝꯃꯦ ꯃꯣꯏꯗꯣ ꯑꯗꯩ ꯑꯃꯅ ꯙꯨꯛ ꯀꯠꯇꯒꯤ ꯄꯨꯊꯣꯔꯛꯑꯦ ꯑꯗꯩ ꯑꯃꯅ ꯆꯥꯛ ꯊꯣꯡ ꯂꯩꯔꯝꯃꯦ ꯑꯗꯩ ꯃꯆꯥ ꯆꯦꯟꯕꯤ ꯑꯃ ꯂꯩ ꯑꯗꯨꯅ ꯅꯪꯗꯤ ꯌꯥꯎꯔꯨꯔꯅꯣꯅ ꯃꯣꯏꯅ ꯌꯥꯎꯍꯟꯗ ꯂꯩꯔꯝꯃꯦ ꯃꯣꯏ ꯑꯁ ꯃꯧ ꯃꯆꯥ 3ꯗꯨꯅꯅꯦ ꯀꯌꯥ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯨꯡꯗꯨꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯕꯗꯨꯗ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯃꯈꯟꯁꯦ ꯌꯥꯝꯃꯦ ꯑꯩꯁꯨ ꯃꯅꯦꯝꯕꯣꯛ ꯑꯃꯅꯦ ꯃꯧ ꯃꯁꯤꯡ ꯈꯪꯗꯅ ꯊꯦꯡꯅꯔꯛꯑꯕ ꯍꯣꯏ ꯃꯅꯦꯝꯕꯣꯛ ꯑꯃꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯩꯃꯤꯟꯅꯕ ꯑꯔꯥꯛꯄ ꯃꯤꯁꯦ ꯑꯩ ꯂꯣꯏꯅꯅꯦ ꯉꯝꯃꯦ ꯂꯣꯏꯅꯕ ꯂꯣꯏꯅ ꯅꯨꯡꯁꯤꯅ ꯍꯦꯛ ꯑꯩꯒꯤ ꯏꯅꯥꯎꯗꯧꯅ ꯃꯤꯇꯣꯞꯇꯧꯅ ꯈꯟꯗꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯒ ꯍꯥꯏꯖꯅꯤꯡꯕꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯕꯗꯣ ꯂꯥꯏꯅ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯑꯃꯒ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯁꯦ ꯌꯥꯝ ꯆꯝꯃꯦꯕ ꯑꯩ ꯏꯁꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯝꯕ ꯑꯩꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯑꯍꯤꯡ ꯑꯃꯇꯪ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗ ꯈꯪꯒꯅꯦꯕꯀꯣ ꯅꯣꯡꯃꯇꯪ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯄꯣꯡꯕ ꯊꯣꯏꯕ ꯆꯥꯎꯊꯣꯛꯄ ꯃꯤꯅꯗꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯗꯣꯏ ꯃꯥꯜꯂꯤ ꯏꯆꯦꯁꯦ ꯌꯥꯝꯅ ꯀꯥꯏꯅꯀꯣ ꯋꯥꯒꯁꯦ ꯉꯥꯡꯕ ꯏꯆꯦ ꯃꯅꯥꯛ ꯆꯪꯕꯒꯁꯦ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯝꯕ ꯑꯗꯨꯅ ꯑꯩꯅ ꯆꯝꯕꯁꯤꯅꯁꯨꯅꯦ ꯃꯤꯁꯦ ꯂꯣꯏ ꯈꯣꯟꯖꯟꯕ ꯃꯥꯅꯤ ꯃꯥꯅꯤ ꯇꯥꯁꯟꯕ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯦꯕ ꯆꯝꯕꯁꯤꯅ ꯑꯩꯅ ꯄꯣꯡꯗ ꯊꯣꯏꯗ ꯋꯥꯁꯨ ꯉꯥꯡꯗꯕꯤ ꯃꯨꯛꯇꯅ ꯂꯩꯔꯝꯃꯗꯤ ꯃꯤꯁꯨ ꯑꯩ ꯅꯥꯛꯇ ꯅꯛꯅꯤꯡꯉꯣꯏ ꯂꯥꯛꯅꯤꯡꯉꯣꯏꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯅ ꯏꯆꯝ ꯑꯆꯨꯝꯕꯅꯤ ꯆꯝꯃꯕꯅꯤꯅꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯝꯕꯗꯨꯅꯁꯨ ꯍꯦꯟꯅ ꯃꯒꯨꯟꯁꯨ ꯋꯥꯡꯉꯤꯅꯤ ꯍꯣꯏ ꯑꯩꯅꯁꯨ ꯏꯁꯥꯅ ꯈꯜꯂꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯆꯝꯕꯁꯤꯅꯅꯤꯀꯣ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅꯃꯛ ꯇꯥꯁꯟ ꯈꯣꯝꯖꯤꯟꯗꯅ ꯑꯩꯅ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯉꯝꯃꯤꯁꯦ ꯑꯩꯒꯤ ꯌꯥꯝ ꯆꯝꯕ ꯏꯇꯧꯁꯤꯅꯅꯦꯅ ꯑꯩ ꯏꯁꯥꯅꯁꯨ ꯁꯤꯁꯦ ꯈꯟꯖꯩꯕꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯐꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯉꯍꯥꯃꯨꯛꯀꯤ ꯀꯃꯦꯟꯁꯤꯗꯤꯅꯦ ꯑꯩꯅ ꯀꯞꯄꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯍꯦꯛ ꯍꯧꯔꯛꯄꯒ ꯀꯞꯄꯕꯅꯤꯅꯀꯣ ꯑꯩꯗꯤ ꯅꯪꯅ ꯋꯥ ꯉꯥꯡꯉꯤꯉꯩ ꯑꯩ ꯎꯠꯇ꯭ꯔꯤꯉꯩꯗꯩ ꯑꯗꯨꯝ ꯄꯤꯁꯦ ꯇꯥꯔ ꯑꯗꯨꯝ ꯇꯩꯊꯣꯛꯄ ꯍꯣꯠꯅꯔꯕꯅꯦ ꯍꯣꯏ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯈꯥꯡꯒꯠꯄꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕ ꯎꯝ ꯑꯗꯩꯗ ꯃꯥꯅꯦ ꯐꯖꯅ ꯀꯞꯈ꯭ꯔꯦ ꯍꯣꯏ ꯃꯃꯥꯡꯒꯤ ꯑꯗꯩꯗꯤ ꯑꯦꯄꯤꯁꯣꯗꯇꯗꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯀꯃꯦꯟ ꯉꯥꯛꯇ ꯄꯤꯅꯔꯛꯑꯦ ꯃꯌꯥꯝꯁꯤꯅꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦꯡ ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯀꯞꯀꯅꯨ ꯏꯆꯦꯡ ꯀꯞꯄꯗꯣ ꯑꯩꯈꯣꯏꯁꯨ ꯀꯞꯄꯦꯅꯅꯦ ꯀꯃꯦꯟꯗꯣ ꯄꯥꯔꯒ ꯑꯩꯁꯨ ꯑꯃꯨꯛ ꯀꯞꯄꯦ ꯑꯍꯤꯡꯗꯀꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯃꯟꯗꯅ ꯎꯝ ꯌꯥꯝ ꯈꯪꯗꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯅ ꯄꯣꯊꯥꯍꯜꯂꯦ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯑꯗꯣ ꯃꯥꯅꯦ ꯃꯌꯥꯝꯅꯁꯨ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯕ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ Saturday ꯈꯛ ꯍꯥꯞꯀꯠꯂꯤꯉꯩꯗꯅꯦ 2 ꯂꯥꯛꯁꯀ 40-50 ꯑꯗꯨꯝ ꯌꯦꯡꯕꯅꯦꯕ ꯍꯣꯏ ꯃꯤꯁꯦ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯟꯊꯩꯌꯦꯕ ꯑꯗꯨꯒ ꯍꯣꯏ ꯍꯟꯊꯔꯦ ꯑꯩꯅ ꯌꯥꯝ ꯑꯃꯨꯛ ꯍꯟꯊꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯈꯔ ꯀꯨꯏꯔꯀꯥꯟꯗ ꯑꯃꯨꯛ
ꯊꯥ ꯃꯨꯛ ꯐꯥꯔꯀꯥꯟꯗꯕꯨꯗꯤ ꯑꯗꯨꯝ 2 ꯂꯥꯛ ꯍꯦꯜꯂꯛꯑꯦ ꯑꯗꯨꯝ ꯍꯦꯟꯕꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯦꯛ ꯍꯥꯞꯀꯠꯄꯒ ꯅꯤꯅꯤ ꯍꯨꯝꯅꯤꯗꯗꯤ ꯁꯨꯃꯥꯏꯅ 1 ꯂꯥꯛ ꯁꯨꯃꯥꯏꯅ ꯈꯛ ꯑꯣꯏ ꯂꯩꯔꯦꯕ 1 ꯂꯥꯛ 30-40 ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯃꯥꯅꯦ ꯑꯗꯣ ꯌꯥꯝ ꯚꯤꯌꯨꯋꯔꯁ ꯌꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯦꯅꯔꯖꯥꯏꯁ ꯇꯧꯔꯤꯕꯅꯤꯅ ꯍꯣꯏ ꯑꯗꯩ ꯂꯥꯏꯛꯀꯗꯣ ꯃꯤ 9,9-10,000ꯒ yꯧꯔꯝꯕꯗꯨꯅ 3,000-4,000-5,000 ꯈꯛꯀ ꯇꯧꯁꯟꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯥꯡꯅ ꯋꯥꯔꯤꯁꯦ ꯂꯤꯖꯩꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯛ ꯂꯥꯎꯅ ꯑꯝꯇꯗꯤ ꯅꯝꯕꯤꯌꯣꯕ ꯂꯥꯏꯛꯁꯦꯀꯣ ꯅꯨꯡꯉꯥꯏꯌꯦꯕ ꯂꯥꯏꯛ ꯁꯨꯝ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯣꯏ ꯑꯌꯦꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯂꯥꯏꯛꯇꯣ ꯇꯧꯕꯤꯔꯛꯑꯒꯗꯤꯅꯦ ꯑꯩꯈꯣꯏꯅ ꯃꯤꯗꯨꯒ ꯑꯩꯈꯣꯏꯒꯁꯦ ꯄꯥꯎ ꯐꯥꯎꯅꯩꯅꯦꯕ ꯃꯥꯅꯦ ꯃꯤꯁꯤꯅ ꯀꯅꯦꯛ ꯌꯦꯡꯕꯤꯔꯤ ꯇꯧꯔꯛꯏꯅꯤ ꯍꯣꯏ ꯚ꯭ꯌꯨ ꯑꯁꯨꯛ ꯌꯧꯔꯦ ꯍꯥꯏꯕꯗꯨ ꯈꯛꯇꯤ ꯃꯔꯣꯟ ꯊꯣꯛꯇꯦꯕ ꯂꯥꯏꯛꯇꯨꯗꯤ ꯃꯔꯣꯜ ꯑꯃ ꯊꯣꯛꯂꯛꯏꯅꯦꯕ ꯃꯥꯅꯦ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯅ ꯋꯥꯔꯤ ꯑꯃꯅꯦ ꯃꯤ ꯑꯃꯗ ꯑꯩꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯒ ꯃꯤꯗꯨꯅ ꯄꯥꯈ꯭ꯔꯁꯨ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯁꯤꯕ ꯃꯤ ꯑꯃꯗ ꯁꯣꯔꯥꯔꯦꯟꯗ ꯃꯦꯁꯦꯖ ꯊꯥꯕꯒ ꯃꯥꯟꯅꯩꯌꯦꯕ ꯑꯗꯣ ꯃꯦꯁꯦꯖꯇꯣ ꯍꯜꯂꯛꯑꯗꯤ ꯄꯥꯎꯗꯣ ꯐꯥꯎꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯤꯔꯤꯕꯁꯤꯗ ꯌꯦꯡꯉ ꯈꯛ ꯇꯣꯛꯄꯤꯔꯗꯤ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦ ꯀꯃꯦꯟ ꯑꯗꯩ ꯂꯥꯏꯛꯇꯣ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎꯁꯦ ꯐꯥꯎꯅꯔꯤꯅ ꯂꯩꯖꯩꯅꯦꯕ ꯑꯗꯩ ꯀꯃꯦꯟꯒꯁꯦ ꯑꯗꯨꯝ 1,000 ꯁꯨꯃꯥꯏꯅ ꯌꯧꯔꯝꯕꯁꯤꯅ 300 ꯁꯨꯃꯥꯏꯅ ꯈꯛꯇꯒ ꯂꯩꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯃꯌꯥꯝ ꯕꯤꯠ ꯇꯦꯛꯂꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯛ ꯇꯦꯛ ꯇꯦꯛꯂꯛꯑꯦꯕ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯑꯁ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩꯅꯣꯁꯦ ꯍꯟꯊꯔꯖꯥꯔꯥ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯕꯨ ꯁꯇꯔꯗꯦ ꯈꯛ ꯐꯖꯅ ꯍꯥꯞꯄꯅ ꯐꯔꯗꯣꯏꯖꯥꯠꯂ ꯑꯃꯨꯛ ꯈꯟꯅꯩꯌꯦꯕꯀꯣ ꯑꯗꯩ ꯑꯅꯤꯔꯛ ꯁꯣꯏꯗꯅ ꯍꯥꯄꯛꯄꯁꯤꯒꯤꯗꯤ ꯑꯃꯨꯛ ꯍꯔꯥꯎꯖꯗꯅ ꯃꯌꯥꯝꯅ ꯑꯁ ꯋꯥꯅ ꯉꯥꯏꯔꯤꯅꯤ ꯏꯆꯦꯅ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯚꯤꯌꯨꯋꯔ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯀꯃꯦꯟ ꯂꯥꯏꯛꯁꯦ ꯑꯝꯇ ꯍꯟꯊꯕꯤꯒꯅꯣꯕꯀꯣ ꯃꯥꯅꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯀꯩꯅꯣꯁꯦ ꯑꯍꯥꯟꯕ ꯋꯥꯔꯤꯁꯦ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩꯌꯦꯅ ꯃꯁꯛ ꯐꯖꯔꯦ ꯑꯩꯁꯦ ꯂꯣꯏ ꯂꯥꯏꯕꯛ ꯐꯔꯅꯤ ꯃꯁꯛ ꯐꯖꯔꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥꯅ ꯂꯧꯔꯒ ꯂꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯛ ꯐꯖꯕꯗꯒꯤꯁꯨ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯦꯕ ꯃꯁꯛ ꯐꯖꯕꯗꯒꯤꯅꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯕꯗꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯕꯗꯒꯤ ꯅꯨꯄꯤ ꯃꯁꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕ ꯌꯨꯝꯕꯥꯟ ꯃꯁꯤꯡ ꯌꯥꯝꯕ ꯁꯤꯁꯨ ꯊꯣꯛꯑꯦꯕ ꯑꯃꯗꯪ ꯄꯥꯟ ꯑꯗꯩ ꯐꯖꯅꯁꯨ ꯍꯥꯏꯕꯤꯗꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯞꯄꯒꯕꯧ ꯍꯥꯏꯌꯦꯕ ꯁꯛ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯂꯥꯅꯀꯣ ꯃꯁꯛ ꯐꯖꯃꯜꯂꯁꯨ ꯏꯔꯥꯡ ꯊꯣꯛꯇꯅ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗꯁꯨ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯗꯨꯝ ꯃꯥꯡꯉꯒꯗꯤ ꯂꯩꯔꯕ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤ ꯑꯉꯥꯡ ꯏꯕꯦꯝꯃꯁꯦ ꯌꯥꯝ ꯑꯉꯥꯡꯅꯦꯕ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯁꯤꯗꯅꯦ ꯁ꯭ꯀꯨꯜꯗ ꯍꯦꯛꯇꯅꯦ ꯃꯥꯁꯤ 9ꯗ ꯍꯣꯡꯉꯦ ꯍꯥꯏꯕ ꯑꯗꯨ ꯁ꯭ꯀꯨꯜꯁꯤꯗ ꯍꯥꯟꯅ ꯇꯝꯃꯝꯕ ꯁꯥꯇ꯭ꯔꯈꯩ ꯑꯅꯧꯕ ꯇꯝꯃꯛꯄꯈꯩ ꯃꯥꯁꯦ ꯍꯦꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯌꯦ ꯑꯉꯥꯡꯁꯦ ꯐꯖꯩꯌꯦꯕ ꯃꯁꯛꯁꯦ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯃꯁꯝꯒꯁꯦ ꯁ꯭ꯋꯥꯏꯗ ꯀꯛꯑꯒ ꯉꯧꯔ ꯃꯁꯥꯁꯦ ꯄꯥꯔꯒ ꯋꯥꯡ ꯆꯥꯎꯔꯒ ꯃꯁꯥꯁꯦ ꯁꯤꯠ ꯅꯥꯜꯂꯒ ꯃꯥꯁꯦ ꯍꯦꯛꯇ ꯇꯥꯟꯅꯕꯅꯦꯌꯦ ꯅꯣꯛꯄꯗꯒꯁꯦ ꯃꯁꯦ ꯃꯥꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅꯐꯧꯅꯦ ꯄꯥꯝꯃꯨꯏꯗꯀꯣꯅ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅꯅꯦ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯍꯥꯏꯕꯗꯅꯦ ꯃꯣꯏ ꯊꯣꯡꯒꯥꯟꯁꯦ ꯂꯥꯛꯄꯗ ꯍꯦꯛꯇ ꯇꯥꯟꯅꯕꯗ ꯑꯃꯅ ꯑꯃꯨꯛ ꯇꯥꯟꯅꯅꯤ ꯃꯥꯁꯦ ꯑꯃꯅ ꯑꯃꯨꯛ ꯇꯥꯟꯅꯅꯤꯗ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯃꯥꯅꯁꯨ ꯅꯨꯡꯁꯤꯗꯅ ꯌꯥꯊꯣꯛꯎꯔꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯗꯨꯝ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯗꯨꯒꯤ ꯆꯤꯊꯤ ꯄꯤꯁꯜꯂꯛꯄ ꯑꯃꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯊꯣꯛꯑꯦ ꯇꯨꯏꯁꯟ ꯆꯠꯂꯦꯗꯅ ꯁꯦꯟꯅꯗꯣꯏꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯆꯥꯄꯣꯠꯁꯦ ꯄꯤꯁꯜꯂꯛꯀꯅꯤ ꯃꯁꯥꯒꯤ ꯑꯌꯥꯕ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅꯅꯦ ꯀꯣꯏꯒꯦꯐꯧ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯃꯁꯛ ꯐꯥꯎ ꯈꯪꯗ꯭ꯔꯤꯕ ꯑꯆꯥꯄꯣꯠꯁꯦ ꯄꯪꯄꯤꯗ ꯄꯤꯁꯜꯂꯛꯇꯣꯏꯅꯦ ꯃꯃꯥꯟꯅꯕꯤꯅ ꯑꯃꯅ ꯑꯃꯨꯛ ꯑꯗꯩ ꯑꯉꯥꯡ ꯑꯃꯗ ꯑꯃꯨꯛ ꯄꯤꯁꯜꯂ ꯊꯤꯟꯖꯜꯂꯛꯄꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯈꯠꯅꯔꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒꯤꯀꯣ ꯅꯪꯅ ꯌꯥꯕꯩꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦ ꯃꯤꯅ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯁꯨꯅꯦ ꯅꯨꯄꯤꯁꯤꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯃꯄꯥ ꯍꯣꯏꯅ ꯁꯨꯝ ꯃꯃꯥ ꯍꯣꯏ ꯀꯩ ꯐꯤꯔꯣꯜ ꯌꯣꯜꯂ ꯈꯣꯠꯂ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯗꯨꯀꯥꯟ ꯑꯃ ꯐꯝꯃ ꯍꯤꯡꯖꯕꯗꯨꯅꯦꯕ ꯑꯗ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯃꯨꯛꯆꯕ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯃꯣꯏꯒꯤꯅꯅꯦ ꯄꯨꯔꯥ ꯃꯌꯨꯝ ꯃꯀꯩꯁꯦ ꯕꯤꯜꯗꯤꯡꯅꯦ ꯑꯗꯨꯝ ꯕꯤꯜꯗꯤꯡꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯂꯣꯏ ꯊꯕꯛ ꯇꯧꯋꯦ ꯃꯣꯏꯒꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯃꯣꯏ ꯃꯃꯥ ꯃꯄꯥꯅꯗꯤ ꯌꯥꯝ ꯑꯉꯥꯡꯗꯧꯅ ꯊꯝꯃꯤꯕ ꯂꯥꯏꯔꯤꯛꯀꯁꯦ ꯌꯥꯝ ꯇꯝꯍꯟꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦꯅ ꯋꯥꯈꯟꯗ ꯌꯥꯝ ꯆꯥꯎꯅꯀꯣ ꯅꯨꯄꯤꯒ ꯀꯣꯏꯔꯝꯅꯦꯕꯨ ꯍꯦꯛ ꯊꯥꯖꯗꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯁꯣꯝꯗꯗꯤ ꯀꯣꯏꯒꯦ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯇꯧꯕꯁꯤꯗ ꯇꯨꯏꯁꯟ ꯃꯐꯝꯗꯒ ꯈꯟꯅꯗꯅꯒ ꯇꯧꯔꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯅꯨꯡꯗꯥꯡ ꯑꯃ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯅ ꯐꯣꯟ ꯇꯧꯔꯛꯄꯖꯥꯠꯅꯦꯕ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯅꯦ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯆꯩꯅꯦ ꯗꯨꯀꯥꯟ ꯊꯣꯛꯄꯅꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯌꯨꯝ ꯆꯪꯉꯛꯀꯅꯤ ꯁꯤꯁꯦ ꯅꯨꯄꯥꯈꯩꯒꯤ ꯁꯤ ꯍꯥꯏꯒꯟꯕ ꯋꯥꯅꯦꯕ ꯅꯌꯨꯝ ꯆꯪꯉꯛꯀꯅꯤ ꯑꯗꯩ ꯀꯣꯏꯂꯥꯎ ꯂꯥꯎꯁꯜꯂꯛꯀꯅꯤ ꯒꯥꯏꯁꯦ ꯑꯗ ꯃꯥꯁꯦ ꯀꯤꯗꯅ ꯊꯣꯛꯑꯦꯕ ꯑꯗꯨ ꯊꯣꯛꯑꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯇꯣꯡꯉꯛꯑꯣ ꯌꯥꯝ ꯊꯨꯅ ꯁꯤꯅꯦꯕ ꯀꯩꯒꯤꯅꯣ ꯇꯣꯡꯗꯣꯏꯕꯣꯅ ꯇꯣꯡꯉꯣꯗꯤ ꯇꯣꯡꯉꯛꯑꯣ ꯁꯥꯏꯕꯨ ꯃꯔꯣꯜ ꯔꯥꯎꯜ ꯑꯃ ꯊꯧꯔꯒ ꯋꯥꯔꯤ ꯁꯥꯔ ꯁꯨꯝ ꯉꯥꯛꯇꯪ ꯊꯧꯔ ꯍꯜꯂꯛꯁꯤ ꯁꯤꯗ ꯋꯥꯔꯤ ꯁꯥꯐꯝ ꯐꯔꯛ ꯇꯥꯏ ꯇꯣꯡꯉꯣ ꯍꯥꯏꯅ
ꯑꯗꯨꯀꯥꯟꯗ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯆꯤꯊꯤ ꯄꯤꯔꯛꯑꯦꯅ ꯑꯗꯨꯒꯤ ꯆꯤꯊꯤꯁꯦ ꯀꯩꯅꯣ ꯃꯃꯥꯟꯅꯕ ꯑꯇꯣꯞꯄ ꯈꯔꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯆꯤꯊꯤ ꯄꯤꯈ꯭ꯔꯃꯦꯅ ꯇꯝꯕ ꯑꯗꯨ ꯆꯤꯊꯤꯁꯦ ꯃꯥꯅ ꯁꯨꯡꯂꯧꯁꯨ ꯂꯧꯖꯕꯁꯨ ꯅꯠꯇꯕ ꯑꯗꯩꯗ ꯃꯤꯅ ꯄꯤꯔꯛꯄꯗꯨꯒꯤꯁꯨ ꯃꯕꯥꯅꯤ ꯁ꯭ꯀꯨꯜꯗꯁꯨ ꯈꯟꯅꯔ ꯍꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯆꯤꯊꯤ ꯄꯤꯔ ꯅꯪꯅ ꯂꯧꯕꯅ ꯑꯩ ꯁꯨꯡꯂꯧ ꯂꯧꯗꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯅꯪ ꯂꯧꯔꯤꯗꯨꯗꯤꯅ ꯃꯥꯅ ꯑꯝꯇ ꯄꯤꯁꯜꯂꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯁꯦꯅ ꯂꯪꯊꯣꯛꯑꯒ ꯄꯤꯊꯣꯛꯈ꯭ꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩ ꯀꯩ ꯏꯔꯥꯟꯅꯣ ꯑꯅ ꯍꯥꯏꯌꯦꯕ ꯑꯗ ꯅꯪꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯅꯪ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯔꯦ ꯀ꯭ꯂꯥꯁꯇ ꯐꯪꯉꯤ ꯅꯉꯣꯟꯗ ꯂꯣꯏ ꯌꯦꯡꯉꯤ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯇꯨꯏꯁꯟꯗ ꯐꯪꯉꯤ ꯅꯉꯣꯟꯗ ꯂꯣꯏ ꯌꯦꯡꯉꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯅ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯈꯛ ꯍꯥꯏ ꯑꯇꯩ ꯃꯥ ꯀꯩꯝ ꯍꯥꯏꯗꯦ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯃ ꯊꯧꯖꯤꯜꯂꯦꯕ ꯁꯨꯃꯥꯡ ꯈꯥꯝꯃꯦꯕ ꯀꯩꯅꯣ ꯅꯪꯅ ꯁꯤꯗ ꯈꯥꯝꯃꯤꯁꯤꯗꯤꯅ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅ ꯃꯤ ꯊꯣꯡꯒꯥꯟꯗ ꯊꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯗ ꯃꯤ ꯁꯨꯃꯥꯡꯁꯦ ꯈꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯃꯥꯅ ꯃꯃꯥꯟꯅꯕ ꯑꯃ ꯀꯧꯊꯣꯛꯈꯤꯕ ꯃꯃꯥꯟꯅꯕꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏ ꯑꯗꯨꯒ ꯀꯥ ꯌꯧꯔꯀꯥꯟꯁꯤꯗꯅꯦ ꯀꯩꯝ ꯍꯥꯏꯅꯗꯦ ꯃꯃꯥꯟꯅꯕꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯩ ꯑꯗꯨꯝ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯝꯃꯕ ꯑꯗꯨꯒ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯝꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯤ ꯀꯥꯏꯗꯩꯅꯣ ꯌꯥꯔꯣꯏ ꯌꯨꯝꯗ ꯂꯥꯟ ꯇꯥꯅꯤ ꯅꯪ ꯈꯛ ꯅꯠꯇꯦ ꯇꯥꯗꯣꯏꯁꯦ ꯑꯩꯁꯨꯅꯤ ꯑꯗꯨ ꯆꯦꯟꯊꯣꯛꯑꯁꯤ ꯑꯩꯒꯤꯅꯤ ꯈꯪꯅ ꯂꯩꯔꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯅꯔꯁꯤ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯤ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯄꯥꯎ ꯄꯤꯕꯁꯤ ꯉꯝꯗꯗꯅꯀꯣ ꯃꯥꯁꯦ ꯑꯗꯩ ꯑꯍꯤꯡꯁꯤꯗꯤ ꯊꯦꯡꯉꯃꯤꯅ ꯃꯃꯥ ꯍꯣꯏꯅ ꯐꯣꯟꯁꯦ ꯇꯧꯔꯛꯑꯦꯕ ꯇꯧꯔꯛꯑꯦ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯊꯤꯒꯠꯂꯛꯑꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯃꯥ ꯃꯄꯥ ꯍꯣꯏ ꯄꯥꯈꯠꯅꯅꯦꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯄꯥꯎ ꯍꯥꯏꯕꯤꯌꯣꯅ ꯃꯃꯥꯟꯅꯕꯤꯗ ꯄꯥꯎ ꯄꯤꯈꯤꯕ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯈ꯭ꯔꯕ ꯃꯥ ꯅꯣꯏꯗ ꯍꯦꯛ ꯍꯪꯉꯛꯄ ꯀꯥꯟꯗ ꯃꯥꯗꯣ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏꯌꯣꯅ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯉꯛꯄꯗ ꯅꯨꯄꯤ ꯆꯦꯜꯂꯝꯗꯣꯏ ꯃꯥꯜꯂꯦ ꯃꯥꯗꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯅ ꯃꯥꯁꯨ ꯑꯗꯨ ꯂꯣꯏ ꯁꯤꯟꯅꯔꯦꯕ ꯃꯣꯏꯁꯦ ꯃꯁꯥꯅꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯪꯅꯕ ꯊꯤꯅꯕꯗ ꯃꯊꯪ ꯊꯤꯒꯠꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯄꯥꯎꯁꯦ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯄꯤꯅꯗꯅꯅꯦ ꯃꯣꯏꯁꯦ ꯑꯗꯨꯗꯤ ꯃꯣꯏ ꯑꯝꯇ ꯐꯣꯟ ꯄꯥꯏꯈꯠꯂꯣꯏꯌꯣ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯍꯟꯈꯩꯁꯤꯗꯤ ꯁꯣꯝꯗ ꯄꯥꯎ ꯐꯥꯎꯅꯔꯦꯕ ꯑꯉꯥꯡ ꯂꯣꯏ ꯑꯣꯏꯅꯕꯅꯤꯅ ꯐꯥꯗꯣꯛꯅꯁꯦ ꯌꯥꯅꯔ ꯃꯣꯏ ꯄꯨꯂꯞ ꯂꯥꯛꯑꯦꯕ ꯄꯨꯂꯞ ꯂꯥꯛꯑꯒ ꯃꯥꯁꯦ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯨꯝꯗꯅ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯦꯗꯅ ꯀꯔꯤꯝ ꯍꯥꯏꯗꯅ ꯑꯗꯨꯒ ꯊꯣꯡꯒꯥꯟ ꯌꯧꯔꯛꯑꯒꯅ ꯃꯣꯏ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯊꯥꯒꯠꯈ꯭ꯔꯕ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯁꯤꯁꯨ ꯃꯣꯏ ꯅꯨꯄꯥꯁꯦ ꯄꯨꯔ ꯑꯗꯨꯝ ꯊꯧꯔꯕ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯤꯒꯤ ꯃꯤꯁꯤꯅ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯄꯨꯔ ꯊꯧꯈ꯭ꯔꯕ ꯑꯗꯩ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯉꯥꯡꯕꯒ ꯆꯩꯕꯒ ꯅꯨꯄꯤꯒꯤ ꯃꯃꯥꯁꯤꯅ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯖꯤꯛꯄꯨ ꯅꯪ ꯀ꯭ꯂꯥꯁ 9ꯗꯕꯨ ꯅꯌꯨꯝ ꯄꯥꯟꯕ ꯃꯇꯝꯂꯅ ꯉꯥꯡꯉꯦ ꯃꯥꯁꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯁꯣꯝꯗ ꯉꯥꯡꯉꯦ ꯃꯃꯥ ꯃꯄꯥꯅ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯈꯣ ꯑꯗꯨ ꯇꯧꯈꯣꯅ ꯑꯗꯩ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯔꯔꯣꯏ ꯁꯤ ꯁ꯭ꯀꯨꯜꯁꯦ ꯇꯝꯕ ꯌꯥꯔꯔꯣꯏ ꯅꯪ ꯑꯇꯣꯞꯄꯗ ꯇꯝꯃꯗꯕꯅꯦꯅ ꯁ꯭ꯀꯨꯜꯒꯁꯦ ꯀꯥꯍꯟꯗ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨꯅꯦ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯊꯥ ꯑꯅꯤꯃꯨꯛ ꯃꯕꯥꯅꯤꯁꯦ ꯅꯨꯄꯤꯁꯤꯁꯨ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯃꯥꯁꯨ ꯏꯀꯥꯏꯗꯅꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯑꯇꯣꯞꯄꯗ ꯍꯣꯡꯉꯅꯤ ꯈꯣꯠꯂꯅꯤꯅ ꯊꯥ ꯑꯅꯤꯃꯨꯛ ꯃꯕꯥꯅꯤꯁꯦ ꯎꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤ ꯉꯥꯎꯔꯛꯑꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯉꯥꯎꯔꯛꯇꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯛꯑꯒꯅꯦ ꯃꯃꯥꯟꯅꯕꯤ ꯊꯥꯖꯤꯜꯂꯛꯑꯒꯅꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣꯅ ꯅꯨꯄꯤꯁꯤꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯨꯄꯥꯗꯣ ꯎꯅꯤꯡꯕꯅꯤꯅ ꯐꯣꯟ ꯐꯪꯉꯤ ꯐꯥꯍꯟꯗ꯭ꯔꯦ ꯃꯄꯥꯟ ꯐꯪꯉꯤ ꯊꯣꯛꯍꯟꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯐꯪꯉꯤ ꯀꯥꯗ꯭ꯔꯦ ꯊꯣꯛꯂꯛꯑꯕ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯆꯦꯜꯂꯦꯕ ꯑꯗꯨ ꯆꯦꯟꯕꯗꯗꯤ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯃꯌꯨꯝꯅ ꯈꯨꯗꯛꯇ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯣ ꯑꯗꯨꯒ ꯈꯨꯗꯛꯇ ꯂꯨꯍꯣꯡꯊꯣꯛꯑꯅꯤꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯒ ꯏꯊꯨ ꯊꯨꯅ ꯑꯗꯨꯝ ꯄꯣꯠꯂꯣꯏ ꯁꯦꯠꯂ ꯄꯣꯔꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯂꯩꯔꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯇꯝꯊꯈ꯭ꯔꯦꯕꯀꯣ ꯐꯖꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯣꯠꯄ ꯈꯣꯠꯄꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯨꯄꯥꯁꯤꯅꯁꯨ ꯑꯣꯠꯄ ꯐꯨꯕ ꯈꯠꯅꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ ꯇꯧꯕꯇꯕꯨ ꯅꯨꯄꯥꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯏꯁꯇꯗꯤ ꯑꯗꯨꯝ ꯇꯝꯊꯈꯤꯕ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯥꯅ ꯏꯃꯨꯡ ꯀꯩꯀꯩ ꯂꯣꯏ ꯍꯣꯠꯅꯔ ꯂꯩꯔꯦꯗꯅ ꯑꯗꯨꯝ ꯈꯛꯅꯦꯕ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯅꯦꯝꯕꯣꯏꯅ ꯍꯣꯏ ꯌꯥꯝ ꯂꯨꯅ ꯈꯣꯠꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯃꯧꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯂꯨꯅ ꯈꯣꯠꯅꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯉꯥꯡ ꯈꯣꯠꯇꯅꯁꯨ ꯎꯠꯊꯣꯛꯇ꯭ꯔꯦ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯣꯏ ꯑꯗꯨꯝ ꯃꯅꯦꯝꯕꯣꯏꯁꯦ ꯋꯥ ꯉꯥꯡꯊꯣꯛꯇ꯭ꯔꯦꯕ ꯀꯌꯥ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯂꯣꯏꯅ ꯑꯣꯐꯤꯁ ꯆꯠꯅꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯁꯨꯃꯊꯪ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯃꯌꯥꯝꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯃꯥ ꯃꯊꯟꯇꯅꯦꯕ ꯂꯩꯍꯧꯔꯤꯁꯦ ꯑꯗꯣ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯆꯍꯤ 2 ꯃꯨꯛꯇꯤ ꯑꯉꯥꯡ ꯄꯣꯛꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯀꯥꯟꯗ ꯃꯄꯨꯔꯣꯏꯕꯁꯤꯗꯤ ꯃꯊꯪ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯌꯧꯅ ꯇꯝꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯇꯝꯈ꯭ꯔ ꯃꯥꯁꯦ ꯑꯉꯥꯡ ꯑꯃꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯦ ꯑꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯃꯨꯡꯁꯤꯗ ꯃꯥꯁꯦ ꯄꯨꯔꯥ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯟꯕ ꯃꯣꯏꯒꯤ ꯋꯥꯜ ꯃꯅꯨꯡꯁꯤꯗꯒꯤ ꯃꯥꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯦꯗꯅ ꯕꯤꯜꯗꯤꯡꯗꯨꯗ ꯑꯗꯨꯝ ꯃꯥꯒꯤ ꯃꯊꯧꯁꯦ ꯅꯣꯡꯃꯒꯤ ꯃꯊꯧꯒꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯉꯁꯤꯒꯤ ꯃꯊꯧꯒ ꯍꯌꯦꯡꯒꯤ ꯃꯊꯧꯒ ꯄꯨꯡꯁꯤꯡꯐꯧ ꯈꯦꯠꯅꯗꯦ ꯃꯥ ꯑꯌꯨꯛ ꯄꯨꯡ ꯑꯁꯨꯛꯇ ꯍꯧꯒꯠꯀꯗꯕꯅꯤ ꯙꯨꯛ ꯊꯥꯒꯗꯕꯅꯤ ꯋꯥꯏ ꯁꯤꯠꯀꯗꯕꯅꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯥ ꯄꯤꯒꯗꯕꯅꯤ ꯑꯉꯥꯡ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯆꯦꯟꯗꯅ ꯑꯗꯨꯝ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯁꯤꯅ ꯃꯥꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯃꯣꯏꯗ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯄꯁꯤꯗ
ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯏꯅꯛꯁꯨ ꯅꯛꯅꯩꯕ ꯀꯩꯁꯨ ꯂꯥꯞꯅꯗꯦꯕꯀꯣ ꯑꯗꯨꯒ ꯈꯨꯟꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯅꯕ ꯑꯗꯨꯒ ꯈꯨꯟꯗꯤ ꯁꯝꯅꯔꯦꯕ ꯃꯣꯏꯗꯣ ꯑꯗꯨꯒ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯃꯥꯁꯦ ꯃꯃꯥꯟꯅꯕꯁꯤꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯉꯥꯡ ꯑꯆꯥꯄꯣꯠ ꯀꯩ ꯍꯦꯛ ꯂꯩꯔꯒ ꯑꯗꯨꯝ ꯊꯥꯗꯕꯤꯔꯝꯕ ꯑꯗꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯆꯥꯄꯣꯠ ꯊꯥꯗꯔꯝꯕꯅꯦ ꯅꯣꯏ ꯒꯦꯠꯇꯒ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯔꯦꯕ ꯁꯨꯝ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦꯕ ꯋꯥꯔꯤꯁꯦ ꯑꯗꯩꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯤ ꯀꯩꯅꯣꯁꯦ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯥꯁꯦ ꯊꯕꯛ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯥ ꯑꯣꯐꯤꯁ ꯑꯗꯨꯝ ꯆꯠꯂꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥ ꯁꯤꯠ ꯅꯥꯟꯗꯅ ꯑꯗꯨꯝ ꯀꯥꯔ ꯊꯧꯗꯅ ꯃꯃꯥ ꯃꯄꯥ ꯃꯣꯏ ꯑꯣꯐꯤꯁ ꯄꯨꯂꯞ ꯆꯠꯃꯤꯟꯅꯈꯤꯗꯅ ꯇꯧꯔꯦ ꯑꯗꯣ ꯏꯃꯨꯡꯁꯤꯗꯅ ꯃꯥꯅ ꯑꯉꯥꯡ ꯈꯔ ꯍꯣꯠꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯃꯥꯁꯨ ꯃꯇꯝꯁꯦ ꯂꯦꯟꯐꯝ ꯈꯪꯉꯛꯇ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯗꯩ ꯃꯣꯏ ꯃꯤ ꯑꯃꯐꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯆꯪꯉꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯄꯥꯈꯪꯅꯦꯕꯀꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯂꯩꯇ꯭ꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝ ꯊꯥꯖꯗꯅ ꯑꯉꯥꯡ ꯋꯥꯈꯜꯅꯤꯅꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯅꯤꯅ ꯑꯉꯥꯡ ꯋꯥꯈꯜꯅꯤꯅ ꯃꯥꯁꯦ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯍꯧꯅꯗꯦꯗ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯁꯦ ꯂꯩꯕꯅ ꯐꯩꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯤꯗ ꯂꯩꯔꯒ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯉꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯁꯨ ꯂꯩꯃꯤꯟꯅꯗꯦ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕꯗꯧꯅ ꯑꯩꯁꯦ ꯁꯨꯝ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯗꯩꯁꯨ ꯅꯨꯄꯥꯗꯨꯗꯤ ꯂꯥꯏꯔꯕꯅꯤ나 ꯑꯗꯨ ꯏꯕꯥꯅꯤ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯔꯒ ꯅꯤꯡꯇꯝꯅ ꯀꯣꯏꯕꯗ ꯑꯣꯏꯁꯨ ꯆꯠꯃꯤꯟꯅꯗꯅ ꯑꯗꯩ ꯗꯨꯀꯥꯟꯃꯛꯇ ꯑꯣꯏꯁꯨ ꯐꯝꯃꯤꯟꯅꯔꯁꯨ ꯕꯖꯥꯔꯃꯛꯇ ꯑꯣꯏꯁꯨ ꯆꯠꯃꯤꯟꯅꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯤꯡꯈꯤꯕꯅ ꯐꯩꯗ ꯈꯜꯂꯒꯅꯦ ꯃꯥꯁꯨ ꯏꯈꯜꯂꯦ ꯈꯜꯍꯧꯗꯅ ꯃꯥꯅ ꯑꯗꯨꯝ ꯃꯁꯥꯏ ꯋꯥꯔꯤꯁꯦ ꯁꯦꯡꯅ ꯂꯤ ꯃꯥꯏ ꯅꯨꯄꯥꯅ ꯑꯣꯠꯂꯤ ꯃꯥ ꯍꯥꯏꯗꯦ ꯃꯅꯦꯝ ꯃꯀꯨꯅ ꯑꯣꯠꯂꯤ ꯍꯥꯏꯗꯦ ꯇꯧꯕꯗꯕꯨ ꯌꯥꯝ ꯂꯨꯅꯗꯤ ꯇꯧꯗ꯭ꯔꯦ ꯋꯥꯁꯦ ꯉꯥꯡꯅꯗꯕꯤ ꯑꯣꯠꯄ꯭ꯔꯁꯨ ꯑꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯈꯤꯇꯪꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯏꯟꯈꯥꯡꯒ ꯇꯧꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯨꯄꯤꯁꯦ ꯊꯤꯖꯤꯜꯂꯨꯔꯒ ꯌꯥꯝꯗ꯭ꯔꯣꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅꯗꯤ ꯃꯥꯅ ꯄꯥꯝꯅ ꯂꯧꯔꯛꯈꯤꯕ ꯆꯥꯡꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯅꯨꯡꯁꯤꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯔ ꯃꯥꯗꯤ ꯃꯁꯥꯁꯦ ꯃꯇꯤꯛ ꯆꯥꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯍꯩꯒ ꯍꯩꯅꯔꯛꯇꯕꯗꯣ ꯀꯣꯏꯒ ꯀꯣꯏꯕ ꯑꯗꯩ ꯃꯆꯥꯒꯗꯣ ꯀꯩꯁꯨ ꯃꯥꯏ ꯃꯆꯥꯅꯦ ꯒꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯣꯠꯅ ꯂꯧꯗꯅ ꯈꯣꯠꯇꯅ ꯂꯩꯃꯤꯟꯅꯗꯅ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗꯒꯤ ꯏꯈꯜꯂꯦ ꯈꯜꯍꯧꯗꯅ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯅꯔꯒ ꯑꯃ ꯅꯨꯄꯥꯗꯣ ꯑꯗꯨ ꯅꯨꯡꯁꯤꯅꯔꯒ ꯁꯨꯔꯒ ꯈꯣꯠꯂꯒ ꯑꯔꯩꯕ ꯆꯥꯃꯤꯟꯅꯕꯅ ꯐꯩ ꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯤꯗ ꯂꯩꯔꯒ ꯑꯩꯅ ꯃꯤꯅꯥꯏꯗꯧꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯟꯕ ꯀꯥꯁꯦ ꯃꯄꯥꯟꯁꯨ ꯊꯣꯛꯇꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯍꯪꯕꯤꯗꯕ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯅꯣꯡꯉꯥꯜꯂꯦ ꯆꯥꯛ ꯊꯣꯡ ꯅꯨꯃꯤꯠ ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯗꯨ ꯈꯔ ꯊꯥ ꯋꯥꯏ ꯈꯔ ꯇꯩ ꯑꯉꯥꯡ ꯈꯔ ꯍꯣꯠꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩ ꯀꯩ ꯑꯥꯔꯊ ꯊꯣꯛꯀꯦ ꯁꯤ ꯄꯨꯟꯁꯤꯁꯤꯕꯣꯅ ꯈꯜꯂꯒ ꯍꯦꯛ ꯈꯟꯗꯅ ꯑꯗꯨꯝ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯃꯥꯁꯦ ꯆꯦꯜꯂꯦꯕ ꯅꯨꯄꯥ ꯑꯃꯁꯤꯗ ꯑꯗꯨꯒ ꯂꯣꯠꯂ ꯊꯥ 3ꯃꯨꯛꯁꯨ ꯂꯩꯔꯦ ꯍꯦꯛꯇ ꯁꯣꯝꯗ ꯃꯣꯏ ꯑꯅꯤ ꯀꯣꯏꯅꯩꯁꯦ ꯁꯨꯈꯪ ꯈꯪꯗꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯨꯄꯥꯁꯦ ꯆꯦꯜꯂꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏ ꯊꯤꯅꯗꯅ ꯃꯄꯥꯡꯒ ꯃꯣꯏꯒꯁꯦ ꯂꯥꯟꯅꯦꯕ ꯍꯦꯛꯇ ꯅꯨꯄꯤ ꯄꯨꯊꯣꯛ ꯑꯗꯨ ꯇꯧꯅꯀꯣ ꯑꯗꯩꯗꯤ ꯀꯣꯏꯊꯤ ꯊꯤꯅꯗꯅ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯅꯗꯅ ꯍꯦꯂꯥ ꯅꯠꯇꯦ ꯑꯗꯩ ꯂꯣꯠꯈꯩ ꯂꯣꯜꯂꯨꯔꯒ ꯃꯣꯏꯁꯦ ꯀꯣꯟꯗꯪꯗꯗꯤ ꯃꯊꯪ ꯃꯃꯥꯟꯅꯕꯈꯩ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔꯛꯑꯦꯗꯅ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯃꯕꯥꯅꯤ ꯆꯦꯜꯂꯦꯁꯦ ꯅꯤꯡꯕꯨꯡ ꯈꯪꯅꯔꯛꯑꯦꯕ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯀꯦꯁ ꯑꯝꯇ ꯇꯧꯔꯛꯇꯦ ꯁꯨꯞꯅꯒꯤ ꯑꯗꯨꯝ ꯃꯃꯥꯟꯅꯕ ꯑꯝꯗ ꯃꯥꯏ ꯅꯨꯄꯥꯅ ꯍꯥꯏꯈ꯭ꯔꯦꯕ ꯄꯥꯎ ꯐꯥꯎꯅꯕ ꯑꯝꯗꯀꯣ ꯃꯣꯏ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣꯌꯨ ꯑꯗꯨꯝ ꯂꯩꯔꯣꯌꯨ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯩꯅ ꯁꯨꯞꯅꯒꯤ ꯎꯀꯤꯜꯅ ꯏꯕ ꯆꯦ ꯑꯃꯈꯛ ꯄꯤꯔꯛꯀꯅꯤ ꯑꯗꯨꯗ ꯃꯥꯏ ꯁꯥꯏꯟ ꯈꯛ ꯇꯧꯔꯛꯑꯣꯌꯨ ꯏꯕꯥꯅꯤ ꯗꯤꯚꯣꯔꯁꯀꯤ ꯑꯗꯨꯃꯥꯏꯅ ꯈꯛ ꯇꯧꯅꯔꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯣꯏꯅ ꯆꯦꯗꯣ ꯄꯤꯔꯒ ꯁꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯏꯟ ꯇꯧꯅꯔꯒ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯣ ꯌꯥꯝ ꯊꯤꯅ ꯂꯥꯏꯔꯕ ꯑꯣꯏꯌꯦꯕ ꯃꯌꯨꯝ ꯃꯀꯩꯁꯦ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯦ ꯑꯃꯁꯤꯒ ꯃꯃꯥꯟꯅꯕꯁꯤꯒꯤꯅ ꯄꯨꯔꯥ ꯁꯪꯇꯞꯅꯦꯕ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯍꯖꯤꯔꯥ ꯁꯨꯔꯒ ꯆꯥꯕꯅꯦꯕ ꯃꯃꯥ ꯃꯄꯥ ꯅꯨꯄꯥ ꯃꯁꯥꯁꯦ ꯍꯖꯤꯔꯥ ꯁꯨꯔꯒ ꯆꯥꯔꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯒ ꯃꯣꯏꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯨꯝꯗ ꯂꯩꯔꯀꯥꯟꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯑꯃ ꯍꯧꯈ꯭ꯔꯦꯕ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯁꯤꯅ ꯄꯨꯟꯁꯤ ꯑꯃ ꯑꯗꯩ ꯑꯀꯣꯟꯕꯁꯤꯅ ꯑꯀꯣꯟꯕ ꯑꯃ ꯃꯥꯁꯦ ꯃꯁꯛ ꯐꯖꯕꯅꯤꯅ hꯧꯖꯤꯛꯀꯤ ꯄꯥꯈꯪꯁꯤꯅꯁꯨ ꯄꯥꯝꯃꯤꯅꯦꯕ ꯑꯗꯩꯗꯤ ꯁꯨꯝ ꯂꯩꯔꯛꯑꯀꯥꯟꯗꯗꯤ ꯑꯁꯣꯝꯗꯗꯤ ꯑꯃꯨꯛ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯋꯥꯠꯄ ꯀꯩꯝ ꯂꯩꯇꯦꯗꯅ ꯁꯣꯝꯗꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯄꯨꯔꯥ ꯋꯥꯠꯁꯜꯂꯛꯑꯦꯕ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯉꯥꯡꯁꯜꯂꯛꯄꯤ ꯃꯆꯥ ꯄꯥꯈꯪꯅ ꯃꯧ ꯂꯧꯔꯛꯄꯕꯨ ꯀꯅꯥꯒꯤ ꯃꯅꯦꯝ ꯃꯀꯨꯅꯗꯤ ꯍꯔꯥꯎꯅꯤ ꯑꯗꯣ ꯉꯥꯡꯉꯦ ꯍꯦꯛ ꯃꯃꯥꯟꯅꯕ ꯈꯪꯗꯅꯁꯨ ꯅꯠꯇꯕ ꯈꯪꯅ ꯅꯆꯥꯅꯤ ꯍꯨꯟꯗꯣꯛꯑꯒ ꯅꯌꯨꯝ ꯄꯥꯜꯂꯛꯄ ꯅꯪꯕꯨ ꯀꯌꯥꯝꯕꯨ ꯐꯗꯣꯏꯅꯣ ꯏꯀꯥꯏ ꯂꯩꯀꯥꯏ ꯃꯥꯡꯗ ꯑꯗꯨꯅ ꯃꯅꯦꯝ ꯑꯣꯏꯅ ꯌꯥꯝ ꯉꯥꯡꯉꯦ ꯅꯨꯄꯥ ꯃꯁꯥꯁꯤꯅꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯂꯨꯅ ꯇꯧꯔꯝꯃꯦꯕ ꯃꯃꯥ ꯑꯣꯏꯅ ꯐꯪꯉꯤ ꯉꯥꯡꯉꯛ ꯑꯗꯩ ꯃꯥꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯐꯪꯉꯤ ꯃꯃꯥꯟꯅꯕꯒꯤ ꯍꯦꯛ ꯅꯨꯄꯤ ꯃꯧꯗꯣ ꯂꯧꯁꯜꯂꯝꯅꯤꯅ ꯀꯅꯥꯝ ꯀꯧꯅꯗ꯭ꯔꯦ ꯑꯗꯩ ꯃꯥ ꯎꯕꯗ ꯊꯩꯔ ꯆꯠꯂꯦ ꯑꯗꯩ ꯂꯩꯀꯥꯏꯅ ꯐꯪꯉꯤ
ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯈꯃꯨ ꯍꯦꯛ ꯉꯥꯡꯅꯕ ꯖꯨꯖꯨ ꯍꯦꯛ ꯉꯥꯡꯅꯕ ꯍꯦꯛ ꯌꯦꯡꯉꯛꯄ ꯑꯗꯨꯝꯕꯒꯤ ꯍꯩꯅꯗꯕ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯌꯨ ꯊꯛꯑꯒ ꯅꯨꯄꯤꯁꯤꯗ ꯅꯩꯕ ꯍꯧꯔꯦꯕ ꯅꯪ ꯂꯧꯔꯨꯗꯅ ꯑꯩ ꯄꯨꯟꯁꯤꯁꯦ ꯃꯥꯡꯉꯦ ꯄꯥꯈꯪ ꯑꯩꯁꯦ ꯃꯥꯡꯉꯦ ꯅꯪ ꯆꯠꯄꯤꯈ꯭ꯔꯣ ꯅꯩꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯩ ꯃꯇꯝꯁꯤꯗꯗꯤ ꯃꯥꯁꯦ ꯃꯆꯥꯁꯦ ꯃꯤꯔꯣꯟ ꯆꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯤꯔꯣꯟ ꯆꯟꯈ꯭ꯔꯦ ꯑꯗꯨꯝ ꯅꯩꯅ ꯃꯥꯁꯨ ꯆꯠꯄꯁꯨ ꯉꯝꯗ ꯃꯄꯥꯝꯒꯁꯨ ꯀꯔꯤꯝ ꯍꯥꯏꯅꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯠꯄꯁꯨ ꯉꯝꯗ ꯅꯩꯅ ꯃꯥꯁꯦ ꯃꯆꯥꯁꯦ ꯑꯃꯨꯛꯁꯨ ꯄꯣꯛꯑꯦ ꯐꯥꯏꯕꯣꯛ ꯑꯃꯃꯨꯛꯁꯨ ꯄꯣꯛꯁꯜꯂꯦꯕ ꯃꯆꯥꯁꯦ ꯑꯗꯩ ꯈꯟꯅꯕ ꯆꯩꯅꯕ ꯄꯩꯁా ꯀꯣꯟꯅꯗꯕ ꯃꯆꯥ ꯄꯣꯛꯄꯗ ꯄꯩꯁా ꯄꯨꯊꯣꯛꯇꯕ ꯈꯟꯅꯕꯁꯦ ꯍꯦꯟꯖꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯄꯥꯝꯗ ꯆꯦꯜꯂꯛꯄ ꯍꯧꯔꯛꯑꯦꯕ ꯑꯗ ꯃꯥꯏ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯅꯪ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯂꯩꯔꯅꯨ ꯅꯪꯅ ꯑꯗꯨ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯟꯕ ꯅꯪ ꯉꯝꯃꯔꯣꯏ ꯅꯪ ꯃꯈꯥ ꯇꯥꯕ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯊꯒꯦꯔꯥ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯀꯦꯔꯥ ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯅꯕ ꯍꯣꯠꯅꯔꯒ ꯅꯪꯅꯦ ꯅꯌꯨꯝ ꯄꯥꯟꯗꯅ ꯍꯤꯡꯒꯦꯁꯨ ꯍꯤꯡꯉꯣ ꯅꯆꯥ ꯂꯧꯔꯒ ꯌꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯆꯥ ꯂꯧꯔꯨꯕꯗ ꯅꯪ ꯅꯆꯥ ꯌꯣꯛꯄ ꯉꯝꯈꯩꯔꯣꯏ ꯑꯗꯨꯒ ꯀꯣꯟꯅ ꯅꯪꯅ ꯄꯩꯁꯥ ꯊꯣꯛꯑꯀꯥꯟꯗ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯗꯨꯝ ꯑꯉꯥꯡ ꯂꯧꯁꯦꯅ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯆꯠꯂꯅꯨ ꯆꯠꯍꯟꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯑꯀꯣꯟꯕꯒꯤ ꯅꯨꯄꯥꯁꯤꯒꯤ ꯍꯥꯡꯇꯛꯇ ꯑꯩꯈꯣꯏꯒ ꯊꯦꯡꯅꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃꯐꯧ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯀꯩꯀꯥ ꯑꯝꯇ ꯂꯧꯗꯦ ꯑꯗꯨꯒ ꯂꯣꯏꯁꯟꯅꯩ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯍꯥꯏ ꯑꯩ ꯍꯌꯦꯡꯋꯥꯏ ꯏꯆꯥꯁꯦ ꯑꯩ ꯂꯧꯒꯅꯤ ꯑꯩꯒꯤ ꯁꯦꯟ ꯊꯣꯛꯅꯕꯅ ꯍꯣꯠꯅꯈꯤꯅꯦꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯃꯄꯥꯟꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯔ ꯂꯩꯔꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯁꯛ ꯐꯖꯔꯨꯗꯅ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯇꯥꯅ ꯑꯃꯅ ꯑꯃꯨꯛ ꯇꯥꯅꯃꯟꯗꯅ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯐꯥꯕꯣꯏ ꯂꯥꯛꯄꯣꯏ ꯃꯁꯥ ꯁꯨꯈꯪ ꯈꯪꯍꯟꯗꯅ ꯂꯧꯕꯤꯔꯦ ꯌꯦꯡꯉꯣ ꯂꯥꯏꯔꯤꯛ ꯇꯝꯃ ꯂꯩꯖꯒꯗꯕꯗꯣ ꯃꯁꯛ ꯐꯖꯔꯨꯕꯒꯤ ꯃꯔꯥꯅꯦꯕ ꯑꯗꯣ ꯃꯁꯛ ꯊꯤꯔꯝꯃꯗꯤ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯔꯣꯏ ꯇꯥꯟꯅꯕꯤꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯟꯈꯠꯂꯛꯄꯗ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯑꯦ ꯃꯁꯥꯅ ꯃꯌꯨꯝ ꯁꯨꯛꯄꯥꯟ ꯄꯥꯅꯤꯡꯗꯅꯅꯦ ꯅꯝꯗꯅ ꯑꯗꯨꯃꯥꯏꯅ ꯐꯥꯕꯤꯈꯤꯕ ꯐꯪꯍꯧꯔꯔꯣꯏꯅ ꯑꯗꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯍꯥꯟꯕ ꯌꯨꯝꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯕꯗꯣ ꯑꯉꯥꯡꯅꯤ나 ꯋꯥꯈꯟꯗꯣ ꯏꯈꯟ ꯈꯟꯊꯍꯧꯗꯕꯅꯤꯅ ꯃꯥꯁꯨ ꯁꯨꯝ ꯃꯊꯟꯇ ꯂꯩꯔꯛꯑꯃꯤꯅ ꯀꯥ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ ꯑꯃꯒ ꯑꯃꯨꯛ ꯑꯗꯩꯁꯨ ꯅꯨꯄꯥꯗꯣ ꯅꯛꯅꯔꯃꯤꯅ ꯃꯧꯁꯤꯅꯗꯤ ꯃꯁꯛꯇꯣ ꯗꯃꯥ ꯑꯃ ꯐꯖꯕꯅꯤꯅ ꯃꯥꯟꯅꯕꯩ ꯅꯨꯄꯤꯁꯦ ꯃꯣꯏ ꯏꯃꯨꯡ ꯂꯣꯏ ꯆꯠꯊꯣꯛꯈꯤꯗꯣ ꯈꯪꯕꯅꯤꯅ ꯃꯥꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯁꯜꯂꯛ ꯐꯣꯟ ꯈꯔ ꯇꯧꯁꯜꯂꯛ ꯃꯥ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯈꯔ ꯆꯪꯉꯛ ꯑꯗꯨ ꯃꯌꯨꯝꯗꯣ ꯑꯃꯨꯛ ꯄꯥꯟꯊꯣꯛꯎꯔꯦ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯃꯔꯥꯏꯕꯛꯇꯣ ꯊꯤꯔꯦ ꯐꯖꯅ ꯂꯩꯕ ꯑꯣꯏꯗꯤ ꯑꯃꯨꯛꯁꯨ ꯐꯕ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯇꯣ ꯊꯤꯍꯟꯖꯔꯦ ꯑꯗꯨ ꯃꯁꯛ ꯐꯖꯔꯨꯕꯗ ꯃꯥꯡꯉꯤꯁꯤꯅꯦꯕ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯃꯁꯛꯇꯣ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯩꯇ꯭ꯔꯦ ꯃꯥꯡꯉꯦ ꯑꯅꯤꯔꯛ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯥꯏ ꯅꯨꯄꯥꯏ ꯃꯌꯨꯝꯗꯩ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯊꯤꯕꯁꯨ ꯐꯪꯉꯦ ꯃꯁꯥꯗꯤ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯍꯧꯗꯅ ꯊꯧꯗꯣꯛꯇꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯩꯅꯣꯝ ꯍꯦꯛ ꯉꯥꯡꯅꯔꯛꯄꯗꯗꯤ ꯑꯁ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯃꯌꯨꯝ ꯄꯥꯟꯕꯅꯦ ꯍꯥꯏꯕꯤꯗꯣꯔꯕꯅꯦꯕ ꯑꯗꯨ ꯃꯤꯡꯊꯣꯟꯗꯨꯗꯤ ꯀꯣꯛꯑꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅꯒ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯂꯣꯏ ꯌꯦꯡꯍꯜꯂꯦꯕ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯑꯍꯥꯟꯕꯩ ꯃꯌꯨꯝꯅ ꯁꯤ ꯑꯀꯣꯟꯕꯩ ꯃꯌꯨꯝꯅ ꯁꯤꯅ ꯑꯗ ꯑꯩꯈꯣꯏ ꯃꯤꯈꯩꯅꯁꯨ ꯄꯥꯎ ꯄꯤꯕ ꯆꯠꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯍꯧꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯣ ꯑꯅꯤꯗꯣ ꯌꯥꯝ ꯈꯦꯠꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯣꯏꯔꯦ ꯁꯨꯃꯥꯏꯅ ꯏꯈꯟ ꯈꯟꯊꯍꯧꯗꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯨꯕꯗ ꯁꯨꯃꯥꯏꯅ ꯏꯁꯣꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯏ ꯃꯌꯨꯝꯗꯩ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯖꯗꯕ ꯑꯉꯥꯡꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯦꯕ ꯃꯌꯥꯝꯅ ꯀꯩ ꯉꯥꯡꯅꯅꯤ ꯑꯩ ꯇꯨꯡꯗ ꯀꯩ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯈꯟꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯔ ꯂꯩꯈ꯭ꯔꯦ ꯃꯆꯥꯗꯣ ꯑꯍꯥꯟꯕꯗꯨꯗꯁꯨ 2 ꯊꯝꯃꯝꯃꯦ ꯑꯀꯣꯟꯕꯗꯨꯗꯁꯨ ꯐꯥꯏꯕꯣꯛ ꯑꯃꯃꯨꯛ ꯊꯝꯃꯝꯃꯦ ꯌꯦꯡꯉꯣ ꯃꯁꯥꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯒ꯭ꯌꯥꯟꯐꯧ ꯇꯥꯗ꯭ꯔꯤ ꯃꯁꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯇꯥꯅꯕ ꯍꯣꯠꯅꯔ ꯑꯃꯨꯛ ꯂꯩꯔꯦ ꯃꯀꯣꯛꯇꯩ ꯍꯧꯔꯦꯕ ꯑꯗꯣ ꯃꯁꯛ ꯐꯖꯕꯗ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯛ ꯐꯖꯩꯅꯅꯦ ꯍꯧꯖꯤꯛ ꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯉꯥꯡ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯁ ꯁꯛ ꯐꯖꯔꯦꯅꯅꯦ ꯆꯦꯛꯁꯟꯗꯕꯒ ꯇꯧꯔꯨꯅꯨ ꯑꯩꯈꯣꯏꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯐꯕꯅ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯦ ꯀꯥꯏꯅ ꯈꯜꯂꯨꯅꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯨꯗꯤ ꯊꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯀꯩꯁꯨ ꯍꯦꯛ ꯅꯠꯇꯕ ꯒ꯭ꯌꯥꯟꯗꯤ ꯇꯥꯖꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯍꯩꯔꯛꯄ ꯃꯁꯛꯇꯤ ꯏꯐ ꯍꯦꯛ ꯐꯖꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯑꯝꯗ ꯂꯩꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ ꯌꯥꯎꯋꯦꯕ ꯃꯁꯛꯐꯖꯕ ꯇꯤꯟꯅꯔꯛꯄꯗ ꯃꯁꯛ ꯐꯖꯕ ꯃꯃꯥꯟꯅꯕꯤꯗꯨꯅ ꯋꯥꯕ ꯃꯁꯛ ꯋꯥꯠꯄ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥꯅꯒ ꯏꯍꯥꯏ ꯍꯥꯏꯗꯕꯗꯨꯅ ꯌꯥꯝ ꯈꯣꯡꯒꯨꯟ ꯇꯥꯅ ꯂꯩꯈꯤꯕꯁꯨ ꯌꯥꯎꯋꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯨꯅ ꯏꯈꯠ ꯈꯠꯂꯒꯅꯦ ꯑꯃꯅ ꯑꯃꯨꯛ ꯆꯦꯟꯕꯤꯕ ꯄꯤꯅꯗꯕ ꯑꯩ ꯄꯥꯝꯗꯦ ꯐꯥꯕꯤꯕꯅꯦꯅ ꯑꯗꯩ ꯑꯃꯗ ꯂꯩꯔꯨꯔꯒꯁꯨ ꯑꯃꯨꯛ ꯆꯦꯜꯂꯨꯔꯦ ꯅꯪꯗꯤ ꯂꯨꯅ ꯇꯧꯔꯛꯇꯦ ꯑꯃꯨꯛ ꯈꯥꯏꯅꯕ ꯑꯃꯗ ꯑꯃꯨꯛ ꯄꯥꯟ ꯁꯨꯃꯥꯏꯅ ꯌꯨꯝꯕꯥꯟꯒꯁꯦ ꯌꯥꯝꯃꯒ ꯃꯁꯛ ꯏꯐ ꯍꯦꯛ ꯐꯖꯒꯩ ꯁꯣꯏꯕ ꯑꯗꯩ ꯁꯣꯏꯈꯤꯗꯅ ꯀꯌꯥꯝ ꯁꯣꯏꯈ꯭ꯔꯒꯦꯗꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯐꯣꯡꯅ ꯀꯅꯥꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯪꯅꯔꯕ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯦꯕ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯗ꯭ꯔꯦꯁ ꯃꯈꯟ ꯁꯦꯠꯇꯅ ꯐꯣꯔꯦꯟ ꯆꯠꯇꯅ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯇꯤꯟꯅꯔꯒ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒ
ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯉꯥꯏꯍꯥꯛꯃꯨꯛ ꯀꯣꯜ ꯒꯥꯔꯜꯅ ꯂꯤꯖꯕ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀ ꯆꯦꯜꯂꯨꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯨꯝꯗꯤ ꯅꯥꯈꯩ ꯁꯦꯡꯅ ꯄꯥꯟꯗ꯭ꯔꯤꯕ ꯃꯁꯛꯇꯤ ꯐꯖꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯄꯥꯜꯂꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯜꯂꯨꯔ ꯈꯥꯏꯅꯔꯒ ꯂꯩꯕ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒ ꯃꯁꯛꯇꯤ ꯌꯥꯝ ꯂꯣꯏ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯂꯥꯛꯇ ꯆꯠꯂꯤ 1 ꯗꯦꯗ ꯂꯨꯄꯥ 10,000ꯅꯤꯒ ꯍꯥꯏꯔꯒ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯇꯛꯀꯠ ꯇꯛꯀꯠ ꯇꯦꯛꯄ ꯃꯁꯛ ꯐꯖꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯞꯀꯠꯄ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯏꯈꯪ ꯈꯪꯅꯔ ꯎꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯅꯨꯄꯤ ꯅꯍꯥꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯔꯨ ꯑꯣꯏꯅ ꯑꯊꯤꯕꯗꯤ ꯃꯤꯅ ꯄꯥꯝꯕꯤꯔꯣꯏ ꯃꯥꯅ ꯐꯅꯌꯥꯝ ꯑꯗꯨꯝꯕ ꯂꯤꯆꯠ ꯆꯠꯅꯤꯡꯉꯁꯨ ꯊꯤꯔꯗꯤ ꯃꯤꯅ ꯄꯥꯝꯕꯤꯔꯔꯣꯏ ꯀꯅꯥꯝ ꯍꯥꯏꯔꯛꯑꯔꯣꯏ ꯀꯅꯥꯝ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯃꯥ ꯑꯗꯨꯝ ꯂꯝꯆꯠ ꯁꯦꯡꯅ ꯂꯩꯔꯦ ꯁꯛꯇꯨꯗꯤ ꯐꯖꯔꯨꯒꯨꯝ ꯇꯧ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯔꯛꯑꯅꯤ ꯄꯥꯝꯕꯤꯗꯅ ꯌꯣꯝꯗꯅꯦ ꯍꯦꯛꯇ ꯑꯗꯨ ꯂꯩꯒꯦꯒ ꯑꯗꯩ ꯄꯩꯁꯥ ꯀꯥꯞꯁꯜꯂꯛꯄꯋꯣ ꯑꯗꯩ ꯀꯣꯏꯕ ꯆꯧꯁꯤ ꯃꯄꯥꯟꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯀꯦꯌꯣ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯔꯨꯕꯒꯤ ꯃꯔꯥ ꯅꯠꯇ꯭ꯔꯗꯣ ꯁꯛ ꯐꯖꯔꯨꯕꯗ ꯀꯦꯔꯦꯛꯇꯔ ꯂꯨꯁ ꯑꯣꯏꯔꯤ ꯅꯠꯇ꯭ꯔꯥ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯕꯗꯒꯤ ꯑꯗꯨꯅ ꯁꯛ ꯐꯖꯔꯦꯅꯅꯦ ꯏꯁꯥꯒꯤ ꯀꯩꯅꯣꯁꯦ ꯆꯦꯛꯁꯜꯍꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯤꯅ ꯉꯥꯡꯅꯐꯝ ꯑꯣꯏꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯅꯤꯁꯨꯕꯩ ꯋꯥꯔꯤꯁꯤꯅ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯁꯤꯁꯨ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯒ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯃꯣꯏꯒꯤ ꯃꯥꯏꯀꯩꯁꯤꯗ ꯏꯟꯈꯠꯂꯛꯄꯁꯤꯗꯅꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕ ꯃꯥꯁꯦ ꯃꯥꯅ ꯇꯨꯏꯁꯟꯃꯛꯇ ꯆꯠꯂꯦ ꯌꯦꯡꯅꯕ ꯂꯩꯕꯅꯦ ꯁꯤꯁꯦ ꯂꯩꯀꯥꯏꯗ ꯃꯥꯅ ꯁ꯭ꯀꯨꯜꯃꯛꯇ ꯆꯠꯂꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯆꯠꯄꯁꯦ ꯃꯃꯥꯟꯅꯕꯤꯗ ꯌꯦꯡꯗꯕ ꯃꯉꯣꯟꯗ ꯌꯦꯡꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯑꯣꯏꯔꯣ ꯊꯥꯕꯜ ꯆꯣꯡꯉꯁꯨ ꯃꯉꯣꯟꯗ ꯍꯦꯛꯇ ꯌꯦꯡꯅꯕ ꯃꯥꯅ ꯁꯦꯠꯂꯛꯄꯁꯤꯅ ꯍꯦꯛꯇ ꯄꯛꯆꯕ ꯂꯥꯏ ꯍꯔꯥꯎꯔꯁꯨ ꯍꯦꯛꯇ ꯐꯖꯕ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄꯁꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯇꯤꯟꯅꯔꯛꯄꯗꯅꯦ ꯅꯨꯄꯥꯁꯦ ꯃꯃꯥꯟꯅꯕꯤꯈꯩꯗꯗꯤ ꯑꯝꯇ ꯍꯥꯏꯗ꯭ꯔꯕ ꯃꯉꯣꯟꯗ ꯂꯣꯏ ꯍꯥꯏꯕ ꯑꯗꯩꯗꯤ ꯊꯥꯕꯜ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯅꯨꯄꯥꯁꯦ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯅꯕ ꯍꯣꯠꯅꯅꯤ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯅꯕ ꯍꯣꯠꯅꯅꯤ ꯆꯣꯡꯐꯝꯕꯨ ꯍꯦꯛ ꯈꯪꯗꯕ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯂꯥꯁ 10 ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯁ꯭ꯋꯥꯏ 9, 10ꯁꯦ ꯃꯥꯏꯁꯦ 8 ꯑꯗꯨꯋꯥꯏꯗꯒꯤꯅꯦ ꯅꯨꯄꯥꯁꯤꯅ ꯇꯥꯟꯅꯕ ꯃꯨꯟꯅꯕꯁꯦ ꯍꯧꯔꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯁꯦ ꯀꯣꯏꯆꯪ ꯁꯪꯕ ꯀꯣꯏꯆꯦꯟ ꯁꯦꯟꯅꯕ ꯑꯗꯩ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕ ꯃꯣꯏꯁꯦ ꯁꯥꯏꯀꯜ ꯊꯧꯔꯒ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕꯗꯣ ꯑꯗꯩꯗꯤ ꯇꯨꯏꯁꯟ ꯆꯠꯃꯤꯟꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥꯁꯦ ꯍꯦꯛ ꯍꯥꯏꯖꯜꯂꯛꯄꯗ ꯃꯥꯅꯅꯦ ꯈꯠꯅꯕꯒ ꯑꯃ ꯇꯧꯋꯦ ꯍꯦꯛꯇ ꯏꯃꯥ ꯄꯦꯝꯃ ꯃꯣꯏ ꯃꯁꯦꯟꯅꯦ ꯃꯐꯝꯒ ꯊꯥꯔꯒ ꯐꯨꯗꯠꯅꯩ ꯍꯥꯏꯌꯦ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯤꯅꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯈꯣꯠꯂꯛꯀꯅꯨ ꯀꯥꯏꯅꯅꯦ ꯅꯨꯄꯥꯁꯦ ꯃꯥ ꯍꯦꯛ ꯁꯦꯟꯅꯕꯗ ꯋꯥꯖꯕ ꯑꯗꯨ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯅꯦ ꯃꯣꯏꯅ ꯇꯨꯏꯁꯟ ꯆꯠꯂꯤꯉꯩ ꯃꯥꯁꯤꯅ ꯁꯥꯏꯀꯜ ꯑꯃꯃꯝꯗ ꯆꯠꯅꯕꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕꯅ ꯅꯨꯄꯤꯁꯤꯒꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯅꯨꯄꯤꯁꯤꯒꯤ ꯁꯥꯏꯀꯜꯁꯤꯅ ꯃꯃꯥꯟꯅꯕ ꯊꯧꯔꯒ ꯅꯨꯄꯥꯗꯨꯒꯤ ꯀ꯭ꯂꯤꯌꯥꯔꯗꯨꯗ ꯇꯣꯡꯉꯕ ꯃꯥꯅ ꯑꯗꯨꯒ ꯆꯠꯂꯤꯉꯩꯁꯤꯗ ꯒꯥꯔꯤ ꯃꯆꯥꯗꯅꯦ ꯑꯗꯨꯝ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯈꯣꯡꯉꯒ ꯃꯣꯏꯅ ꯁꯥꯏꯀꯜ ꯊꯧꯋꯤ ꯃꯥꯅ ꯕꯥꯏꯛꯅꯦꯅ ꯎꯁꯤꯠꯇꯅ ꯊꯧꯕ ꯑꯁꯤ ꯅꯨꯄꯥꯁꯦ ꯎꯁꯤꯠꯇꯦꯗ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗꯅ ꯃꯥꯁꯦ ꯁꯥꯎꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯟꯇꯦꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯁꯦ ꯁꯥꯏꯀꯜꯁꯦ ꯕꯥꯏꯛꯇꯣ ꯊꯧꯔꯛꯄꯗ ꯃꯥꯅ ꯐꯩꯖꯜꯂ ꯂꯥꯞꯇꯅ ꯈꯥꯝꯃ ꯂꯩꯔꯒ ꯈꯠꯅꯖꯥꯅꯤꯗ ꯀꯤꯟꯅꯒ ꯊꯤꯟꯅꯗꯅ ꯑꯗ ꯃꯌꯥꯝꯅꯒ ꯈꯥꯝꯅꯔꯒ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯈꯟꯅꯔꯦ ꯃꯥ ꯀꯣꯏꯕ ꯅꯨꯄꯥꯅꯤ ꯈꯟꯅꯔꯦ ꯃꯥ ꯍꯦꯛꯇ ꯋꯥ ꯂꯥꯎꯅꯈꯤꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯨꯡꯗꯥꯡꯁꯤꯗ ꯑꯊꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯤꯜꯂ ꯀꯧꯊꯣꯛꯍꯜꯂꯛꯄ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣꯅ ꯑꯗꯨꯒ ꯅꯝꯗꯅ ꯑꯗꯨꯝ ꯆꯤꯡꯉꯒꯅꯦ ꯖꯣꯔꯣ ꯆꯤꯡꯉꯦꯌꯦ ꯃꯥꯁꯦ ꯁꯣꯔꯣꯛꯁꯤꯗꯀꯣ ꯀꯞꯄ ꯆꯦꯜꯂꯦꯌꯦ ꯑꯗꯨꯃꯥꯏꯅ ꯖꯣꯔꯣ ꯆꯤꯡꯉꯒ ꯑꯗꯨꯃꯥꯏꯅ ꯆꯦꯟꯒꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯏꯀꯥꯏꯗꯅ ꯍꯧꯖꯤꯛꯇꯩ ꯆꯦꯟꯕ ꯈꯣꯠꯄꯅ ꯃꯥꯁꯦ ꯑꯗꯨꯝ ꯏꯟꯊꯣꯔꯛꯈ꯭ꯔꯕ ꯑꯗꯨꯝ ꯈꯨꯗꯛꯇ ꯅꯣꯡꯉꯥꯜꯂꯒ ꯍꯣꯡꯉꯕ ꯅꯣꯡꯉꯥꯜꯂ ꯍꯥꯏꯗꯣꯛꯆꯔꯣ ꯅꯣꯏꯔꯣꯝꯗ ꯍꯣꯡꯉꯣꯅ ꯑꯗꯨꯃꯥꯏꯅ ꯍꯣꯡꯈꯤꯕ ꯑꯗꯨꯒ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯕꯗꯣ ꯍꯩꯇ꯭ꯔꯕ ꯃꯌꯨꯝꯗ ꯆꯥꯛ ꯑꯃ ꯊꯣꯡꯉꯛꯄ ꯅꯠꯇ꯭ꯔꯤ ꯁ꯭ꯀꯨꯜ ꯇꯨꯏꯁꯟꯗ ꯆꯠꯂ ꯂꯩꯕꯅꯤꯗꯅ ꯑꯗꯨꯒ ꯀꯦꯔꯒ ꯑꯗꯨꯝ ꯃꯥꯁꯦ ꯃꯁꯛꯈꯔ ꯐꯖꯕꯁꯦ ꯈꯔꯁꯨ ꯀꯦꯒꯟꯕꯅꯦꯕ ꯊꯕꯛꯁꯨ ꯀꯌꯥ ꯍꯩꯇꯕꯅꯦꯕ ꯃꯔꯤꯟꯁꯨ ꯀꯌꯥ ꯌꯥꯎꯔꯣꯏꯕ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯌꯨꯝ ꯄꯥꯜꯂꯃꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯍꯣꯏꯅꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯉꯨ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯊꯣꯡꯒꯗꯕꯅꯤ ꯅꯅꯥꯎꯄꯥ ꯑꯗꯒꯤ ꯀꯩꯅꯣ ꯍꯣꯏꯁꯦ ꯁ꯭ꯀꯨꯜ ꯅꯆꯟꯅꯨꯄꯤ ꯍꯣꯏꯁꯦ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯅꯅꯥꯎꯄꯤ ꯍꯣꯏꯁꯦ ꯑꯗꯨꯅ ꯆꯥꯛ ꯅꯪꯅꯕ ꯊꯣꯡꯉꯣ ꯑꯗꯩ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨ ꯁꯨꯝ ꯇꯧꯔꯛꯄꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯛꯄꯗ ꯃꯁꯥꯅꯅꯦ ꯑꯗꯨꯝ ꯍꯩꯅꯖꯔꯛꯇ꯭ꯔꯕ ꯃꯣꯏꯗꯗꯤ ꯑꯗꯣ ꯏꯃꯨꯡꯒꯤ ꯃꯅꯦꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯃꯊꯪ ꯇꯧꯍꯟꯕꯗꯣ ꯃꯧ ꯑꯃꯒꯤ ꯑꯣꯠꯄꯅꯦꯅ ꯈꯜꯂꯦꯕ ꯑꯉꯥꯡꯅꯤꯅ ꯑꯗꯩ ꯀꯞꯇꯅ ꯃꯥꯁꯦꯀꯣ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅꯒ ꯐꯨꯏꯌꯦꯀꯣ ꯐꯃꯨꯡꯗꯒ ꯐꯨꯗꯠꯂꯦꯌꯦ ꯃꯥꯅ ꯅꯪꯅ ꯑꯩꯁꯦ ꯅꯝꯗꯅ ꯆꯦꯟꯕꯤꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯍꯤꯡꯗ ꯀꯧꯊꯣꯛꯑꯒ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯍꯜꯂ ꯊꯝꯕ ꯑꯗꯨꯒ
imanabigayna loi skun kaba ai ngamoi ai chalani kana smai nupasanga singdana maji ko lairaktaga admai ga yam tawi haiba da sumnagi thani khak nupa mayumsida lairamaga maji nomadi ahingda selakhi haiba dum mapaji da mana ok khongna kappaga khuiramaga baba ai yum pan ngamjagi roi ai lai tamjage baba ai amona hanjana hanbigano ai yum pan ngamjagai roina kappa mai tora wa loi sanagi haiba pesa nungsa gam tolongna gi de hai aduga dum adai mapan thoktana maje lairaga ne class 10 je ma thadu e adu mapan sung thokta bida 11 12 je khara komba koigi ika ka da zuyaba koigi kan pai kha khak thaba satpa ika ka da zuyaba to adumba khara lapna arapa da tammaga ne adumai torkanda maje phi dum sa leraba mapaji mateng adum panga ko adai masak to di phajabane somme so rakoi matungina 12 loi chale college loi chale phaja thorai mi do ma de ki gana ne mapan thoksadraba adai Facebook ka masu pai pai jate ye ai talle hek ha ko lubada nu pa hairakani adai mapa lek thobada nu pa hairakani adai lila ga yengba thobuje sung thok da ba mana phi de dum yanjai haiba maje lila koi moi mayam na namdana nang mapan thokte phi da sa lei ana puthokpaje ekta nu pa jana maonda tanarapa adusu pa khang na ngakta madi angang oina mayum pan thobani na pa lai sa mau ni khangje ponte ba almai tawdana ne ma thaban ga yaujade haiba thaban ge yaurub da tawna toi mayam to adugi khoigi maje kai makhaja ga khara pom tak ka tar ga ne phajai ba dungang do kuchu kumen jam phajai ba magi nupi na phajab je kuchu kumen ji da ne ba mai prit nung ni lak pada khoi mang mana ma khun ma sa je aw phajai ba dungang do ko ai pamui ba dumaju asai gi mamang gi nupi ju aina u ba da ne kes ta smaina sak yam phajab ba ngang la e ba ai suna tab da mang ba ade hu ji ji ma ju admaina sahi 10 muksi ma graduation ju loire 10 thadore imi 11 12 graduation loire imi adu bawda maji mapan thoktana leijare ine ba sahi 10 mukse ko masagi sahi 10 mari adai da ne ba mana mayum palu jo 10 traunga adu sahi kon manga muk sujale adana adai mapa hojina jo e nang bu yum kai pa na ba tawsi ko sena mapa ina am dadi khatli langi nami kak thok na yum pa lang ngangam bado mana ne phi je sara hing tum da gai phone ju pai da bi mapan ju thok da bi kaim ju ke da bi torga mana do mateng panga leira amine baba I phi je ka e pesa suk set le se na piraga magi matam moi je ningon ngak tu manga pokpa aduga piba su yaw ba ada ma ju yum pala roi gena ma je tum leijara ba adu manaw jing je mathang thang mayum palak pasida ne loina mak koi gi kaino je mana mateng panga ga hona rakreba aduna mama pa na oh nang mana soiru ra junga sidi koi mateng pange ko na ma oina thagalakpa adai de maina de mana ju nang noidi ai dong na yung kaira halakanu ko ai ma ju ming cha thira leira noi ma ju thira di mai pai ming cha thine noi di halakanu ko na manaw je phajana pa na ma na hona jai ba ko adai loi tak pi dana tam pi dana ma de gyan phajana ta kre ba adai ma sak tu na ga phajana sale ko su ko men na ga pa ling ai du da ma pa nga sung thok tramina loire ko su ko men je khu phajam ni adai di yam thajadana moi gi manaw pi jing na ne se kaino Insta paje IG paje Instagram paje na magi account je hangbi ra ba sang ba da ne mai photo om kha hak ko lu ga hang ba hor ko je ne mai pia ma thara iba mayam ji ade FB ju payo na pai ba messenger tharak pa mayam ko ngawi hai ma hai ba heta ade di kaino messenger da call ka tok salak pi ade inbox ta thajalak pi ada nupam khaktine la aga ma je koi gi yum lam jem ta haibiro na kan na haire ba ko atai di khala soiti soi khat oin taw ba ji ki di masaje officer amane ba kayum ba thaba amata khala ju me sure oire ba mi do aduna mana ju kitang yaning ba adu mana lam je haire ba ko adu ga la ona la ga moi je thengna re nupa jna ta ma ju ga pungaw ngaw re ma nupa je phaja ba je ngaw adu ga di keno tawre ba ma ji nupa jina nupa ji jo han bada nupi selu ra ba nupa oi ba jane ba aduga pirak ta badagi ning ba kai gidana ma ji kan no khona graga nupi chung koi da boi jane ba adu mangon da hen ba law ne na mai singa lei ba jane ba mana hana selu ba nupi ji masak phaja ba jane ba adu ji ki nupi ju ba ekta ma ti ngaw gidana mai gari mang da ngak tang tongo khoi gai kanom saru je na pulap sat minab da nupi du na gari mang tong ko je mana yenga da na ma ti yam pam ja khare ba ko ade dum ma je phone tok salak ta na sena da na itu thu na dum tha mu khak ne nupa na yam soi je phajaba da ngaw ba sida soi ba ne ba nupa na soi je kari no kamai to ba mabuk sel ibuk sen je thidok na hokda ba ad phajaba de ngaw gidana adai nupi na muk soi ri china ne gari car am thawre
마지 타바 암따오래 마윤 빌딩 사래 하디 ngaukhraneba nupijana anisidani ko soinarise aduga adudaidi nupidunaju kanano kaino kamai tawno thido hawraroeba adumai torkanda wanje siele aduga sien baje kari haidoino khangdebako warise nokninge abdi hingiba ngaktani dana ado wari libda dum pulap phammaga ju linabadane ko moini je khoi office pulap phamna linabada hingiba ngakta natra amana hai ma loinbak smaina hawgibda ma lohongore mayum palore hai na hai nupajna hai sung hai de hai si akoi ju khangdeba adai nupaji ge mu nupi sielo ba thawdok se nupijna mu sung hai de mu hai tawnai yetnai ba ko adai di kaino trakanda di mabani je itu tu na dum lohong jan greba aduga kon dangda mane makujna khange eba aduga majil hongore habse ane makuja suki matik thamoi soe pamdre aduga moije moigi chakau ba chatpa khotpa dum bada moi le kaina noi khanga ga lawri ra sije adum taweba adu seng hainau buna phaiba aduga hoi nupa du khanga ju phare ne khangde na mana minam bor ju ma paki dana nupi na ina mana ma paki be minam bani sineba ai loi hai sineba do adai mu kano je moina kano tawra ju ne koi gi mama pa je nupa ma sa je arai baneba nupajina khangaga ju yaraga ju mama pa na hayang yaraktraga di ai di sumaina lohonguraban na mama pa bok di hayauge na hayauradabne ba adu mai mama pa khangal logtre ba asuki matik mana le chabi sa le sale na mina sakau sapada hairakpa lohongore asidi hairakpa halakpi oiramba icha pakhang jida koi chielura ju moi pakhang nupa jidi nupi mak thirubdi na tamina pakhang nen khanjaba adu maina icha officer jida mana na ne dum nungai hida na ne mane makujna maji makut sadre hadai aduju amta manadre mana haire makut sabidre adai yidi nupajina maje koi nupaje mana haina mune ni sa ma sai adu saraga maje maka tongana tummi ni sa je sabaje ai khangdana bana thonglonjala tumgre kharani gi matungda chakau matung kharani leraga wa nung ingangang dre adu mana ai apamba matamdana ahingda ma ba khangandana sangaga ngaktumamaga ma thoki aduga admaina maje ni sa ma saba nupa oirame aidana maje imungjida mana leiramije sahi muk leirameba waje amta ngangna dreba mane maku go amta ngangna dreba adu mane maku gi makhata thonga sagreba adai mane maku jina mu haina maje mathakta gi mem sahib sadana officer nu pini aidena maje khoi yungge helper je mana oi sijinna dana mana wai te hendana ma tawdana ma sangom pikhalo sangom lolo adu piro apple leso adu leso na taraga maji rani dong leigre makha ju kumaktre e mane mako khoi je kari sari kai thai ma hangdre adagi khoina saudana sakchi loiramani ma pukhakrani magi aduga pukhakrani aduga akhoi je thira thamamani adunga akhoi di prasajik sare ayingba mane mako jina dmai hai adudagi akhoi saudana tonga sabne ha amana haiba amta mana deba dai mainu pajana muk maji yeng dijina maje lohongba oirambadudha sauningbadagi yengningba pokhidre haiba adu phajagarba nupi mana koi pamdana adu thuna lawrakraba adudo lohongba oirambadagi haireba adu asengbagi nupi jina hayaudrabra dai nupajana dum khangkhang lawgraga mama pa ki dana dum haide haibra khoi ju dum khangdre mase si dum yaweba tamana na aduga de mai troga moiju loisanagi ba adu ma du yengune ahamba zum angang pisak oingda marai bak thirure gyan tare na sahi tara mu panthok tagai leijaraga mu soire officer nu pam da ning palu ri ju adu phajana halaman taunaraga irena nu pa mana jo hobebe sen bire adu ju moju sen je haina deba adu ngasi di halanu hadum sen gimni nu pa ma ju soeba adu di dai nu pi ma ju ne ba ko phajana ai di sumaina ni noi halaman hana thara khongai kho hayang halaman wa nganga di ai di hana ju soiraga leirabani amko ju soiba ai pam de na ne sidi padana moi halaman na nupi masana gyan ta gadam ne ba seluraba nupi ada yum palorga hala alaiba nupi je pakhang da ti sungai yak lairo no ado na sagi sana baduda adu bokju ne nupa du gi ma pakhangal laga haiba sanghal oba adu maina layo ba koigi lawbi roidra maune a lai thokidra selubne ha ga lai thokidra na koigi thodom di thokre ai je ga sur nairaga yam sengna de haidraga nupa ji lai thokini lawbi roi ai ji yum pang khangau roi haibai lai chan ba ju yawe ba adu do kaim kana roi ba kuina cha loi ba
ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯃꯤꯅ ꯑꯣꯏꯅ ꯉꯥꯡꯉꯛꯄꯗ ꯅꯩꯔꯛꯄꯗ ꯈꯥꯡꯉꯝꯃꯣꯏꯕ ꯑꯗꯨꯅ ꯄꯥꯟꯗꯁꯨ ꯇꯣꯛꯊꯣꯛꯄꯅ ꯐꯩ ꯐꯖꯅ ꯑꯣꯏꯔꯣꯏꯗꯕ ꯃꯥꯅꯦ ꯑꯃꯨꯛꯀ ꯄꯥꯜꯂ ꯑꯃꯨꯛ ꯍꯜꯂꯦ ꯍꯥꯏꯗꯨ ꯄꯥꯜꯍꯧꯗꯕ ꯐꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ ꯐꯖꯅ ꯃꯥꯅꯦ ꯃꯥꯅ ꯐꯖꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯍꯟꯗꯣ ꯆꯪꯉꯛꯑꯒ ꯅꯣꯏꯅ ꯍꯥꯏꯖꯔꯒ ꯈꯪꯅ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯃꯉꯣꯟꯗꯁꯨ ꯅꯩꯁꯨ ꯅꯩꯔꯛꯑꯔꯣꯏ ꯃꯤꯅꯁꯨ ꯈꯪꯉ ꯂꯧꯈ꯭ꯔꯃꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯃꯁꯛꯇꯣ ꯑꯗꯨꯛ ꯌꯥꯝ ꯐꯖꯕꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯥꯡꯖꯜꯂꯛꯏꯗꯣ ꯑꯗꯣ ꯃꯊꯪ ꯁꯨꯝ ꯌꯥꯝꯖꯜꯂꯛꯑꯗꯤ ꯃꯥꯁꯦ ꯐꯅ ꯉꯥꯡꯅꯈꯤꯗ꯭ꯔꯥ ꯑꯁꯤ 3ꯂꯛ ꯁꯨꯔꯝꯃꯤ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯃꯁꯛꯇꯤ ꯑꯗꯨꯛ ꯐꯖꯕꯗꯣ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯐꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯂꯦꯝꯅ ꯁꯛ ꯐꯖꯅ ꯂꯩꯖꯒꯗꯕ ꯄꯣꯠꯇꯨ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯁꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯐꯖꯅ ꯍꯥꯏꯍꯧꯗ꯭ꯔꯤꯃꯤ ꯈꯪꯗꯦ ꯅꯨꯄꯥꯗꯣ ꯄꯥꯝꯅ ꯑꯗꯨꯝ ꯂꯧꯕꯤꯈ꯭ꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯏꯃꯤ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯣꯏ ꯑꯅꯤꯗꯣ ꯑꯩꯅ ꯃꯥꯟꯅꯗ꯭ꯔꯦ ꯀꯅꯥ ꯇꯥꯗꯣꯏꯅꯣ ꯑꯗꯨꯁꯨ ꯌꯦꯡꯉꯣ ꯁꯛꯇꯣ ꯐꯖꯔꯃꯤꯅ ꯑꯎꯕꯗꯗꯤ ꯅꯨꯄꯥꯗꯣ ꯇꯥꯞ ꯂꯥꯛꯄꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯅꯨꯄꯥꯅ ꯁꯥꯟꯅꯄꯣꯠꯇꯧꯅ ꯉꯥꯡ ꯂꯣꯏꯅꯕꯤꯔꯒ ꯌꯨꯝꯗꯁꯨ ꯊꯑꯣꯏꯅꯁꯨ ꯄꯨꯁꯟꯅꯤꯡꯗꯕ ꯑꯗꯩ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯤꯅꯅꯦ ꯍꯦꯛꯇ ꯉꯥꯎꯗꯅꯗꯤ ꯀꯣꯏꯔꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯕꯁꯦ ꯑꯗꯨ ꯄꯨꯁꯟꯕꯁꯨ ꯉꯝꯗ ꯑꯗꯨꯃꯥꯏꯅ ꯃꯥꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯒ ꯇꯣꯛꯄ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯌꯥꯎꯏ ꯃꯁꯛ ꯐꯖꯩꯅ ꯑꯗꯨ ꯀꯩ ꯀꯥꯟꯅꯗꯣꯔꯤ ꯑꯗꯨꯅ ꯁꯛ ꯐꯖꯔꯤꯉꯩꯅꯦ ꯑꯩꯗꯤ ꯁꯛ ꯐꯖꯔꯦꯅ ꯃꯨꯛꯇꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯁꯛ ꯐꯖꯕ ꯅꯨꯄꯤꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯁꯛ ꯐꯖꯔꯤꯉꯩ ꯃꯥꯡꯖꯕ ꯈꯨꯗꯣꯡꯊꯤꯕ ꯏꯁꯥꯗ ꯍꯦꯜꯂꯛꯀꯗꯣꯏꯅꯤ ꯃꯁꯛ ꯐꯖꯔꯨꯕꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯂꯨꯗꯕ ꯑꯣꯏꯈꯤꯕ ꯅꯨꯄꯤ ꯌꯥꯎꯋꯦꯕ ꯐꯖꯃꯟꯗꯅ ꯃꯁꯛ ꯐꯖꯕꯁꯤꯗ ꯑꯩꯗꯤ ꯐꯖꯔꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯦꯅ ꯍꯦꯛꯇ ꯑꯃꯅ ꯍꯥꯏꯔꯁꯨ ꯌꯥꯕ ꯑꯃꯅꯁꯨ ꯍꯥꯏꯕꯁꯨ ꯌꯥꯕ ꯂꯣꯟꯅ ꯇꯧꯔꯨꯕ ꯊꯕꯛꯇꯨꯗꯤ ꯂꯣꯏ ꯍꯥꯏꯗꯣꯔꯛꯄ ꯃꯁꯛ ꯐꯖꯕꯗꯒꯤ ꯑꯗꯨꯝ ꯁꯣꯏꯈꯤꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯛ ꯐꯖꯕ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯗꯣ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯅꯤ ꯁꯤꯝꯇꯪ ꯍꯥꯏꯖꯔ ꯁꯤ ꯋꯥꯏꯁꯦ ꯂꯣꯏꯁꯟꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯦ ꯕ꯭ꯔꯦꯛꯇ ꯂꯤꯖꯔꯒꯦ ꯃꯥꯅꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯤꯖꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯑꯃꯃꯝ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯃꯈꯥꯗ ꯂꯤꯖꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯨꯔꯒꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯚꯦꯟꯇꯤꯂꯦꯠ ꯇꯧꯔꯒ ꯋꯥꯔꯤꯁꯤ ꯑꯃꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯔꯒ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗꯥꯡ ꯂꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕꯅꯤ나 ꯑꯗꯨꯃꯛꯀꯤ ꯃꯦꯁꯦꯖꯇꯨꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯂꯩꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯥꯖꯜꯂꯒ ꯍꯦꯛꯇ ꯃꯥꯁꯤ ꯑꯣꯏꯍꯟꯈꯤꯕ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤꯕ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯑꯃꯗꯤ ꯐꯤꯗꯕꯦꯛꯁ ꯑꯃꯃꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯀꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯁꯤ 누비 오인 꼬이로봐. 러시. 아시행문에 해야지. 마이 몽시더부 누비 만밖에 여기봐. 하. 까리부 여기 몽데 능 아정 엉지 지부. 하이베세 하이까나 타나 수캉람니. ai nuva koirage ma Kari hey to hoiramu hey nupa na nupa koibadi 그이노 해지부. nachi hoiram dagi nupa ma koina nachi na hairi ne 까이디 누바노이마 뻥지나와 여잔 땀잔바지나와 이몽시들 예정제 양암 뜬났더라 보네. 너너인 감노도 화내자고 가. Kainu haisibu na sa si tok bro 하제 멋진 멋진 애지 투가 이제 짝짝짝인 점광. kari thum kham doi ba
ꯏꯃꯨꯡꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯐꯥꯎꯗꯤ ꯃꯍꯥꯎ ꯈꯪꯕ ꯌꯥꯏꯅ ꯑꯩ ꯆꯥꯛ ꯉꯥꯛꯇ ꯆꯥꯒꯦꯁꯤ ꯀꯩꯗꯧꯔꯒ ꯅꯣꯏꯕ ꯑꯗꯨ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯔꯦ ꯅꯪꯁꯨ ꯁꯣꯔ ꯂꯦꯞꯈꯤꯗꯦꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯥꯏꯔꯦ ꯍꯥꯏꯅꯤ ꯌꯦꯡ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯈꯟꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ꯭ꯔꯥꯕꯁꯤꯕꯣ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯅ ꯂꯦꯞꯆꯒꯗꯕ ꯅꯪ ꯉꯥꯡꯖꯩꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯖꯕ꯭ꯔꯕ ꯆꯨꯝꯃꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯅꯪ ꯅꯁꯥꯅ ꯂꯦꯞꯆꯅꯤꯡꯉꯤꯗꯣ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯒꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯩꯅ ꯉꯝꯒꯗꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯃꯇꯦꯡ ꯇꯧꯔꯒꯦ ꯑꯗꯣ ꯑꯉꯥꯡꯁꯦ ꯁꯤꯗ ꯊꯝꯒꯅꯤ ꯍꯥꯏꯁꯦ ꯅꯪ ꯀꯅꯥꯗ ꯍꯥꯏꯔꯝꯒꯦ ꯑꯩ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯈꯟꯗꯗꯅ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯣ ꯑꯗꯨꯝ ꯃꯥꯡꯗꯅ ꯂꯩꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣꯕ ꯅꯪꯕꯣ ꯀꯔꯤꯅꯣ ꯃꯥ ꯇꯧꯏꯁꯤꯕꯨ ꯁꯦ ꯑꯝꯇ ꯂꯦꯡꯒꯅꯨ ꯑꯁꯣꯝ ꯆꯤꯟꯕꯗꯤ ꯌꯥꯝ ꯄꯛꯆꯩ ꯀꯔꯤꯅꯣ ꯃꯥ ꯇꯧꯏꯁꯤꯕꯨ ꯈꯟꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ꯭ꯔꯥꯕꯁꯤꯕꯣ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯅ ꯂꯦꯞꯆꯒꯗꯕ ꯅꯪ ꯉꯥꯡꯖꯩꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯖꯕ꯭ꯔꯕ ꯆꯨꯝꯃꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯅꯪ ꯅꯁꯥꯅ ꯂꯦꯞꯆꯅꯤꯡꯉꯤꯗꯣ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯒꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯃꯌꯥꯝꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯝꯅꯣꯛꯆꯔꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯔꯤꯁ 9 ꯑꯦꯚ꯭ꯔꯤ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗे क्राइम डायरीज येंबिरबसिंगबु हाना थागचरी लोइनेना क्राइम डायरीज अखोगी मणिपुर सिनबा थुंगना व्यूअर्स मयाम अमा पुथोकमिनरगा सब्सक्राइबर अहेन मकयाम पुथोकमिनरगा अखोइना अवेयरनेस पिजाबा अमदि एजुकेशन पिजाबा सिदा हेन मपुंग फाहनसी हाबसिमा थमजरगा ngasi क्राइम डायरीज निफु तरुक सुबा येंबिरबसिंगबुसु हनहना थागचबा फोंदोकचरी ब्रेक की मतुंगदा वारी अखोइ ngasi ओजाना थंबिबा फजरुबा आइगी इराला हाबसिगी अखोइगी ममांगदा ब्रेक की ममांगदा सु ओजाना थंबिखरे मयाम सुंग सोशलना कमेंट्स फीडबैक्स थंबिरकलगा अखोइ मयाम खन्नमिनसी नैनमिनसी अदुगा मणिपुर सोसाइटी दा करम ममोंगदा अखोइना क्राइम सी अखोइना स्टॉप तौबा अमदि मिटिगेट तौबा ngaminnabगदगे हाबदु मयामगी फीडबैक कमेंट्स ना अखोइदा अचौबा सपोर्ट अमा ओइरगा अखोइना पांथोक चरीबा मयामगी क्राइम डायरीज सी हेना मगुन लेबा हेना मतिक मगुन लेबा ओइमिनसी हाइना थमजगे ब्रेक की मतुंगदा मखा चथजरकपसी ओजादा मु सिनजगे मखा ताको वारी सुती बियम अमखको माजे अनो युम पालरगा मसा अनि लेरे माजो अंगांग ओइना युम पालोबा अदो ngale mu khaina ade mu hanjana taraga amuk masa ama yawringai duda mu phajana ju khaina udaba dai muksu mu hanjana han gaina ju masa yawrabani na chanai naraga dum yumbandi na tai sadana ko mai nu palu pesa phajan thoktaba adai mu manung mane maku bude dum ngawai nungai charamba moina ju loi hona bujing amaktaba nu pa mai nu pa ju ina kum masa ora pai dum tonan ba ma ju mathandana ma ju poada wa ba mapam dai law men ba mapam na ju saujala ba piraktaba adum dai ngale tan khanadana laktana man masa ju amma ju mu hanjana raga ma ju yaukchaluba tawbudai di lastadi upai thing mai leitadana ma ju mapam da lakbe bi chatu ya yadre ana anko gula ju chalu yadre ba yadramina mapam da angang pikpado atombadu masa du sunu pa atani mai do ado atombadu na sahi pharak padai dei lakpani hai sahi ga phatingai te atom du sahi manga phare ba mapam da leiba sahi manga phare wa loi loi sanagre aduga leire dumaju mapam da leiba jiga yum pala leiba jiga yam khenai ba nupa gi ju mama pa na mai masa nupa du sak hapri ken khande ba ado mau jiga ani ma ki pulo hafjala di कोइन जुम होना बंगम दे हाय बा अदे मौ ओइरुरि बजे जु यु मोंगे निंगोने बा आजु मा पाम द लागदी माइ मसा जु मा मसा जु मा पाना मागी sak hapata kaim haira roi ba moi masa oibani na ko do ya da minana ado mayum da di dum no asare ma pai maran di ko ado nu pa mayum da di ma mane ma ko da haiba su ikai ado maina sum wai da na pesa phasana mai nu pa dum thok to ga di ado maina ma ju private job masa masa sum tawraga dum चाबा खोपना मा पाना थाकपा अंगांग गई कनो स्कूल फी गुम्बा दे मसा गई सापो सिम चागे हाइबा दुम बदी सुम हाइबा दु इकाइ बै आजु प्राइवेट जॉब मसा मसा तवरगा सुम होनैबा
ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯐꯤꯁꯀꯨꯝꯕꯒꯤ ꯔꯤꯁꯦꯞꯁꯟꯒꯨꯝꯕꯀꯣ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯁꯨꯝ ꯍꯣꯠꯅꯔꯛꯄꯅꯦꯕ ꯆꯍꯤ 4-5ꯁꯦ ꯃꯆꯥꯁꯤꯗꯤ ꯑꯌꯥꯝꯕ ꯃꯃꯥꯅ ꯍꯣꯠꯅꯔꯦꯕ ꯑꯗꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯂꯥꯛꯄꯗꯒꯤ ꯈꯪꯅꯔꯦꯕ ꯈꯪꯅꯕꯗꯒꯤ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯟꯅꯔꯦ ꯃꯥꯁꯨ ꯑꯁ ꯇꯜꯂꯤꯗ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯝꯕꯗ ꯁꯣꯏꯔꯕꯁꯤꯕꯨ ꯀꯩꯗꯧꯔꯗꯣꯏꯅꯣ ꯑꯃꯨꯛ ꯄꯥꯝꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯆꯥ ꯑꯅꯤꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯪꯂꯩ ꯂꯩꯔꯒ ꯂꯩꯖꯔꯝꯕꯅꯦꯕ ꯅꯨꯄꯥ ꯀꯩ ꯋꯥꯔꯤ ꯁꯥꯗꯦ ꯃꯥ ꯀꯅꯥꯝꯇ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯃꯦꯁꯦꯟꯖꯔ ꯊꯥꯔꯛꯄ ꯃꯥ ꯍꯟꯖꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥ ꯃꯆꯥ ꯑꯅꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯅꯨꯄꯥꯁꯤꯗꯤ ꯁꯨꯝ ꯃꯉꯣꯟꯗ ꯍꯧꯔꯛꯄ ꯐꯣꯟ ꯇꯧꯔꯛꯄ ꯑꯉꯥꯡꯈꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯛꯄ ꯅꯪ ꯑꯣꯐꯤꯁ ꯆꯠꯇꯧꯔꯕ꯭ꯔꯥ ꯑꯗꯨ ꯇꯧꯗꯧꯔꯕ ꯀꯥꯟꯗ ꯃꯥꯒꯤ ꯑꯣꯟꯂꯥꯏꯟꯗꯒ ꯄꯣꯠ ꯆꯩꯁꯦ ꯀꯛꯑ ꯊꯤꯜꯍꯜꯂꯛꯄꯤ ꯑꯗꯨꯝ ꯁꯤ ꯐꯖꯅꯤ ꯅꯉꯣꯟꯗ ꯑꯣꯐꯤꯁ ꯆꯠꯄꯗ ꯁꯦꯠꯂꯨ ꯀꯥꯟꯗ ꯁꯜꯋꯥꯔꯒꯨꯝꯕ ꯀꯨꯔꯇꯤꯒꯨꯝꯕ ꯂꯩꯗꯅ ꯃꯥꯏꯒꯁꯦ ꯆꯦꯜꯂꯒ ꯃꯥꯏ ꯃꯤꯡ ꯑꯦꯗ꯭ꯔꯦꯁꯇ ꯀꯛꯑ ꯊꯤꯜꯍꯜꯂꯛꯄ ꯅꯨꯄꯤꯁꯤꯅꯁꯨ ꯀꯛꯄ ꯅꯠꯇꯕ ꯑꯗꯩ ꯑꯣꯐꯤꯁꯇꯒ ꯂꯩꯔꯤꯉꯩꯗ ꯑꯆꯥꯄꯣꯠꯀꯁꯦ ꯗꯦꯂꯤꯚꯔꯤ ꯍꯦꯛ ꯇꯧꯍꯜꯂꯛꯄ ꯅꯪ ꯑꯁ ꯕ꯭ꯔꯦꯛꯐꯥꯁꯇ ꯆꯥꯎ ꯑꯗꯨ ꯇꯧ ꯂꯟꯁꯇ ꯆꯥꯎ ꯀꯥꯏꯅ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯔꯛꯄꯁꯤꯗ ꯃꯥꯁꯦ ꯀꯩꯅꯣ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏ ꯈꯣꯠꯂꯤ ꯃꯥꯁꯦ ꯁꯦꯟꯗꯣꯏ ꯁꯥꯟꯅꯩ ꯑꯗꯩꯗꯤ ꯃꯣꯏ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯈꯔ ꯂꯩ ꯑꯗꯨꯏ ꯚꯔꯥ ꯆꯥꯏ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯕꯥꯅꯤ ꯁꯨꯝ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯝ ꯎꯅꯕ ꯆꯠꯂꯦ ꯃꯥꯏ ꯀꯥꯔꯗ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯦ ꯑꯗ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯅꯨꯄꯤ ꯂꯩ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅꯁꯨꯀꯣ ꯑꯗꯨꯝ ꯑꯩ ꯅꯨꯄꯤꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯅꯪꯁꯦ ꯅꯨꯡꯁꯤꯔꯨꯔꯦ ꯈꯣꯠꯂꯨꯔꯦ ꯅꯪ ꯅꯆꯥ ꯑꯅꯤꯁꯤꯒ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯅꯍꯥ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯈꯣꯠꯄꯁꯦ ꯀꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤꯒꯁꯦ ꯁꯥꯕ ꯑꯗꯨꯗ ꯃꯣꯏꯅꯤꯁꯨ ꯁꯨꯝ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯃꯇꯦꯡ ꯄꯥꯡꯉꯛꯇꯅ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯤꯇꯪ ꯇꯣꯂꯣꯞ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯇꯧꯒꯗꯕ ꯑꯗꯨ ꯑꯅꯧꯕ ꯑꯗꯨ ꯇꯧꯒꯗꯕꯁꯤꯗ ꯃꯣꯏꯒꯤꯁꯦ ꯗꯤꯄꯣꯖꯤꯠꯀ ꯀꯩ ꯊꯝꯃꯤ ꯈꯔ ꯆꯥꯎꯅ ꯑꯗꯨꯝ ꯗꯤꯄꯣꯖꯤꯠ ꯊꯝꯃꯦꯕ ꯊꯕꯛꯇꯨꯒꯤ 1 ꯂꯥꯈꯃꯨꯛ ꯑꯗꯨ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ ꯀꯣꯠ ꯑꯗꯨꯒꯤ ꯃꯣꯏꯅ ꯄꯤꯔꯛꯄꯒꯤ ꯏꯁꯨ ꯇꯧꯔꯛꯄꯒꯤ ꯂꯤꯁꯤꯡ ꯀꯩꯅꯣ ꯑꯃꯁꯨ ꯗ꯭ꯔꯦꯁ ꯃꯈꯜ ꯌꯨꯅꯤꯐꯣꯔꯝ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯒꯤ ꯑꯃꯨꯛꯁꯨ 10,000 ꯑꯃꯁꯨ ꯄꯤꯌꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯄꯨꯗꯅ ꯂꯥꯛꯇꯅ ꯅꯨꯄꯤꯁꯦ ꯂꯣꯏ ꯍꯣꯠꯅꯔ ꯄꯤꯁꯟꯖꯔꯦꯕ ꯑꯗꯣ ꯃꯥꯁꯦ ꯊꯕꯛ ꯃꯐꯝꯁꯤꯗ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯃꯥꯒ ꯁꯨꯝ ꯎꯅꯕ ꯈꯣꯠꯄ ꯆꯠꯃꯤꯟꯅꯕ ꯁꯤ ꯌꯥꯔꯔꯣꯏꯗꯅ ꯑꯗꯣ ꯊꯕꯛꯁꯦ ꯅꯪ ꯑꯩꯗꯤ ꯇꯧꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯁꯨꯝ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯦ ꯆꯠꯄ ꯍꯧꯔꯦ ꯊꯕꯛꯁꯦ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ ꯃꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯔ ꯂꯩꯈ꯭ꯔꯕꯅꯤ나 ꯃꯥꯅ ꯀꯧꯊꯣꯛꯇꯅ ꯈꯣꯠꯇꯅ ꯎꯅꯅꯤꯡꯕ ꯃꯇꯝꯗ ꯎꯅꯁꯦ ꯍꯥꯏꯕꯗꯨ ꯌꯥꯔꯛꯇ꯭ꯔꯦꯗꯅ 3-4 ꯁꯨꯕꯁꯤꯗ ꯅꯨꯄꯥꯁꯦ ꯅꯪ ꯉꯥꯛꯇꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯦꯕ ꯑꯗꯣ ꯃꯥ ꯍꯥꯏꯁꯦ ꯅꯪ ꯊꯕꯛꯇꯣ ꯇꯣꯛꯊꯣꯛꯑꯣ ꯑꯩ ꯅꯪ ꯚꯔꯥꯗ ꯊꯝꯃꯒꯦ ꯅꯪ ꯂꯣꯏ ꯍꯣꯠꯅꯔꯒꯦ ꯑꯅ ꯍꯥꯏ ꯑꯗ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥ ꯃꯄꯥꯅ ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯍꯣꯠꯅꯔꯝꯕꯗꯒꯤ ꯃꯣꯏꯁꯨ ꯃꯧꯒꯤ ꯃꯆꯥ ꯀꯩ ꯌꯥꯎꯔꯛꯄꯗꯒꯤ ꯃꯥꯁꯦ ꯃꯃꯥ ꯃꯄꯥꯅ ꯇꯣꯉꯥꯟꯁꯨ ꯄꯤꯖꯔꯦꯕ ꯑꯗꯣ ꯑꯉꯥꯡꯈꯩꯒꯤ ꯀꯩꯅꯣꯁꯨ ꯃꯤꯡ ꯆꯟꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯐ꯭ꯔꯤ ꯅꯪ ꯂꯣꯏ ꯊꯤꯔꯗꯝꯃꯦꯅ ꯊꯤꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗ ꯅꯨꯄꯤꯁꯤꯅꯁꯨ ꯃꯣꯏꯁꯦ ꯃꯣꯏ ꯌꯨꯝꯒ ꯊꯪꯅꯕ ꯚꯔꯥ ꯁꯥꯟꯕ ꯑꯝꯗ ꯂꯩꯕ इनंग नक्ननादि लेबा अदुगा माने चाकसे सलाउ राइस कुकर हापचलगा ममाइदे इंजांग देक लौबा मौला मिना माइ सुम माना तौरंबदगी अदु बरा जुम हुनबा अदु मयामजी माजु वारकपा अदुगा अदुना पैसा तो कोनरक्तमिना माजु खरा हेना तोलोप साउ मफमदु चलइनेबा दे मा लेत्रदि मसानी दुदि ममाइगा लेहौरे मा लेरदि माना होनारे अदैमु माना फ्री नुंग लोइ थिरकपना फारेना मसानी तो मादा सिनरमेदना अदुगा तौजरा इनेबा थबक तो पैसा तो पुदना खोतना 1 लाख तो डिपॉजिट थमदना अदुगा नुपाजिना अइना लोइना तौरगे नंग नचागि मिंग चनबा थागी फ्री थीबा ट्यूशन फ्री पेन फी स्कूल फी लोइ तौरगे अदु नंग पुरुइ हाइबा 1 लाख तो जइ सिंतोगे अदमाइना तौरसि नंग अदै माजे मुसु मागी एलआई सिंगुंबा मरुप मसा मसु खरा माने यक्सलुबा अदुंबजु खरा थाम तो हुन बजाने बा लिसिंग 10 मु अदुजु मा हाइजे माइ गारि जामजु लोन लौरुबा अदुने कैना अदु मालोइ हुल्लगे सिनेबा नुपासना केरिगी ता थेमे असैदि संग्रनु ngasi यारे नंग ngasi थबं फमजि पामदे थबा असमाइना लैरगा नुपास मैम यावी ai पामदे असि कै तौदेनो जु खंगदे का हाइरगा केरिगी ता नुपासना अदुम याददना माना लोइ तौगे हाबदा अदु नुमिसम बांजि सीएलेबा सीएले अदु माना ममानबम नुमितुदि नोंगिनि जि मोइ होटेल लैरे अदो माइ नुपिजु दुम खंगे सीएले हाबजे को अदुगा मोइजे भारा अमा सिल्ले भारा जे लैरे नुपिजनादि मयुमदा मा हाइबा ngamdana हाइदोक्तरेबा हाइदोक्तरे दु नुपाजु बांजि भारादा लैमिनारेबा थबक सिदि तोक्थोएबा को अदै नुपाजिदि अयुंग दिल जिमा माइ थबक सलिमे जाखरागा नुंगदांग जे लाएबा नुंगदांगदा अदो अयुंगना दुम जाखिबा माइ सुम तोरगा था मुक मबांजि लैमिनारमेबा को अदो नुपाजु सुंगाक लाखिद्रेबा भाराजु मथंदा लेहौरेबा नुपिजे अदो मागी 1 लाख तो खलेगा सिंगे आई इंटरेस्ट पुबिरगे कोलगे हागा
ꯑꯗꯩ ꯑꯉꯥꯡꯒꯤ ꯀꯩꯅꯣꯁꯨ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯅꯨꯄꯤꯁꯤꯅ ꯈꯔ ꯇꯛꯁꯜꯂꯛꯑꯦꯕ ꯄꯩꯁꯥ ꯇꯛꯁꯟꯕ ꯍꯧꯔꯛꯄꯗꯅꯤꯀꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯗꯩ ꯐꯣꯟ ꯅꯨꯡꯁꯨ ꯂꯣꯏ ꯕ꯭ꯂꯣꯛ ꯊꯝꯃꯛꯑꯦꯕ ꯚꯔꯥꯁꯦ ꯃꯥꯁꯦ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯁꯨꯖꯜꯂꯛꯑꯦꯕ ꯊꯕꯛꯁꯨ ꯇꯣꯛꯊꯣꯛꯒꯨꯝ ꯇꯧ ꯐꯣꯟꯁꯨ ꯕ꯭ꯂꯣꯛ ꯊꯝꯈꯤꯕ ꯃꯥꯁꯦ ꯉꯥꯎꯔꯦꯕ ꯑꯁꯅ ꯑꯗꯩꯗꯤ ꯃꯥꯅ ꯃꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯃꯥꯡꯍꯜꯂꯝꯃꯒ ꯃꯥꯅ ꯂꯣꯏ ꯇꯧꯒꯦꯅ ꯍꯥꯏꯔꯒꯁꯨ ꯚꯔꯥꯗ ꯄꯨꯕꯤꯔꯛꯑꯒ ꯃꯥꯅ ꯑꯩꯕꯨ ꯁꯥꯟꯅꯄꯣꯠꯇꯧꯅ ꯈꯟꯕ ꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯊꯕꯛꯁꯨ ꯍꯧꯖꯤꯛ ꯃꯥꯡꯕ ꯑꯗꯨ ꯗꯤꯄꯣꯖꯤꯠꯁꯨ ꯂꯣꯏ ꯃꯥꯡꯗꯣꯏꯕ ꯑꯗꯒꯤ ꯂꯣꯏꯅ ꯃꯥꯡꯕ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉ ꯌꯥꯎꯒꯦꯁꯨ ꯌꯥꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯃꯥꯁꯤꯅ ꯃꯌꯨꯝꯗ ꯆꯠꯂꯦꯕ ꯃꯌꯨꯝꯗ ꯆꯠꯂꯀꯥꯟꯁꯤꯗ ꯂꯩꯔꯝꯃꯦ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯊꯤꯅ ꯉꯥꯡꯉꯛꯑꯦꯕ ꯅꯪ ꯅꯨꯄꯤ ꯂꯩꯁꯨ ꯈꯪꯉꯦ ꯍꯥꯏ ꯑꯗꯨꯒ ꯅꯪ ꯂꯩꯁꯜꯂꯛꯏ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯐꯥꯎ ꯄꯨꯕ ꯉꯝꯗꯕ ꯅꯨꯄꯥ ꯃꯥꯁꯦ ꯅꯨꯄꯤꯗꯣ ꯀꯩꯅꯣ ꯂꯣꯜꯂꯦ ꯍꯥꯏꯌꯦ ꯐꯅꯦꯛꯀ ꯀꯩ ꯂꯣꯟꯕ ꯈꯣꯠꯄ ꯃꯦꯆꯤꯟꯅ ꯑꯗꯨ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯕꯨ ꯏꯃꯨꯡ ꯄꯨꯔꯤꯕ ꯁꯤꯀꯤꯐꯧ ꯊꯣꯛꯇꯕ ꯅꯨꯄꯥꯁꯤꯅ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯂꯩ ꯁꯦꯟꯗꯣꯏ ꯆꯥꯏ ꯑꯗꯨ ꯇꯧꯏ ꯅꯪ ꯂꯣꯏ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔ ꯅꯪ ꯀꯩꯒꯤ ꯊꯥꯖꯔꯤꯕ ꯑꯩꯅꯅꯦ ꯃꯥ ꯊꯥꯛꯏꯁꯦ ꯑꯩꯅ ꯊꯥꯛꯏꯅꯦ ꯍꯥꯏꯔꯕ ꯏꯆꯥꯈꯩꯕꯨ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯔꯒ ꯏꯃꯨꯡꯐꯧ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗꯅ ꯍꯦꯛꯇ ꯀꯅꯥꯅꯣ ꯀꯩꯅꯣ ꯊꯤꯒꯠꯇꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯅ ꯍꯦꯛꯇ ꯊꯥꯖꯔꯤꯕ ꯑꯗꯩ ꯅꯪꯅ ꯑꯥꯗ ꯊꯥꯃꯨꯛ ꯅꯣꯏ ꯚꯔꯥꯗ ꯂꯩꯀꯥꯟꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯍꯨꯟꯗꯣꯛꯑꯝꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗꯗꯤ ꯅꯪꯗꯤ ꯆꯦꯜꯂꯛꯏ ꯁꯤ ꯇꯥꯅ ꯑꯩꯗꯤ ꯑꯩ ꯃꯥꯏ ꯅꯨꯄꯤꯅꯦ ꯑꯩ ꯆꯦꯜꯂꯛꯈꯤꯕ꯭ꯔꯥ ꯑꯩ ꯀꯞꯄꯒꯅꯦ ꯃꯤꯃꯥꯡꯗ ꯃꯥꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯂꯧꯔ ꯚꯔꯥ ꯂꯩꯈꯔꯦ ꯋꯥ ꯋꯥ ꯂꯥꯎꯗꯅꯅꯦ ꯑꯩꯁꯦ ꯀꯞꯄꯒꯅꯤ ꯂꯩꯔꯤꯁꯦ ꯆꯥ ꯌꯣꯛꯑꯒ ꯍꯤꯡꯉꯒꯦꯅ ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯕꯩ ꯆꯦꯜꯂꯛꯏꯕ ꯅꯪ ꯀꯅꯥꯅꯣꯁꯨ ꯃꯁꯛ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯂꯝꯗ ꯂꯧꯕꯅꯦ ꯑꯩꯗꯤ ꯂꯨꯍꯣꯡꯉꯒꯅꯦ ꯌꯨꯝꯁꯦ ꯆꯥꯎꯅ ꯂꯧꯔꯒ ꯏꯆꯥ 2 ꯂꯩꯔꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯍꯦꯛꯇ ꯁꯤꯗ ꯆꯦꯜꯂꯛꯄ ꯌꯥꯕ꯭ꯔꯥꯅ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯊꯤꯅ ꯉꯥꯡꯉꯛꯑꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯅꯪꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯅꯪ ꯗꯤꯄꯣꯖꯤꯠ ꯍꯟꯕꯤꯅꯤ ꯑꯗꯨ ꯇꯧꯕꯤꯅꯤ ꯅꯪꯅ ꯍꯥꯏꯔꯒ ꯑꯗꯨ ꯇꯧꯔꯒ ꯑꯗꯥ ꯇꯧꯔꯒꯅ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯎꯔꯩꯒ ꯄꯥꯔꯩꯒ ꯑꯗꯨꯝ ꯃꯥꯟ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯃꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯑꯦ ꯃꯥꯁꯦ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯄꯒ ꯑꯗꯨꯒ ꯃꯥꯁꯤꯅ ꯂꯥꯛꯄꯅꯦꯕ ꯑꯦ ꯏꯆꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯣꯠꯂꯣꯅ ꯑꯗ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯦꯕ ꯕꯦꯝꯃ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯍꯛ ꯃꯥꯡꯉꯤꯕ ꯋꯥꯔꯤꯕ ꯑꯋꯥ ꯑꯅꯥꯇꯥꯁꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯗꯤꯅ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯈꯛ ꯅꯠꯇꯦ ꯅꯨꯄꯥꯁꯨ ꯍꯛ ꯃꯥꯡꯕ ꯅꯨꯄꯥꯁꯤꯡ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯛ ꯃꯥꯡꯉꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯨꯕꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯇꯣꯟꯇꯅ ꯁꯣꯊꯅ ꯂꯩꯀꯣ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯗꯅꯦ ꯑꯩꯅ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤ ꯃꯈꯜ ꯑꯃ ꯂꯩ ꯃꯤꯒꯤ ꯅꯨꯄꯤ ꯂꯩ ꯈꯪꯅꯅꯦ ꯍꯥꯏꯔꯕꯧꯗ ꯈꯪꯅ ꯂꯩꯁꯜꯂꯛꯄ ꯑꯇꯣꯝꯕꯤ ꯑꯣꯏꯁꯟꯕ ꯅꯨꯄꯤ ꯍꯥꯏꯕ ꯁꯤꯁꯤꯃ ꯑꯩ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯅꯤꯡꯗꯦ ꯏꯁꯥꯅ ꯑꯩ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ ꯅꯪꯁꯨ ꯂꯣꯏ ꯈꯪꯉꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯂꯩ ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯕ ꯅꯪ ꯑꯗꯨ ꯀꯨꯏꯅ ꯅꯆꯥ ꯌꯣꯛꯇꯅꯗꯤ ꯋꯥꯅ ꯍꯣꯠꯅꯔꯒ ꯅꯨꯄꯤ ꯂꯩꯕꯗꯨꯗ ꯅꯪꯅ ꯂꯩꯁꯜꯂꯦ ꯃꯤꯅ ꯂꯣꯏ ꯊꯥꯛꯄꯤꯒꯅꯤ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯦ ꯑꯗꯨ ꯊꯥꯏꯅꯁꯨ ꯈꯜꯂꯁꯤ ꯃꯤꯒꯤ ꯅꯨꯄꯤꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯁꯤꯗꯤ ꯑꯩꯈꯣই ꯅꯨꯄꯤ ꯃꯁꯦꯟ ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯔꯗꯤ ꯑꯩ ꯑꯣꯏꯅ ꯄꯥꯝꯃꯦꯅ ꯑꯉꯝ ꯅꯨꯄꯥ ꯃꯨꯟꯅꯗ꯭ꯔꯥ ꯑꯩ ꯑꯃꯒꯤ ꯈꯌꯥꯠꯁꯦ ꯅꯨꯄꯥ ꯑꯃꯕꯨ ꯊꯥꯛꯄꯤꯔꯗꯤ ꯌꯥꯔꯦ ꯃꯤꯒꯤ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯥꯏ ꯃꯆꯥꯒꯤ ꯃꯈꯌꯥꯠ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯕꯨ ꯊꯥꯛꯄꯤꯔꯗꯤ ꯈꯅꯥꯎꯁꯤꯗ ꯑꯩꯒꯤꯕꯨ ꯊꯥꯛꯄꯤꯔꯗꯤ ꯑꯩ ꯆꯥ ꯑꯩꯕꯨ ꯊꯥꯛꯄꯤꯔꯗꯤꯅ ꯑꯉꯝ ꯌꯨꯝ ꯄꯥꯟꯖꯅꯕ ꯇꯥꯗ꯭ꯔꯥ ꯑꯗꯨꯅ ꯁꯤꯁꯤꯃꯗꯤ ꯑꯩ ꯉꯁꯤꯐꯥꯎꯗꯅꯦ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯅ ꯑꯩ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏꯔꯦ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯅꯨꯄꯤ ꯑꯃ ꯂꯣꯜꯂꯦ ꯍꯥꯏꯔꯕ ꯑꯣꯏꯔꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯂꯩ ꯈꯪꯅ ꯂꯩꯁꯜꯂꯛꯄ ꯁꯤꯁꯤꯗꯤ ꯑꯩ ꯉꯁꯤꯐꯥꯎ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯉꯛꯇꯦ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯦ ꯀꯔꯝ ꯍꯥꯏꯅꯅꯣ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪ ꯑꯗꯨ ꯈꯪꯗꯦ ꯅꯪ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯗꯕ ꯈꯪꯗꯦ ꯅꯪꯅ ꯂꯧꯔ ꯊꯝꯃꯕ ꯅꯨꯄꯤꯅꯤ ꯂꯥꯎ ꯁꯤ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯅꯪ ꯊꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯒ ꯅꯪꯁꯦ ꯀꯧꯊꯣꯛꯑꯒ ꯃꯥ ꯅꯨꯄꯥꯁꯦ ꯀꯧꯊꯣꯛꯑ ꯅꯪ ꯅꯥꯛ ꯂꯩꯍꯟꯗꯣꯔꯤꯕ꯭ꯔꯥ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗꯒꯤ ꯑꯃꯨꯛ ꯄꯣꯠꯊꯣꯛꯑꯒ ꯅꯪꯒꯤ ꯏꯖꯗꯥꯕꯤ ꯑꯃꯨꯛ ꯂꯧꯒꯗ꯭ꯔꯥ ꯑꯗꯨ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦꯅ ꯍꯥꯏꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯔꯣꯏꯅ ꯑꯩ ꯉꯁꯤꯐꯥꯎ ꯄꯥꯡꯗꯦ ꯋꯥꯌꯦꯜ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯟꯅ ꯍꯥꯏꯔꯛꯄꯩ ꯖꯥꯠ ꯑꯃ ꯃꯁꯥꯒꯤ ꯍꯛꯅꯦ ꯑꯩꯈꯣꯏ ꯄꯥꯡꯉꯦ ꯃꯥ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯆꯥꯗꯨ ꯌꯣꯛꯑꯒ ꯂꯩꯍꯧꯗꯣꯏꯃꯤꯅ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗ ꯚꯔꯥꯗ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯌꯥꯔꯤꯕ ꯅꯣꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯁꯥꯁꯤ ꯃꯃꯜ ꯂꯩꯇ꯭ꯔꯕꯅꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯅꯪ ꯍꯣꯏ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯑꯩꯁꯨ ꯅꯨꯄా ꯈꯥꯏꯅꯔꯦ ꯑꯩ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯅꯍꯥ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯆꯒꯦ ꯑꯩ ꯌꯨꯝ ꯄꯥꯟꯖꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯄꯥꯜꯂꯣ ꯅꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯅꯨꯄꯥꯗꯨꯒꯤꯁꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯌꯦꯡꯊꯣꯛꯑꯒ ꯆꯥꯅꯕ ꯑꯍꯥꯡꯕꯗ ꯑꯗꯨꯒ ꯂꯧꯈꯠꯄ꯭ꯔꯥ ꯈꯣꯠꯀꯠꯄ꯭ꯔꯥ ꯂꯥꯏ ꯇꯤꯟꯒꯤ ꯇꯧꯔꯒꯅꯦ ꯐꯖꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯔꯨꯁꯨ ꯑꯗꯨꯁꯨ ꯅꯠꯇꯅ ꯚꯔꯥꯗ ꯂꯩꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯤꯁꯤꯕꯨ ꯅꯁꯥꯁꯤꯕꯨ ꯀꯌꯥꯝ ꯍꯣꯡꯒꯦꯕ
ꯆꯥꯛ ꯄꯨꯈꯝ ꯑꯅꯤꯁꯦ ꯁꯤꯕꯨ ꯊꯥꯛꯑꯗꯤ ꯅꯨꯄꯥꯅ ꯚꯔꯥꯗ ꯂꯩꯖ ꯍꯧꯖꯤꯛꯇ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯅꯪ ꯅꯨꯄꯥꯗꯣ ꯍꯨꯟꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯀꯣꯛꯇꯣ ꯍꯥꯟꯅ ꯈꯟꯗꯗ꯭ꯔꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯚꯔꯥꯗ ꯂꯩꯁꯤꯅ ꯌꯥꯔꯒ ꯑꯍꯜ ꯂꯃꯟ ꯃꯌꯨꯝ ꯁꯨꯈꯪ ꯈꯪꯍꯟꯗꯅ ꯄꯪꯂꯩꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯩ ꯃꯁꯤꯃꯨꯛ ꯌꯥꯅꯤꯡꯗꯕ ꯑꯩ ꯂꯩꯇꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦ ꯁꯤꯗꯗꯤ ꯑꯩ ꯍꯥꯏꯌꯦꯕ ꯅꯪ ꯉꯁꯤ ꯃꯥꯡꯗ꯭ꯔꯥ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯊꯕꯛꯁꯨ ꯇꯣꯛꯊꯣꯛꯎꯔꯦ ꯄꯩꯁꯥꯁꯨ ꯂꯣꯏ ꯃꯥꯡꯉꯦ ꯅꯪꯉꯁꯤ ꯃꯥꯡꯗ꯭ꯔꯥ ꯅꯪ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯂꯥꯛꯀꯅꯨ ꯅꯣꯏ ꯇꯁꯦꯡꯅ ꯅꯣꯏꯅ ꯇꯧꯕꯅ ꯅꯣꯏꯅ ꯐꯪꯕꯅꯤ ꯑꯗꯣ ꯑꯥꯏꯟꯒꯤꯅꯦ ꯍꯣꯏ ꯃꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯗꯤ ꯃꯥꯡꯍꯧꯔꯦ ꯃꯥꯗꯤ ꯍꯥꯟꯅ ꯉꯥꯏꯍꯥꯛ ꯅꯉꯣꯟꯗ ꯄꯣꯊꯥꯕꯤꯔꯝꯃꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯅꯗꯤ ꯅꯪ ꯑꯣꯛꯎꯗ꯭ꯔꯦ ꯂꯝꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯨꯔꯦꯅꯗꯤ ꯈꯥꯏꯅꯕ ꯇꯧꯗꯦ ꯑꯩꯒꯤꯕꯨ ꯑꯣꯏꯖꯔꯗꯤ ꯑꯩ ꯅꯨꯄꯥꯁꯦ ꯍꯟꯕꯤꯔꯛꯑꯗꯤꯅ ꯅꯨꯄꯤ ꯑꯃꯒ ꯇꯨꯃꯤꯟꯅꯔꯨꯔꯁꯨ ꯂꯝꯆꯠ ꯀꯥꯝꯃꯨꯔꯁꯨ ꯑꯗꯨꯝ ꯂꯧꯁꯜꯂꯤ ꯑꯗꯣ ꯅꯨꯄꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯅꯨꯄꯤꯕꯨ ꯑꯣꯏ ꯐꯪꯉꯗꯤꯅ ꯂꯧꯁꯟꯕꯤꯗꯣꯔꯤꯕ꯭ꯔꯥ ꯑꯗꯣ ꯅꯨꯄꯤꯗꯅ ꯃꯥꯡꯉ ꯂꯩꯔꯕꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯣ ꯑꯥꯏꯟꯗꯕꯨꯗꯤ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯊꯥꯖꯍꯜꯂꯒ ꯂꯧꯕꯤꯅꯦ ꯍꯥꯏꯔꯒ ꯀꯥ ꯕꯔꯥ ꯑꯃꯗ ꯊꯝꯃꯝꯃꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯄꯥꯟꯕ ꯌꯥꯕ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯂꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯃꯛꯅꯗꯤ ꯃꯗꯨꯒꯨꯝꯕꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯄꯥꯡꯉꯔꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯁꯨ ꯄꯥꯡꯁꯜꯂꯗꯤ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯁꯜꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯌꯦꯅ ꯑꯩꯁꯦ ꯇꯥꯕꯤ ꯂꯧꯕꯤꯌꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ ꯈꯪꯉꯗꯤ ꯃꯥꯡꯉꯒ ꯅꯨꯄꯥꯁꯤꯅ ꯍꯨꯟꯗꯣꯛꯑꯝꯕꯗ ꯏꯁꯥꯈꯛ ꯃꯥꯡꯍꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯁꯥꯅꯁꯨ ꯆꯦꯛꯁꯜꯂꯦ ꯑꯗꯩ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯁꯨ ꯂꯩꯁꯟꯗ꯭ꯔꯦ ꯃꯤ ꯅꯨꯄꯤꯗꯨꯁꯨ ꯅꯤꯡꯕ ꯀꯥꯏꯗ꯭ꯔꯦ ꯉꯥꯎꯅꯤꯡꯉꯤꯕ ꯂꯥꯡꯅꯤꯡꯉꯤꯕ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯒ ꯑꯗꯨꯝꯕ ꯅꯨꯄꯥꯗꯁꯨ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯉꯥꯎꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣই ꯃꯁꯦꯟ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯅ ꯅꯪ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯂꯧ ꯑꯩ ꯎꯀꯤꯜꯒꯤ ꯅꯝꯕꯔ ꯇꯥꯛꯀꯦ ꯑꯥꯏꯟꯗꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯃꯛꯅꯗꯤ ꯑꯗꯨꯃꯥꯏꯅ ꯀꯥ ꯕꯔꯥꯗ ꯀꯩꯗ ꯂꯩꯃꯤꯟꯅꯔꯤꯁꯦ ꯇꯥꯕꯤ ꯄꯤꯌꯨ ꯅꯪ ꯅꯨꯄꯤꯁꯤꯒ ꯂꯥꯎꯗꯅ ꯈꯣꯡꯅ ꯄꯥꯝꯕꯣꯝꯒ ꯇꯤꯡꯗꯅ ꯑꯗꯩ ꯅꯨꯄꯤꯁꯤ ꯅꯪ ꯂꯧꯒꯗꯕꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯒ ꯅꯪ ꯕꯔꯥꯗ ꯂꯩꯌꯨ ꯂꯥꯎ ꯅꯪ ꯅꯨꯄꯤ ꯑꯍꯟ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗ ꯌꯥꯝ ꯂꯦꯝꯗ꯭ꯔꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯄꯥꯝꯕꯣꯝ ꯇꯤꯡꯐꯝ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯃꯇꯦꯡ ꯄꯥꯡꯐꯝ ꯃꯔꯝ ꯆꯥꯗ꯭ꯔꯦ ꯄꯥꯡꯕ ꯌꯥꯗꯕ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯄꯥꯡꯖꯔꯔꯣꯏꯅ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯃꯥꯁꯨ ꯎꯀꯤꯜꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯄꯤꯔ ꯆꯠꯍꯟꯈꯤꯕ ꯀꯞꯄꯒ ꯆꯠꯈꯤ ꯃꯥꯁꯨ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯅꯤꯡꯉꯦꯅ ꯇꯤꯡꯕ ꯌꯥꯗꯕ ꯖꯒꯥ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯝꯕꯗ ꯍꯦꯛ ꯇꯤꯡꯁꯜꯂꯨꯕꯅꯤꯅ ꯂꯝꯗꯟꯅꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕꯗ ꯇꯤꯡꯁꯜꯂꯨꯕꯗ ꯃꯁꯤꯃꯗꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯅꯨꯄꯤ ꯂꯩꯔꯒ ꯂꯩꯁꯟꯕꯤꯕꯁꯦ ꯃꯤꯒꯤ ꯅꯨꯄꯤ ꯑꯍꯟꯗꯨꯒꯤ ꯈꯟꯕꯤꯌꯣꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯤꯅ ꯂꯩꯔꯛꯑꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯁꯤꯗꯤ ꯅꯨꯄꯤ ꯃꯁꯦꯜ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯅꯒꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅꯅꯦ ꯑꯇꯣꯝꯕꯤ ꯑꯣꯏꯔꯣ ꯑꯩꯅ ꯏꯁꯥꯅꯕꯨ ꯐꯤꯔꯦꯞ ꯆꯦꯠꯅ ꯂꯦꯞꯄꯕ ꯀꯅꯥꯅꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯨꯄꯥ ꯑꯝꯇ ꯑꯇꯣꯝꯕꯤ ꯂꯣꯟ ꯉꯝꯃꯣꯏ ꯃꯤ ꯀꯔꯤ ꯅꯪ ꯅꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦ ꯃꯥꯡꯍꯟꯕꯅꯤ ꯅꯣꯏꯅ ꯀꯩ ꯅꯪ ꯅꯨꯄꯤ ꯂꯩꯔꯒ ꯑꯩ ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯕꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯂꯩꯁꯜꯂꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯄꯥꯝꯃꯦ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯅꯪꯗꯤ ꯄꯥꯝꯗꯦꯅ ꯂꯩꯁꯜꯂꯦ ꯑꯉꯝ ꯉꯝꯕ ꯅꯨꯄꯤ ꯃꯁꯦ ꯍꯥꯏꯔꯨ ꯉꯥꯡꯉꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯃꯅꯥ ꯃꯊꯨꯟꯅꯒ ꯇꯥꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅ ꯄꯥꯝꯃ ꯃꯤꯁꯛ ꯐꯖꯔꯝꯃꯦꯅ ꯊꯦꯛꯀꯠꯇꯅ ꯃꯁꯤꯗ ꯀꯦꯗꯅ ꯅꯨꯄꯥꯅ ꯄꯥꯝꯅꯕ ꯍꯣꯠꯅꯗꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯃꯈꯖꯥꯏ ꯈꯨꯕꯥꯛ ꯊꯥꯀꯣ ꯅꯪ ꯅꯨꯄꯤ ꯂꯩꯔ ꯑꯩꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯎꯗ꯭ꯔꯦ ꯅꯪ ꯅꯨꯄꯤꯗꯣ ꯀꯩ ꯑꯣꯏꯅ ꯎꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯅꯪ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯑꯃ ꯀꯣꯏꯍꯟꯒꯦ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯖꯒꯥ ꯈꯔꯁꯨ ꯂꯩꯕ ꯅꯨꯄꯤ ꯑꯃꯇꯅ ꯑꯗꯨꯅꯦ ꯑꯇꯣꯝꯕꯤꯗꯤ ꯑꯩꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯋꯥꯕ ꯄꯤꯔꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯤꯒꯤ ꯐꯤꯔꯦꯞꯁꯦ ꯂꯩꯒꯗꯕꯅꯦꯕ ꯁꯤ ꯂꯩꯕ ꯅꯨꯄꯤ ꯌꯥꯎꯋꯦ ꯌꯥꯝ ꯆꯦꯛꯁꯟꯕ ꯑꯣꯏꯔꯣꯏ ꯑꯩꯗꯤꯅ ꯅꯨꯄꯤ ꯂꯣꯜꯂꯛꯑꯁꯨꯅꯦ ꯃꯥ ꯆꯠꯈꯤꯕ ꯑꯩꯗꯤ ꯁꯨꯝꯕꯁꯦ ꯌꯥꯝꯅ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯀꯟꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯁꯨꯝꯕꯁꯦ ꯂꯩꯇꯕ ꯅꯨꯄꯤ ꯏꯇꯥꯎ ꯇꯥꯎꯕ ꯅꯨꯄꯤ ꯌꯥꯎꯋꯦꯕꯀꯣ ꯃꯁꯥꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯁꯤꯒꯨꯝꯕꯁꯤꯅꯅꯦꯕ ꯆꯦꯟꯊꯔꯛꯏ ꯃꯌꯥꯝꯁꯦ ꯀꯅꯥꯏ ꯅꯨꯄꯥꯅ ꯅꯣꯝꯃꯤ ꯅꯨꯄꯤꯅ ꯌꯥꯗꯅ ꯑꯇꯣꯝꯕꯤ ꯂꯣꯟ ꯉꯝꯗꯣꯏꯕꯣ ꯑꯗꯨꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯅꯥꯎꯁꯤꯡ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯊꯣꯏꯗꯣꯛꯅ ꯀꯥꯏꯅꯔꯕ ꯅꯨꯄꯥ ꯂꯩꯈꯤꯗꯕꯗꯤꯅꯦ ꯀꯌꯥ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯦꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯨ ꯂꯩꯈꯤꯗꯕꯩ ꯅꯨꯡꯉꯥꯏꯇꯕꯗ ꯑꯗꯨꯝ ꯃꯆꯥ ꯌꯣꯛꯑꯒ ꯑꯌꯥꯝꯕ ꯂꯩꯌꯦꯕ ꯈꯥꯏꯅꯕꯁꯤꯅ ꯍꯦꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯣꯝꯒ ꯊꯝꯗꯅ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯂꯦ ꯅꯩꯔꯦꯒ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯗꯣꯏ ꯆꯣꯡꯊꯣꯛꯏꯁꯦ ꯃꯣꯏꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯗꯤ ꯅꯤꯌꯝ ꯆꯨꯝꯅ ꯂꯩꯁꯦꯕ ꯑꯩꯒꯤ ꯅꯠꯇ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯣꯝ ꯄꯩꯗꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯗ ꯃꯤ ꯆꯟꯗ꯭ꯔꯁꯨꯀꯣ ꯏꯝꯐꯥꯜ ꯏꯁꯀꯤ ꯋꯦꯁꯀꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯕꯥꯜꯒꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯏ ꯂꯩ ꯑꯩꯉꯣꯟꯗ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯦꯟꯇꯔ ꯑꯗꯨꯝꯕ ꯅꯨꯄꯤꯒꯤ ꯂꯩꯕ ꯋꯨꯃꯦꯟ ꯍꯣꯝꯁꯤꯡꯒꯤ ꯅꯝꯕꯔ ꯂꯣꯏ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒ ꯃꯆꯥ ꯆꯦꯟꯕ ꯈꯣꯠꯄ ꯈꯔ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯂꯣꯏ ꯁꯤꯜꯂꯤꯅꯦꯕ ꯍꯧꯖꯤꯛꯁꯨ ꯁꯤꯟꯒꯦꯕ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯣꯜꯂꯦ ꯅꯩꯔꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯌꯨꯝ ꯄꯨꯕꯗ ꯋꯥꯔꯦ ꯏꯄꯥꯝꯗꯁꯨ ꯌꯦꯠꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯍꯣꯝꯗ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛ ꯂꯥꯎ ꯑꯋꯠ ꯑꯅꯩ ꯈꯥꯡ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯊꯣꯛ ꯂꯥꯎ ꯅꯆꯥꯗꯣ ꯄꯨꯔꯒ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯛꯇ ꯆꯠꯂꯒ ꯄꯩꯁꯥ ꯇꯥꯜꯂꯒ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯗ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯂꯩꯁꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯡꯅ ꯂꯩꯌꯨ ꯂꯥꯎ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯅꯨꯄꯤ ꯃꯁꯦꯜ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦꯕ ꯑꯇꯣꯝꯕꯤꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯃꯤꯟꯅꯔꯣꯏꯁꯤ ꯈꯥꯏꯅꯔꯛꯑꯁꯨ ꯏꯆꯥ ꯌꯣꯛꯑ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯄꯥ ꯅꯍꯥ ꯁꯝꯅꯔꯣꯏꯁꯤ ꯅꯨꯄꯤꯒ ꯇꯤꯟꯅꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯍꯤꯡ ꯇꯥꯕꯤꯝ ꯈꯪꯗꯒꯩ ꯅꯣꯂꯦꯖ ꯁꯦꯌꯔ ꯇꯧꯁꯤ ꯄꯩꯁꯥ ꯍꯪꯅꯁꯤ ꯂꯩꯇ ꯂꯥꯏꯔ ꯍꯪꯅꯁꯤ
nupa ga ek tinaruraba adu soirabani adum soirabani oktabarom zakradabani adu akoi masen mana si du barada turada smaina mina lauge haraga ne barada lemina bai thabak se nupi gai sung tau piranu jing manipur gi bara ji dam ta thigalu badane mayum khangandana dai khangbazu yawi nupa leiba nupi leiba nupa khainarakpa nupi sikayam launara lei bara ji da matik lei si magi migi nupa doi nupi do dinungai ram katra mi magi punsi masa imung anung loi thugai natra adu pa putna to katra nupa duna migi matu masa thakadaba du mai makhana wen thai migi na thadalle migi line na thadalle magi da sambane ba adu kai kan doi no ba adu nupa dagi nupa na thaga loire na khanba se tu oga ai sana senthok laina bu hona raga ne mina ju thina ngang na daba mai hingna bam tang di hona ji bhara da tura da ne kai no tor ga launa ra matam khar panglai le raga ne si tau bi ganu hayeng tauren noi ga tani wa jaga daba adu thawaina court ki mateng laura ju adai kana lup leiba da mateng ni ro ju mi nupa leiba du da khainara abamana laisalaga bara da le hundo pira me haje kan nam tra mateng pang ningoi nupa du chakra kan da ne na sana thanda wa hauni nupa du na pambi ringai nangi nupa du oire nupa du pambi na chakhi matung da nang adum loi hauni mi gi di mai nupi ga nungai lai gini nang di nupa masing yamba ta haurani loire sida wa loire makata na ngai leite si wali je sida loi sanjage duga koi gi sigi mathangi wali china ne mai tawgan koi gi soidara iba kaidara iba mangdara iba naha oi iba mayam gi imung mayam je yam thina soidara karjan aduna sije yam na ju koi gi lai su ji makong cheng na phadana hayo ba mirak til hoba sagi ijal am da hing hoba sagi senthok am leina thabak sil halaga isagi thabak am da kok thada kharaga sida lai gi ba mi ga ima mana tawri ba duda dum lai ja kharani aduna tabak khara di pung mang nei ne ba ado sigi wali jins mai tawban magi nupa ji thabak tawi sentren gini mapan da dum lai ko yum hek palak ko tagi do babani na le mina ji phang dre ko ada nupa ji dum nupi ji pang poi da poi ba tholak pa ji dum pha ba koi ma ji dum chahi amada mukhak natraga chahi da ni rak thok lei mi dana tha mu lei ba sida phan da ba jeng amak tra bane ba ma da ngau jaru ro mana halak kuma tam khara di mana koi bana video blog tham jan gera ko chan gera mai no video phajan lei min na ro dana masa de ni yaw re adu mai dum ngau ba nu pi na tholak ko ding nu pi jani mani mu dum pha ba koi ju sum na koi bu su na ta ba adum relation loi tham na ba adu gi photo adai moi ka min na ba adai di da pi je pok salaga nu pa jan flight ticket ka ga ma na koi do am ba da na ma je lai chabi mo koi re ba adu gi ma na ba khang nge ko adu gi khang ba si kaino mana hek tan nei khalak pa nupi jang ngang pa sei badai nupi da mayum ban to khre ba adai mathang da mo halak pi ma ko ya ado nupi na dum pha ba adai mana tholak pa da unna da na dai mo halak pi du dia da ga mana kop chalaga ada ga unna ba adum bai photo bolo yawram me ba adai adai mana dum nupi je wa khalai na jin na da na ne halak pa matam kha je phasan lai min na dre ba adai a da sungai re fighting lai je kai gino nang ai chena lai bro nang chapam tok pasau nang kai walan ge ai thai na tro hekta lak solak adum nong phadok phone tong na bisa ai lai ta masa gi mung gi hangna dre khanna re ba dum tension da dum lai re ba adu mai tau dei nu pi ji ju sauning mandana ne koi gi ma ju adum nu pa na solak dei nu pi thoirak pa mam yaung na rak toi ne ba si angang ne na ma ju adum mang on da toina facebook ta comment pirak pa ade inbox ta dum mang on da messenger dum tharak pa mai chung to nu pa ma chung wai wa tai chana re ma ju mai nu pa na dum nu pi koi ba dai thole phajan lai ta ba nu pi na sat pa dai khanna bi pudala thamam ma ga ma pan da chang gi bi ma la ga ada lai ya ju ya da ba sumba ma je ma ju wari ni re ba dum nu pi ji lep ta na dum koi re ma chana chung koi ni hai re ai na ha wori bo dum koi ni si kai da ro ge hai re ba adai di pun si ji ni nungai to kadam ni noi joi walan de na dum chana hai re bo pa loi na ko adum adai di handa ai koi na sini ga na photo ga yang han bi ko adai hotel da ga moi kaino kamin ba photo ga se uram ni na nu pi do kai su nungai tre da na ada ji ki nu pa ji ma ju dum wai wa tai sa da na khotara dum nu pi ga nu pa ga na ha je sum wai wa tai sa ba sum nak san na ga ba dum nak san na ga ne ba ada mai na ma ju nak san na gi da na hotel da ba una da na seng na ang tang ma ba ni ju ma ji je tham na ru re ba ado nu pa je thokla kan da marai bak thi ba na ne koi gi mana di blog se mu hang ba amuk ma ju ura lon sa se sale ba mai ado hang mai nu pa je thokle har bok da koi gi ma ju blog adum tham ma tam khra di phauna da ba mai nu pa cha khra ga wai sa jing amak tre ma ju no mo gi hang ga
ꯇꯨꯝꯃꯕ ꯍꯧꯒꯠꯂꯕ ꯑꯩ ꯅꯨꯄꯥ ꯇꯨꯝꯃꯤ ꯑꯗꯩ ꯑꯩ ꯑꯗꯨ ꯇꯧꯔꯤꯅ ꯇꯧꯔ ꯉꯥꯡ ꯊꯥꯅ ꯃꯥꯗꯤ ꯕ꯭ꯂꯣꯛꯁꯦ ꯊꯝꯈ꯭ꯔꯦ ꯂꯩꯕ ꯃꯥꯅ ꯕ꯭ꯂꯣꯛꯁꯦ ꯊꯝꯃꯝꯗ꯭ꯔꯦꯕ ꯑꯗꯣ ꯅꯪ ꯅꯨꯄꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯟꯗꯛꯇꯤ ꯉꯥꯡꯈꯤ ꯑꯗꯨꯃꯥꯏꯅ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯎꯅꯁꯤꯀꯣ ꯅꯪ ꯅꯨꯄꯥ ꯆꯪꯈꯤꯕ ꯉꯥꯏꯕꯗ ꯋꯥꯔꯦꯅ ꯍꯦꯛ ꯃꯦꯁꯦꯖꯁꯦ ꯊꯥꯔꯛꯑꯕ ꯃꯥꯏ ꯅꯨꯄꯥꯅ ꯊꯦꯡꯅꯔꯦ ꯑꯗꯩꯗꯤ ꯐꯨꯔꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯛ ꯁꯥꯡꯅ ꯀꯣꯏꯔꯛꯏꯕ ꯅꯨꯄꯤ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯐꯣꯇꯣꯐꯧ ꯃꯦꯁꯦꯖ ꯀꯩꯀꯥ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯊꯦꯡꯅꯔꯤꯁꯤꯗꯤꯀꯣ ꯑꯗꯨꯗꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯐꯨꯔ ꯋꯥꯔꯛꯎ ꯉꯝꯗꯦꯕ ꯃꯥꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯥꯗꯨꯅ ꯑꯣꯏꯅ ꯃꯥ ꯐꯨꯖꯜꯂꯛꯇꯣꯏꯅꯦꯕ ꯅꯪ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯂꯩꯅꯤꯡꯉ ꯂꯩꯌꯨ ꯂꯩꯅꯤꯡꯉ ꯇꯣꯛꯈꯣ ꯅꯣꯏ ꯑꯩꯅ ꯊꯥꯛꯏꯅ ꯃꯨꯈꯥꯏꯔ ꯑꯗꯨꯝ ꯑꯩꯗꯤ ꯀꯣꯏꯅꯤ ꯍꯥꯏꯗꯨꯅꯦꯕ ꯃꯥꯅ ꯇꯧꯔꯨꯕꯩꯗꯤ ꯐꯨꯔꯦ ꯅꯩꯔꯦ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯅ ꯍꯪꯗꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯗꯅ ꯊꯅꯥꯏ ꯋꯥꯡ ꯇꯧꯗꯅ ꯀꯌꯥꯔꯛ ꯎꯅꯔꯦ ꯀꯌꯥꯔꯛ ꯃꯔꯤ ꯊꯝꯈ꯭ꯔꯦ ꯑꯗꯨ ꯍꯦꯛꯇ ꯐꯨꯕꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯥꯁꯨ ꯊꯝꯗꯦꯅ ꯑꯍꯥꯟꯕꯗꯗꯤ ꯆꯦꯜꯂꯝꯃꯤꯀꯣ ꯊꯝꯗꯦꯅ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯐꯨꯃꯟꯗꯅ ꯐꯨꯕꯗꯣ ꯇꯣꯛꯅꯕꯅ ꯃꯥꯁꯨ ꯍꯥꯏꯗꯣꯛꯑꯦ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯨꯐꯥꯎ ꯊꯥꯖꯗ꯭ꯔꯦ ꯀꯌꯥꯔꯛ ꯍꯪ ꯂꯩꯔꯦꯕ ꯑꯗꯩꯗꯤ ꯌꯨꯝꯕꯥꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏꯒꯤ ꯑꯗꯩ ꯅꯨꯄꯥꯁꯦ ꯆꯪꯈ꯭ರೆ ꯊꯥꯖꯗ꯭ꯔꯦ ꯃꯥ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯔꯦ ꯅꯪꯉꯣꯟꯗ ꯅꯪꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯂꯃꯟ ꯈꯨꯝꯕꯅꯦ ꯑꯩꯁꯨ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯌꯣꯛꯑ ꯂꯩꯒꯦ ꯅꯪꯁꯨ ꯍꯣꯏ ꯉꯥꯎꯔꯣ ꯉꯥꯎꯅꯤꯡꯕ ꯑꯩꯁꯨ ꯏꯆꯥ ꯌꯣꯛꯑ ꯂꯩꯔꯒꯦ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯅ ꯉꯥꯎꯅꯤꯡꯕ ꯉꯥꯎꯊꯣꯛꯎꯔꯕꯅꯤꯅ ꯃꯥꯁꯦ ꯊꯤꯒꯦ ꯅꯨꯄꯥꯁꯨ ꯂꯩꯌꯦ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯎꯈ꯭ꯔꯒꯅꯦ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯨꯁꯜꯂꯛꯄ ꯑꯗꯩ ꯀꯣꯏꯗꯤ ꯑꯗꯨꯝ ꯀꯣꯏꯕ ꯑꯇꯣꯝꯕꯤ ꯑꯣꯏꯅꯗꯤ ꯁꯨꯡꯄꯨ ꯍꯦꯛ ꯄꯨꯁꯜꯂꯛꯑꯣꯏꯗꯕ ꯁꯨꯡꯊꯤꯗꯤ ꯊꯤꯔꯣꯏꯗꯕ ꯑꯗꯨꯝꯕ ꯅꯨꯄꯥꯁꯨ ꯂꯩꯌꯦꯕ ꯀꯣꯏꯔ ꯑꯗꯨꯝ ꯇꯣꯛꯄ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯦꯒ ꯍꯥꯏꯕꯗꯨꯗꯤ ꯃꯥꯏ ꯅꯨꯄꯤꯗꯣ ꯈꯥꯏꯅꯈ꯭ꯔꯦꯒ ꯍꯥꯏꯕꯗꯨꯗꯤ ꯏꯀꯥꯏꯕ ꯃꯆꯥꯈꯩꯗꯤ ꯅꯨꯡꯁꯤꯕ ꯉꯥꯎꯕꯗꯤ ꯑꯗꯨꯝ ꯉꯥꯎꯅꯤꯡꯕ ꯂꯦꯞ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯒꯗꯤ ꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯩꯅꯣꯁꯦ ꯃꯥꯁꯨ ꯇꯦꯟꯁꯟ ꯂꯩꯔꯕꯅꯤꯅ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯀꯣꯏꯔꯒꯅꯦ ꯃꯥꯅ ꯑꯗꯨꯝ ꯀꯟꯐꯔꯦꯟꯁꯀꯁꯦ ꯄꯤꯔꯛꯑꯦ ꯃꯥꯏ ꯅꯨꯄꯤꯁꯦ ꯌꯥꯝ ꯎꯁꯤꯠꯇꯅꯀꯣ ꯃꯥꯅ ꯑꯥꯗ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯎꯅꯦ ꯅꯆꯤꯟ ꯅꯥꯎ ꯑꯗꯨ ꯈꯪꯅꯧꯅꯦ ꯀꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯑꯗꯨꯝ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯤꯒꯁꯦ ꯀꯧꯁꯜꯂꯒ ꯃꯥꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯒ ꯑꯥꯗ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒꯁꯦ ꯃꯥ ꯊꯥꯔꯛꯑꯦꯕ ꯃꯉꯣꯟ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯆꯥꯡꯗꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯦ ꯅꯪꯗꯤ ꯑꯗꯨꯝ ꯌꯦꯡ ꯇꯥꯔꯝꯃꯤꯅꯦ ꯅꯁꯥꯅ ꯂꯥꯜꯂꯨꯔꯃꯤꯅ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯂꯥꯟꯕꯁꯤꯗꯤ ꯀꯅꯥꯅ ꯍꯧꯈꯤ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯅꯨꯄꯥꯅꯦ ꯅꯪꯗꯤ ꯅꯨꯄꯤ ꯑꯩꯅ ꯅꯪ ꯊꯝꯕꯤꯔꯤꯗꯨꯕꯨ ꯅꯔꯥꯏꯕꯛ ꯐꯔꯝꯃꯤ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯥꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯎꯅꯒꯦ ꯍꯣꯇꯦꯜꯗ ꯀꯩꯗ ꯎꯅꯕꯁꯦ ꯌꯥꯝꯁꯨ ꯄꯥꯈꯠꯂꯤ ꯄꯩꯁꯥꯁꯨ ꯇꯤꯡꯉꯤ ꯑꯗꯣ ꯃꯥꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯑꯩ ꯆꯥꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯎꯅꯒꯦ ꯍꯥꯏꯔꯦꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯏꯅꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯣꯏ ꯎꯅꯧ ꯑꯃꯨꯛ ꯍꯥꯏꯔꯦꯕꯀꯣ ꯃꯥꯁꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯎꯅꯧ ꯍꯥꯏꯔꯦ ꯊꯣꯛꯂꯛꯑꯦ ꯅꯨꯄꯥꯁꯦꯀꯣ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯃꯣꯏꯅꯤꯁꯦ ꯅꯨꯄꯤꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯛꯏꯃꯤ ꯈꯣꯠꯂꯛꯏꯃꯤ ꯀꯥꯏꯅ ꯊꯤꯟꯕꯒ ꯆꯠꯈꯤ ꯑꯍꯤꯡꯒ ꯍꯜꯂꯛꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯗꯣ ꯍꯌꯦꯡ ꯃꯥ ꯍꯣꯏ ꯂꯥꯛꯍꯜꯂꯣ ꯍꯥꯏꯔꯦ ꯃꯥ ꯆꯥꯛ ꯊꯣꯡꯍꯟꯁꯤ ꯍꯥꯏꯔꯦ ꯊꯣꯡꯍꯜꯂꯣ ꯍꯥꯏꯔꯦ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯊꯣꯛꯈꯣ ꯑꯩꯈꯣꯏ ꯀꯥꯗ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯌꯦ ꯑꯗꯨꯁꯨ ꯃꯥꯅ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯀꯦꯗꯅꯦ ꯅꯨꯄꯤꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯃꯤꯟꯅꯔꯗꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯈꯛ ꯂꯩꯃꯤꯟꯅꯔꯗꯤ ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯀꯩꯅꯥ ꯀꯠꯄ ꯈꯣꯠꯄ ꯃꯤ ꯀꯧꯁꯜꯂ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯃꯥꯁꯦꯀꯣ ꯀꯔꯤ ꯅꯪꯅ ꯑꯣꯛꯇꯕꯁꯨ ꯑꯩꯁꯦ ꯅꯪꯅ ꯇꯝꯕꯤꯈꯤꯕꯅꯤ ꯅꯪꯅ ꯐꯠꯃꯟꯗꯗꯅ ꯑꯗꯨꯒ ꯑꯩꯕꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯎꯔꯦꯅ ꯅꯪꯅ ꯑꯗꯨꯝ ꯂꯥꯟꯐꯥꯗꯧꯅ ꯑꯩꯕꯨꯅ ꯊꯝꯕ ꯑꯗꯨꯒ ꯅꯣꯏꯅꯤ ꯀꯣꯏꯕ ꯆꯠꯄ ꯎꯅꯕ ꯑꯥꯗ ꯀꯧꯁꯜꯂ ꯎꯅꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯐꯥꯎ ꯊꯥꯔꯛꯇꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕꯤꯔꯦ ꯑꯩꯁꯨ ꯏꯆꯥ ꯌꯣꯛꯑꯒꯦ ꯂꯩꯔꯦ ꯌꯨꯝꯁꯤꯗ ꯀꯣꯏꯕꯗꯣ ꯊꯤꯡꯗ꯭ꯔꯦ ꯂꯝꯗ ꯎꯅꯕ ꯊꯤꯡꯗ꯭ꯔꯦ ꯍꯣꯇꯦꯜꯗ ꯎꯅꯕ ꯊꯤꯡꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯎꯅꯒꯦ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯑꯩ ꯊꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯎꯅ ꯂꯩꯃꯤꯟꯅꯁꯦꯗꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥꯏꯔꯦꯕ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯃꯥꯏꯗꯨꯗꯤ ꯍꯦꯟꯒꯠꯂꯛꯏꯅꯤ ꯂꯧꯒꯦꯒ ꯅꯥꯈꯩ ꯁꯦꯡꯅ ꯅꯪ ꯂꯧꯔꯣ ꯐꯔꯦ ꯑꯩꯁꯨ ꯑꯣꯛꯎꯗ꯭ꯔꯕꯅꯤ나 ꯑꯩ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯅꯤ ꯁꯥꯔꯒ ꯑꯩꯁꯨ ꯏꯆꯥ ꯌꯣꯛꯑ ꯂꯩꯖꯔꯒꯦ ꯑꯣꯛꯎꯗꯕ ꯑꯩꯁꯦ ꯅꯪ ꯅꯥꯈꯩ ꯁꯦꯡꯅ ꯂꯧꯔꯣ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯒꯤ ꯅꯪ ꯑꯗꯨꯃꯛ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯒ ꯉꯝꯕ ꯑꯗꯩ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩ ꯀꯥꯗ ꯎꯅꯒꯦꯒ ꯍꯥꯏꯕ ꯉꯝꯕ ꯅꯪ ꯅꯨꯄꯤꯗ ꯍꯥꯏꯌꯣ ꯀꯥꯟꯅ ꯑꯗꯨꯗꯤ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯗꯨꯒꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯥꯅ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯀꯞꯄꯒ ꯃꯥꯁꯦꯀꯣ ꯑꯩꯁꯨ ꯁꯣꯏꯔꯨꯔꯦ ꯂꯥꯜꯂꯨꯔꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯂꯣꯠꯁꯟꯗꯦ ꯃꯥ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ ꯑꯗꯨ ꯏꯆꯦ ꯁꯨꯃꯥꯏꯃꯛ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥ
ꯑꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯒꯗꯕ ꯐꯤꯔꯦꯞꯁꯦ ꯑꯩꯁꯦ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯈꯥꯏꯅꯔ ꯏꯄꯥꯝꯗ ꯍꯟꯕꯗꯤ ꯑꯩ ꯏꯀꯥꯏꯔꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯃꯕꯥꯅꯤꯅ ꯀꯅꯥꯝꯕꯨ ꯍꯥꯏꯗꯣꯛꯅꯗ꯭ꯔꯤꯕ ꯃꯣꯏꯅꯤ ꯈꯛ ꯈꯪꯅꯩꯅꯦꯕ ꯍꯥꯏꯗꯣꯛꯅꯔꯨꯕꯗꯗꯤ ꯑꯝꯇ ꯐꯖꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯐꯖꯗꯕꯩ ꯃꯊꯛꯇ ꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯑꯅꯦꯕ ꯅꯨꯄꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅ ꯃꯥꯅ ꯍꯣꯇꯦꯜ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯔꯨꯕ ꯀꯣꯏꯅꯔꯨꯕꯗꯨꯗꯤ ꯃꯥꯕꯨꯗꯤ ꯐꯅ ꯍꯥꯏꯔꯔꯣꯏ ꯁꯥꯒꯩꯗꯨꯅꯁꯨ ꯊꯝꯕꯁꯨ ꯌꯥꯔꯛꯑꯔꯣꯏ ꯅꯨꯄꯥꯗꯨꯅ ꯉꯥꯎꯔꯨꯕꯗꯤ ꯅꯪꯁꯨ ꯉꯥꯎꯔꯦ ꯃꯥꯁꯨ ꯉꯥꯎꯔꯦ ꯆꯞ ꯃꯥꯟꯅꯩꯗꯤ ꯍꯥꯏꯔꯔꯣꯏꯕ ꯑꯗꯨꯅ ꯅꯨꯄꯥꯒꯤꯗꯤ ꯑꯣꯛꯇꯕ ꯑꯃꯥꯡꯕ ꯍꯥꯏꯕ ꯂꯩꯇꯦꯕ ꯆꯠꯂꯨꯗꯕ ꯍꯥꯏꯕ ꯂꯩꯇꯦꯕ ꯅꯨꯄꯥꯗꯗꯤꯀꯣ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯒꯤ ꯂꯤꯊꯣꯛꯅꯔꯒ ꯑꯃꯨꯛ ꯊꯣꯛꯅꯔꯛꯀꯗꯕ ꯃꯌꯥꯝ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦꯌꯦ ꯑꯗꯨꯒꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦꯌꯦ ꯈꯥꯏꯅꯈ꯭ꯔꯦꯅ ꯂꯩꯀꯥꯏꯗ ꯋꯥ ꯋꯥ ꯂꯥꯎꯍꯧꯒꯗꯕ ꯑꯁꯣꯝ ꯃꯄꯥꯝꯗꯁꯨ ꯍꯣꯇꯦꯜ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯏ ꯑꯗꯨꯒꯤ ꯈꯥꯏꯅꯔꯛꯏꯃꯦꯌꯦꯅ ꯑꯗꯨꯗꯣ ꯃꯥꯅ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯍꯥꯏꯗꯨꯅ ꯁꯤꯔꯁꯨ ꯑꯩ ꯃꯐꯝꯁꯤꯗ ꯁꯤꯖꯔꯒꯦ ꯃꯥꯅ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯌꯥꯔꯒꯦ ꯑꯗꯣ ꯑꯩ ꯂꯩꯕꯗꯤ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯀꯅꯥꯝꯇ ꯃꯥ ꯀꯩꯅꯣ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯏꯕꯦꯝꯃꯁꯤꯅ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯏꯆꯦ ꯂꯤꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯗꯧꯅ ꯁꯣꯏꯔꯨꯕꯁꯦ ꯁꯣꯏꯔꯀꯥꯟꯗ ꯑꯩꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯉꯁꯤ ꯃꯤ ꯍꯦꯛ ꯈꯪꯉꯛꯄꯗ ꯂꯣꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯏ ꯃꯊꯛ ꯅꯨꯄꯥ ꯃꯥꯒꯤꯗꯤ ꯃꯤꯅ ꯈꯪꯉꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯒ ꯅꯪ ꯑꯩꯅ ꯍꯦꯛ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯣꯛꯄꯗ ꯅꯪ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯅ ꯄꯨꯟꯁꯤꯗꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯤꯕ ꯃꯥꯅ ꯍꯥꯏꯔꯤꯕꯈꯩ ꯇꯧꯔꯤꯈꯩ ꯌꯥꯔꯗꯃꯦꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯅ ꯑꯁꯣꯏꯕ ꯃꯤꯀꯨꯞ ꯈꯣꯡꯗꯥꯡꯗꯨꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯉꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯀꯔꯤꯝꯕꯨ ꯍꯥꯏꯔꯨꯕ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯅꯨꯄꯥꯅ ꯐꯠꯇ꯭ꯔꯦꯅ ꯅꯨꯄꯤ ꯀꯣꯏ ꯉꯥꯎꯁꯟꯅꯩꯅ ꯑꯩꯁꯨ ꯀꯣꯏꯒꯦ ꯈꯜꯂꯨꯕꯁꯦ ꯈ꯭ꯋꯥꯏ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯈꯥꯏꯅꯖꯍꯧꯔꯝꯃꯗꯤ ꯃꯇꯝꯗꯨꯗ ꯅꯪ ꯂꯝꯆꯠ ꯐꯠꯇ꯭ꯔꯦ ꯑꯩꯅ ꯑꯗꯨꯏ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯉꯥꯡꯅ ꯊꯣꯛꯀꯦ ꯑꯍꯜ ꯂꯃꯟ ꯀꯥꯟ ꯇꯧꯔꯒ ꯏꯄꯥꯝꯗ ꯆꯠꯂ ꯉꯥꯡꯅ ꯊꯣꯛꯑꯝꯃꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯑꯝꯃꯤ ꯑꯗꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥ ꯐꯠꯇꯦꯅ ꯋꯥꯔꯤ ꯂꯤꯔꯨꯕꯗ ꯀꯅꯥꯅ ꯇꯥꯕꯤꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯂꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯑꯗꯨꯝ ꯃꯧ ꯅꯍꯥꯁꯤꯡꯅ ꯑꯩ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏ ꯑꯩꯁꯨ ꯀꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯂꯃꯟ ꯈꯨꯝꯅꯤ ꯃꯥꯅ ꯀꯣꯏꯔꯗꯤꯅ ꯑꯗꯨ ꯁꯤ ꯍꯌꯦꯡ ꯃꯥꯡꯖꯔꯛꯄꯗꯤ ꯅꯨꯄꯤ ꯑꯩꯈꯣই ꯈꯛ ꯃꯥꯡꯅꯤꯅ ꯉꯁꯤ ꯑꯩꯅ ꯋꯥꯕ ꯉꯥꯡꯉꯝꯗꯒꯩ ꯂꯩꯔꯤꯕꯁꯦ ꯑꯩ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯔ ꯂꯣꯏꯅꯩꯁꯦ ꯈꯪꯅ ꯑꯩ ꯀꯔꯤꯝ ꯉꯥꯡꯉꯝꯗꯅ ꯂꯩꯔꯤꯁꯦ ꯑꯩ ꯁꯦ ꯂꯤꯊꯣꯛꯄꯤꯌꯣ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯁꯨꯃꯥꯏꯅ ꯊꯣꯛꯇꯅꯕ ꯍꯥꯏꯌꯦꯕ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯃꯛꯇꯗ ꯁꯤꯃꯛꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯅ ꯄꯥꯅ ꯅꯨꯄꯤ ꯀꯣꯏꯗꯤ ꯑꯩꯁꯨ ꯀꯣꯏꯅꯦꯅ ꯑꯗꯣ ꯃꯥꯡꯕꯅ ꯅꯨꯄꯤꯗ ꯃꯥꯡꯍꯧꯕꯅꯦꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗ ꯃꯥꯅ ꯏꯆꯦ ꯑꯩꯁꯦ ꯀꯩꯗꯧꯒꯗꯒꯦ ꯍꯜꯂꯛꯑꯒ ꯂꯣꯏꯁꯟꯅꯕꯅ ꯐꯔꯤꯕ꯭ꯔꯥ ꯑꯩꯅ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯝ ꯂꯩꯔꯣ ꯅꯨꯄꯥꯗꯨꯅ ꯐꯨꯔ ꯆꯩꯔꯣ ꯋꯥꯠꯅꯩꯕꯗꯤ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯑꯗꯨꯝ ꯂꯝꯗ ꯊꯕꯛ ꯃꯐꯝꯗ ꯂꯩꯖꯕꯅꯤ ꯅꯪꯅ ꯌꯨꯝꯗ ꯂꯩꯕꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯊꯥꯔꯛꯏ ꯃꯥꯅ ꯉꯥꯎꯅꯤꯡꯕ ꯑꯗꯨꯝ ꯉꯥꯎꯔꯦ ꯑꯗꯣ ꯅꯪ ꯐꯨꯗꯅ ꯈꯣꯠꯇꯅ ꯅꯩꯔꯦ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯨꯛꯄꯤ ꯄꯤꯔꯛꯇ꯭ꯔ ꯅꯪꯁꯦ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯆꯥꯈꯩ ꯅꯪ ꯂꯣꯏ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕꯅꯤ나 ꯂꯩꯔꯣ ꯅꯪꯁꯨ ꯂꯥꯜꯂꯨꯔꯦ ꯃꯥꯁꯨ ꯃꯌꯥꯝ ꯂꯥꯜꯂꯦ ꯑꯗꯣ ꯑꯗꯨꯝ ꯂꯩꯔꯣ ꯄꯣꯔꯛꯑꯁꯨ ꯅꯪꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯑꯅꯤ ꯁꯥꯔꯒ ꯂꯩꯕ ꯍꯥꯏꯕꯗꯣ ꯂꯩꯔꯣ ꯅꯪꯅꯦ ꯃꯤꯅ ꯍꯥꯏꯗꯣꯛꯇꯕꯤꯗ ꯃꯤꯅ ꯈꯪꯗꯕꯤꯗ ꯅꯆꯥ ꯑꯅꯤꯒꯤꯗꯃꯛ ꯑꯗꯨꯃꯥꯏꯅ ꯍꯤꯡꯕꯅ ꯐꯩ ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯍꯦꯛ ꯅꯪꯅ ꯋꯥ ꯂꯣꯏꯅꯔꯅꯤꯅ ꯅꯄꯥꯝꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯗꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯗꯨꯕꯨ ꯍꯦꯟꯖꯟꯅ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯑꯗꯨꯝ ꯑꯣꯛꯇꯕꯤ ꯁꯤꯡꯗ ꯆꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯪ ꯑꯗꯨꯝ ꯍꯥꯏꯅꯔꯅꯤ ꯁꯤ ꯅꯨꯄꯤꯁꯦ ꯍꯣꯇꯦꯜꯗ ꯅꯨꯄꯥ ꯑꯃ ꯂꯩꯃꯤꯟꯅꯔꯨꯏꯅ ꯅꯨꯄꯥ ꯀꯣꯏꯔꯝꯃꯦ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒꯤ ꯃꯥꯏ ꯅꯨꯄꯥꯅ ꯈꯥꯏꯅꯕꯤꯕꯅꯦꯅ ꯅꯪ ꯅꯆꯥ ꯍꯥꯡꯇꯛꯄꯨ ꯍꯥꯏꯔꯅꯤ ꯅꯆꯥꯈꯩ ꯎꯕꯗꯕꯨ ꯃꯤꯅ ꯑꯗꯨꯝ ꯃꯣꯏ ꯃꯃꯥꯗꯣ ꯍꯥꯏꯔꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯅ ꯐꯠꯂꯨꯗꯕ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯝ ꯀꯣꯏ ꯍꯥꯏꯅꯦ ꯉꯥꯎꯁꯟꯅꯩ ꯍꯥꯏꯅꯦ ꯍꯥꯏꯔ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯋꯥ ꯃꯅꯥꯝꯅ ꯅꯥꯏꯔꯨꯔꯅꯨ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯨꯒ ꯊꯦꯝꯃꯒ ꯂꯣꯏꯅꯔꯣ ꯑꯅ ꯑꯩ ꯐꯖꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯅ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯕ ꯑꯗꯨꯗ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯥꯝ ꯈꯥꯡꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯈꯔ ꯀꯨꯏꯍꯟꯀꯣ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯗ 5-10 ꯂꯩꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯐꯠꯇ꯭ꯔꯕ ꯑꯗꯨꯝ ꯍꯦꯟꯖꯜꯂꯕ ꯗꯨꯀꯥꯟꯗꯗꯤ ꯅꯪ ꯁꯦꯄꯔꯦꯠ ꯂꯩꯌꯣ ꯑꯗꯨꯑꯣꯏꯗꯤ ꯀꯨꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤꯅ ꯋꯥꯔꯤꯗꯣ ꯃꯟꯈ꯭ꯔꯅꯦꯕ ꯉꯋꯥꯏꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯈ꯭ꯔꯒ ꯌꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯣꯡ ꯁꯥꯟꯅꯔꯤꯕ ꯆꯍꯤꯃꯨꯛ ꯀꯩꯃꯨꯛꯁꯦ ꯊꯣꯛꯄꯅꯤꯅ ꯌꯥꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯁꯤꯅꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯔꯨꯕꯗ ꯋꯥꯍꯩ ꯑꯃꯅ ꯀꯥꯡꯊꯣꯔꯛꯄꯗ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯅꯨꯄꯥꯒꯤꯗꯤ ꯈꯪꯉꯛꯑꯁꯨ ꯀꯔꯤꯝ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯦꯕ ꯌꯥꯝ ꯈꯦꯠꯅꯩꯕ ꯑꯗꯨ ꯁꯤꯗ ꯉꯥꯛꯊꯣꯛꯎꯕ ꯂꯥꯡꯊꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯣ ꯁꯤ ꯋꯥꯔꯤꯁꯤꯗ ꯑꯩ ꯄꯨꯡꯉꯛꯉꯛꯑꯦꯕ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯅꯨꯄꯤꯗꯣ ꯂꯩꯃꯤꯟꯅꯒꯦ ꯃꯥꯏ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯨ ꯍꯥꯏꯕ ꯍꯣꯇꯦꯜꯗ ꯂꯩꯕ ꯄꯩꯁꯥ ꯇꯤꯡꯉꯤ ꯑꯗꯩ ꯃꯤ ꯂꯥꯛꯀꯗ꯭ꯔꯅ ꯄꯥꯈꯠꯂꯤ ꯁꯦꯞ ꯑꯣꯏꯗꯦ ꯍꯥꯏꯕ ꯂꯥꯁꯇꯅ ꯌꯦꯡꯉꯣ ꯃꯥꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯂꯩꯃꯤꯟꯅꯁꯤꯒ ꯍꯥꯏꯒꯠꯂꯛꯄꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯑꯗꯨꯗꯤ ꯃꯟꯗ꯭ꯔꯕ
ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯅꯤ ꯈꯟꯗꯕ ꯊꯣꯛꯅꯤ ꯈꯟꯗꯕ ꯃꯥꯅꯦ ꯂꯨꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦꯒ ꯍꯥꯏꯔꯝꯒꯗꯕ ꯑꯗꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯩ ꯋꯥꯔꯤ ꯃꯔꯤꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯍꯣꯏ ꯃꯀꯨꯕꯣꯛ ꯑꯅꯤ ꯑꯋꯥꯠ ꯄꯤꯕ ꯌꯥꯕ ꯃꯅꯦꯝꯕꯣꯛ ꯑꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯏꯃꯨꯡꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤ ꯊꯕꯛꯁꯨ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯏꯃꯨꯡꯁꯤ ꯏꯖꯠ ꯑꯝꯗ ꯂꯩꯔꯤꯅꯤ ꯕꯤꯜꯗꯤꯡ ꯇꯧꯗꯅ ꯃꯅꯦꯝ ꯃꯀꯨ ꯊꯕꯛ ꯇꯧꯗꯅ ꯃꯅꯦꯝ ꯃꯀꯨꯕꯨꯗꯤ ꯂꯣꯏ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯧꯁꯤꯅꯕꯨꯅꯦ ꯍꯩꯅ ꯁꯤꯡꯅ ꯀꯥꯏꯗꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯈꯣꯡꯂꯩ ꯑꯩꯅ ꯌꯨꯝꯗꯨꯗ ꯆꯪꯉꯨꯗꯣꯏꯃꯤꯅꯅꯦ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯑꯩ ꯌꯥꯅꯕ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯅꯤꯌꯝꯁꯨ ꯅꯠꯇꯦꯕ ꯃꯅꯦꯝ ꯃꯀꯨꯗꯣ ꯉꯥꯡꯒꯟꯕ ꯆꯩꯒꯟꯕ ꯄꯥꯝꯕꯤꯗꯕ ꯑꯣꯏꯔꯁꯨꯅꯦ ꯃꯣꯏꯒꯤ ꯈꯣꯡꯂꯩ ꯌꯦꯡꯅ ꯆꯪꯁꯤꯜꯂ ꯃꯥꯅ ꯉꯝꯅꯕ ꯂꯩꯈ꯭ꯔꯕ ꯂꯨꯅ ꯇꯧꯋꯦꯕ ꯌꯥꯅꯕ ꯆꯠꯈ꯭ꯔꯕ ꯊꯕꯛꯇꯩ ꯉꯥꯡꯗꯩ ꯄꯦꯜꯍꯟꯗꯅ ꯕꯦꯕꯥꯔ ꯐꯖꯗꯅ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯄꯥꯝꯕꯝꯗꯁꯨ ꯄꯥꯝꯃꯛꯀꯅꯦꯕ ꯐꯕꯁꯤꯕꯣꯅ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯌꯥꯝꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯌꯦꯡꯉꯒ ꯆꯠꯂ ꯌꯥꯝ ꯃꯅꯦꯝ ꯃꯀꯨꯅ ꯄꯥꯝꯕ ꯃꯧ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯅ ꯆꯥꯕ ꯊꯛꯄ ꯃꯣꯏ ꯂꯣꯏ ꯃꯅꯦꯝ ꯃꯀꯨꯁꯤꯅ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤ ꯅꯨꯄꯤꯁꯦ ꯀꯣꯏꯔꯒꯅꯦ ꯑꯗꯨꯝ ꯉꯥꯎꯁꯟꯅꯕ ꯐꯥꯗꯅ ꯐꯅꯌꯥꯝ ꯈꯠꯅꯔꯦ ꯐꯨꯅꯔꯦꯕ ꯅꯨꯄꯤꯁꯤꯒ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨꯅꯦ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯩꯅꯗꯦ ꯁꯤꯗ ꯅꯨꯄꯤꯒ ꯊꯤꯔꯛꯄꯒꯗꯤ ꯌꯥꯔꯣꯏ ꯑꯅ ꯉꯥꯡꯉꯦꯕ ꯃꯆꯥ ꯃꯄꯥꯁꯨ ꯐꯨꯏꯌꯦꯕ ꯑꯗꯣ ꯀꯅꯥ ꯑꯃ ꯃꯅꯦꯝꯕꯣꯛꯇꯤ ꯀꯣꯏꯖꯅꯨ ꯀꯩꯅꯣ ꯅꯨꯄꯥꯕꯨ ꯈꯔ ꯀꯣꯏꯕꯕꯨ ꯏꯁꯁꯅ ꯇꯧꯗ꯭ꯔꯥ ꯅꯨꯄꯥ ꯆꯥꯝꯃꯩ ꯃꯄꯨꯅꯤꯅ ꯑꯗꯣ ꯃꯣꯏꯗꯤ ꯐꯨꯏꯌꯦꯕ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗꯦꯀꯣ ꯀꯣꯏꯔꯨꯔꯗꯤ ꯂꯧꯗ ꯌꯥꯔꯣꯏ ꯃꯤ ꯃꯆꯥꯗꯣ ꯂꯧꯗ꯭ꯔꯒꯗꯤ ꯖꯗꯥꯕꯤ ꯇꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯏꯁꯨ ꯁꯦꯝꯒꯦ ꯑꯣꯛꯇꯕꯤꯗꯨꯗ ꯄꯩꯁꯥ ꯄꯤꯊꯣꯛꯇꯣꯏ ꯁꯔꯨꯛ ꯏꯁꯨ ꯁꯦꯝꯒꯦ ꯑꯣꯛꯇꯕ ꯅꯪꯒ ꯂꯣꯏꯅꯕ ꯅꯨꯄꯤꯗꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯌꯦꯕ ꯅꯣꯏ ꯑꯣꯛꯇꯕꯤꯗꯨꯗ ꯄꯩꯁꯥ ꯇꯤꯡꯅꯤꯡꯗꯦ ꯑꯩꯅ ꯃꯅꯦꯝꯕꯣꯛꯅ ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯝꯕꯗꯒ ꯀꯦꯁ ꯇꯧꯔꯛꯑꯗꯤ ꯖꯦꯜ ꯆꯪꯖꯒꯣꯅ ꯌꯥꯝ ꯏꯀꯥꯏ ꯃꯤ ꯃꯥꯡꯗꯅ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯆꯤꯡꯅꯕ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕ ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯔꯣꯏ ꯑꯗꯨꯝ ꯍꯣꯇꯦꯜꯗꯨꯗ ꯊꯦꯡꯅꯔꯁꯤ ꯈꯣꯠꯂꯁꯤꯅ ꯍꯥꯏꯈꯤꯕ ꯅꯨꯄꯤꯁꯤꯅ ꯇꯥꯍꯧꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯂꯣꯟꯅ ꯅꯨꯄꯥꯁꯦ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯅꯔꯦꯕ ꯃꯥꯅ ꯂꯣꯟꯅꯀꯣ ꯏꯟꯅꯕꯁꯤꯗ ꯃꯥꯁꯤꯅ ꯈꯪꯉꯦ ꯃꯣꯏꯁꯦ ꯃꯥ ꯅꯨꯄꯤꯁꯦ ꯃꯥꯅ ꯉꯥꯏꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯃꯥꯅ ꯂꯣꯏ ꯈꯪ ꯃꯅꯦꯝꯕꯣꯛꯁꯨ ꯃꯥꯅ ꯄꯥꯎ ꯄꯤꯔꯦꯕ ꯃꯥꯅ ꯀꯩꯒꯨꯝꯕ ꯃꯣꯏꯁꯦ ꯍꯣꯇꯦꯜ ꯑꯝꯗ ꯆꯪꯈ꯭ꯔꯦꯕ ꯏꯅꯛ ꯅꯛꯅꯕ ꯍꯣꯇꯦꯜꯅꯤ ꯃꯣꯏꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯤꯅ ꯊꯣꯛꯂꯛꯄꯗ ꯃꯌꯨꯝꯗꯩ ꯃꯤꯅꯤꯠ 1 ꯐꯥꯄꯣꯟꯇꯦ ꯑꯗꯨ ꯃꯃꯥꯅ ꯂꯥꯛꯄꯗ ꯅꯪꯉꯦ ꯃꯣꯏꯗꯤ ꯃꯤꯅꯤꯠ 10 1 ꯈꯛ ꯂꯩꯔꯒꯗꯤ ꯍꯣꯇꯦꯜꯗꯩ ꯊꯣꯛꯂꯛꯑꯣꯏꯗꯅ ꯑꯗ ꯃꯥꯅ ꯏꯃꯥ ꯏꯕꯦꯝ ꯑꯩꯅ ꯆꯪꯉꯨꯔꯗꯤ ꯃꯁꯤ ꯐꯖꯔꯔꯣꯏ ꯂꯥꯟ ꯇꯥꯔꯅꯤ ꯃꯥꯅ ꯑꯩ ꯐꯨꯗꯔꯛꯑꯅꯤ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯝ ꯑꯣꯏꯅ ꯆꯪꯕꯤꯌꯣꯅ ꯄꯨꯂꯞ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯅꯦꯝꯕꯣꯛꯁꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔ ꯃꯅꯥꯎꯄꯥ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅ ꯒꯥꯔꯤ ꯊꯧꯍꯜꯂꯒ ꯍꯦꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯆꯪꯉꯒ ꯍꯣꯇꯦꯜꯁꯤꯗ ꯊꯣꯡꯒꯁꯦ ꯒꯪ ꯊꯤꯜꯂꯒ ꯍꯦꯛꯇ ꯍꯣꯇꯦꯜꯒꯤ ꯃꯤ ꯀꯧꯔ ꯊꯣꯡ ꯊꯤꯜꯂꯒ ꯍꯥꯡꯗꯣꯛꯑꯒ ꯍꯦꯛꯇ ꯐꯨꯊꯕꯅꯦ ꯃꯆꯥꯅꯨꯄꯥꯁꯦ ꯍꯦꯛꯇ ꯐꯨꯊꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯒ ꯍꯦꯛꯇ ꯃꯅꯦꯝꯕꯣꯛꯁꯤꯒ ꯍꯦꯛꯇ ꯈꯠꯅꯔꯕꯀꯣ ꯑꯗꯨ ꯃꯆꯤꯟꯒꯁꯦ ꯀꯟꯗꯅ ꯈꯨꯝꯗꯅ ꯑꯗꯩ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯆꯤꯟ ꯑꯩꯉꯣꯟꯗ ꯈꯨꯝ ꯌꯥꯕ꯭ꯔꯥ ꯑꯩ ꯏꯆꯥ ꯅꯨꯄꯥꯒ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄ ꯅꯪ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥ ꯑꯅ ꯇꯧꯔꯒ ꯍꯦꯛꯇ ꯈꯠꯅꯗꯅ ꯅꯨꯄꯤꯗꯨꯒꯁꯦ ꯃꯥꯅ ꯐꯨꯗꯠꯇꯅ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯁꯤꯗ ꯃꯈꯨꯠ ꯍꯜꯂꯛꯑꯦ ꯅꯨꯄꯤꯗꯨꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯇꯦꯜꯁꯤꯗꯩ ꯆꯤꯡꯊꯣꯔꯒ ꯍꯦꯛꯇ ꯂꯝꯕꯤꯗꯒꯁꯦ ꯐꯨꯗꯅ ꯃꯥꯅ ꯃꯤꯒꯁꯦ ꯂꯣꯏ ꯌꯦꯡꯅꯩꯌꯦ ꯑꯗ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯍꯦꯝꯗ ꯎꯞꯁꯜꯂ ꯃꯥꯛꯁ ꯎꯞꯁꯜꯂ ꯃꯥꯗꯤ ꯂꯥꯞꯅ ꯌꯦꯡ ꯂꯩꯔꯕꯅꯦꯕ ꯆꯪꯉꯨꯕ ꯌꯥꯗ꯭ꯔꯕ ꯃꯥ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝ ꯍꯩ ꯔꯥ ꯌꯣꯟꯕꯤ ꯑꯗꯥꯏ ꯍꯣꯇꯦꯜꯒꯤꯁꯨ ꯌꯣꯝꯁꯤꯜꯂꯛꯑꯕꯀꯣ ꯐꯝꯕꯈꯩꯗꯣ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯀꯩꯒꯤꯅꯣꯅ ꯁꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯔꯦ ꯁꯤꯒ ꯎꯅ ꯂꯩꯔꯝꯃꯦ ꯍꯣꯇꯦꯜꯗ ꯑꯗꯣ ꯑꯩꯅ ꯑꯅꯤꯃꯛ ꯐꯨꯕꯅꯤ ꯏꯆꯥꯁꯨ ꯃꯥꯁꯨꯗꯣ ꯃꯈꯨꯠ ꯍꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯍꯟꯁꯤꯗ ꯅꯪꯅ ꯈꯨꯠ ꯍꯟꯕ ꯍꯥ ꯃꯆꯥꯁꯨ ꯐꯨꯔꯤ ꯅꯪ ꯀꯛꯄꯁꯨ ꯅꯠꯇꯅ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂ ꯐꯨꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯦ ꯅꯝꯁꯤꯜꯂ ꯄꯨꯔ ꯂꯥꯛꯑꯦꯕꯣ ꯍꯦꯛꯇ ꯑꯗꯩ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯃꯣꯏꯒꯤ ꯃꯐꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝ ꯆꯪꯅ ꯐꯨꯔꯛꯑꯦ ꯅꯨꯄꯥꯁꯦꯀꯣ ꯉꯥꯡꯗꯅ ꯆꯩꯗꯅ ꯑꯗꯨꯒꯗꯤ ꯅꯨꯡꯗꯥꯡ ꯍꯥꯏꯕꯁꯤꯗꯗꯤ ꯃꯥꯏ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯒ ꯃꯇꯩ ꯃꯅꯥꯎꯈꯛ ꯅꯠꯇ꯭ꯔꯥ ꯑꯗ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯦ ꯐꯨꯔꯕ ꯅꯪꯅ ꯍꯥꯏꯕꯅꯦ ꯅꯪꯅ ꯏꯃꯥꯅ ꯈꯪꯒꯗꯕ ꯅꯠꯇꯦꯅ ꯅꯪ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯅꯪ ꯍꯟꯅ ꯌꯦꯡꯉꯣꯏ ꯑꯩ ꯉꯥꯎꯔꯁꯨ ꯅꯣꯡꯇ ꯊꯤꯔꯛꯄ꯭ꯔꯥ ꯆꯦꯜꯂꯛꯄ꯭ꯔꯥ ꯑꯗꯨꯝ ꯅꯪ ꯌꯦꯡꯗꯕ꯭ꯔꯥ ꯑꯩꯅ ꯈꯔ ꯉꯥꯎꯕꯁꯤꯕꯨ ꯅꯪꯅ ꯑꯩꯕꯨ ꯑꯣꯛꯇꯕ ꯇꯥꯍꯜꯂꯕꯅꯤꯅꯅꯦ ꯌꯦꯛꯇꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯇꯣꯉꯥꯟꯒ ꯇꯨꯝꯗꯅꯀꯣ ꯍꯟꯅꯒ ꯌꯦꯡꯗꯗꯅ ꯃꯕꯥꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯀꯧꯕ ꯉꯥꯡꯕꯒꯁꯦ ꯈꯨꯝꯗꯗꯅ ꯃꯥ ꯏꯀꯥꯏꯕ ꯄꯤꯅ ꯇꯧꯔꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤꯁꯦ ꯂꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯎꯕ ꯈꯔ ꯂꯩꯔꯒꯗꯤꯅꯦ ꯑꯗꯨꯝ ꯂꯣꯏꯅ ꯅꯨꯄꯥꯁꯨ ꯉꯥꯎꯔꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯃꯤꯒꯤ ꯅꯨꯄꯤꯁꯨ ꯃꯊꯥ ꯁꯥꯔꯅꯦꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯉꯥꯎꯗ꯭ꯔꯒꯗꯤ ꯅꯨꯄꯥ ꯉꯥꯎꯕ ꯉꯝꯃꯣꯏ ꯉꯥꯎꯃꯤꯟꯅꯅꯕ ꯅꯨꯄꯤꯗꯨ ꯂꯩꯇꯗꯤ ꯀꯅꯥꯒ ꯉꯥꯎꯗꯣꯏꯅꯣ ꯁꯟꯒ ꯑꯗꯩ ꯀꯩꯅꯣꯒ ꯌꯦꯟꯒ ꯑꯣꯛꯀ ꯉꯥꯎꯃꯤꯟꯅꯔꯨꯗꯤ ꯌꯥꯕ ꯅꯨꯄꯤꯒꯅꯦꯕ ꯉꯥꯎꯗꯣꯏ ꯄꯣꯠꯇꯣ ꯑꯗꯨꯏꯗꯤ
ꯑꯗꯨꯃꯥꯏꯅ ꯃꯅꯦꯝꯕꯣꯛꯇꯣ ꯌꯥꯝꯅ ꯊꯧꯅꯥ ꯐꯩ ꯈꯨꯕꯥꯛ ꯈꯨꯅꯤꯡꯉꯦꯕ ꯃꯥꯅꯒ ꯆꯤꯡꯊꯣꯛꯇꯅꯒ ꯐꯨꯗꯅ ꯇꯧꯔꯤꯗꯣ ꯃꯌꯥꯝ ꯃꯥꯡꯗꯀꯣ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯏ ꯃꯅꯦꯝꯕꯣꯛ ꯑꯦꯋꯥꯔꯗ ꯄꯤꯅꯤꯡꯉꯤ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯏ ꯁꯨꯝꯕ ꯃꯅꯦꯝꯁꯦ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩ ꯊꯧꯅꯥ ꯂꯩꯕ ꯃꯊꯪꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅ ꯃꯃꯧ ꯅꯨꯄꯤꯁꯤꯒ ꯊꯦꯡꯉꯦ ꯄꯨꯡ 10 ꯇꯥꯔꯦꯕ ꯆꯦꯜꯂꯛꯑꯦꯕ ꯃꯕꯥꯅꯤꯁꯦ ꯃꯃꯧ ꯅꯨꯄꯤꯁꯤꯒ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯃꯧꯁꯤꯅ ꯀꯥꯔ ꯊꯧꯔꯛꯏꯅꯦꯕ ꯆꯦꯜꯂꯛꯑꯦ ꯃꯁꯨꯁꯤꯒ ꯃꯣꯏꯁꯦ ꯍꯦꯛꯇ ꯄꯥꯈꯠꯇꯅꯅꯦ ꯅꯤꯛꯇꯅꯅꯦ ꯑꯩꯅ ꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯤ ꯈꯜꯂꯦꯕ ꯑꯩꯁꯦ ꯑꯗꯨꯒꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯕ ꯑꯁ ꯏꯕꯦꯝꯃ ꯏꯃꯧ ꯅꯨꯄꯤꯅꯤ ꯁꯤꯁꯦ ꯁꯨꯒꯅꯤ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏ ꯑꯗꯨꯒꯤꯅꯦ ꯀꯣꯏꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯃꯣꯏꯅ ꯎꯅꯕ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯊꯦꯡꯅꯗꯅ ꯐꯥꯗꯅ ꯅꯨꯄꯤꯗꯨꯁꯨ ꯉꯥꯡꯉꯒ ꯆꯩꯔꯒ ꯇꯥꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯌꯨꯝꯗ ꯌꯧꯔꯛꯑꯒ ꯃꯣꯏꯗꯣ ꯀꯩꯅꯣꯗ ꯎꯅꯔꯝꯕꯖꯥꯠꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯒꯥꯔꯗꯦꯟ ꯑꯃꯗ ꯅꯨꯄꯤꯒꯗꯣ ꯈꯔ ꯌꯦꯡꯅꯍꯧꯔꯕꯖꯥꯠꯅꯦꯕ ꯑꯗꯣ ꯃꯧꯁꯤꯒ ꯃꯥꯒꯁꯨ ꯈꯟꯅꯔꯛꯏꯁꯦ ꯀꯨꯏꯔꯖꯥꯠꯅꯦꯕꯀꯣ ꯑꯗꯣ ꯃꯧꯁꯤ ꯃꯃꯥꯏ ꯃꯤꯆꯪ ꯆꯪꯉꯦꯅ ꯃꯆꯥꯅꯨꯄꯥꯁꯦ ꯃꯃꯥꯁꯤꯗꯒ ꯀꯧꯗꯕꯖꯥꯠꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤꯁꯨ ꯂꯣꯏꯅ ꯌꯦꯡꯅꯍꯧꯋꯦ ꯑꯗꯣ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯥꯅ ꯍꯦꯛꯇ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯗꯅ ꯈꯣꯠꯀꯥꯏꯗꯅ ꯃꯥꯅ ꯍꯥꯟꯅ ꯌꯨꯝꯁꯤ ꯌꯧꯔꯝꯃꯕ ꯃꯥꯗꯤ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔ ꯆꯠꯈ꯭ꯔꯒ ꯂꯣꯏ ꯊꯨꯒꯥꯏꯗꯅ ꯂꯣꯏꯔꯝꯃꯦ ꯑꯗꯨꯒ ꯍꯦꯛꯇ ꯐꯨꯕꯗ ꯃꯧꯁꯤꯁꯨ ꯐꯨꯔꯦ ꯑꯗꯩ ꯑꯩꯅ ꯅꯪꯅ ꯀꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯂꯩꯔꯒ ꯑꯇꯣꯞꯄ ꯀꯣꯏꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯂꯝꯆꯠꯂꯨꯗꯕ ꯃꯧꯁꯤꯅ ꯇꯧꯔꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯔꯁꯨ ꯌꯥꯔꯣꯏ ꯏꯆꯥꯅ ꯇꯧꯔꯗꯤ ꯌꯥꯅꯤ ꯍꯥꯏꯕ ꯑꯩ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯑꯗꯨꯝꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕꯗ ꯃꯃꯥ ꯑꯩꯕꯨ ꯐꯨꯔꯦ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯉꯝꯗꯗꯅ ꯀꯤꯗꯅꯅꯦ ꯆꯦꯜꯂꯛꯑꯕꯅꯤ ꯍꯥꯏꯌꯦꯕ ꯀꯌꯥꯗꯅꯣ ꯁꯤ ꯂꯨꯁꯜꯂꯛꯇ꯭ꯔꯥ ꯃꯃꯥꯕꯧ ꯈꯨꯠ ꯊꯥꯔꯛꯏꯅꯦ ꯃꯀꯨꯕꯣꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯅ ꯃꯅꯦꯝꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯃꯧ ꯅꯨꯄꯤꯗꯨ ꯄꯨꯔ ꯆꯦꯜꯂꯛꯏꯗꯤ ꯌꯦꯡꯉꯨ ꯀꯌꯥ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯑꯩꯗꯤ ꯃꯥꯏ ꯃꯃꯥꯅꯦꯒ ꯍꯥꯏꯔꯛꯇꯣꯏꯕꯩ ꯅꯤꯡꯉꯨꯔꯦꯕ ꯃꯅꯦꯝ ꯈꯨꯗꯤꯡꯃꯛꯅꯕꯨ ꯁꯤꯒꯨꯝꯕ ꯔꯣꯜꯁꯦ ꯂꯧꯕꯤꯔꯒꯗꯤ ꯑꯗꯨꯅ ꯃꯅꯦꯝ ꯃꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯉꯨꯗꯣꯏꯕ ꯃꯧꯗꯨꯅꯁꯨ ꯃꯅꯦꯝ ꯃꯀꯨ ꯃꯥꯒꯤ ꯏꯃꯨꯡꯗꯨꯒꯤ ꯀꯩꯅꯣꯁꯦ ꯍꯩꯅ ꯆꯪꯕ ꯌꯥꯍꯟꯕ ꯑꯗꯩ ꯂꯩꯔꯝꯃꯤꯕꯗꯨꯅꯁꯨ ꯂꯥꯛꯏꯕꯗꯨꯅ ꯐꯅ ꯐꯔꯁꯨ ꯂꯩꯔꯝꯃꯤꯗꯨꯅ ꯁꯨꯡ ꯐꯠꯇ꯭ꯔꯕ ꯃꯧꯗꯣ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯗꯨꯁꯨ ꯌꯥꯔꯣꯏꯕ ꯂꯩꯔꯝꯃꯤꯗꯨꯅꯁꯨ ꯐꯗꯣꯔꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯌꯦꯡꯉꯨꯅꯦ ꯃꯅꯦꯝ ꯃꯧꯒ ꯃꯥꯟꯅꯗꯅ ꯄꯥꯔꯛꯇꯨꯗ ꯆꯠꯃꯤꯟꯅꯔꯒ ꯀꯣꯏꯊꯤ ꯊꯤꯔ ꯅꯨꯄꯤꯗꯣ ꯎꯅꯩꯒꯥꯅ ꯉꯥꯡꯉꯨꯔꯤꯕ ꯑꯗꯩꯗꯤ ꯌꯦꯡꯉꯨ ꯃꯆꯥ ꯃꯧꯗꯣ ꯈꯠꯅꯕꯗ ꯈꯥꯝꯗꯅ ꯃꯥꯅ ꯇꯧꯔꯨꯕꯗ ꯃꯉꯣꯟꯗꯐꯥꯎ ꯃꯆꯥꯗꯨꯅ ꯃꯈꯨꯠ ꯊꯥꯔꯛꯏꯕ ꯑꯗꯩ ꯆꯦꯜꯂꯛꯏꯗꯨꯅꯦ ꯅꯨꯄꯤꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯄꯥꯡꯒꯜ ꯆꯥꯎꯔꯛꯑꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯅꯦ ꯄꯤꯛꯏꯉꯩꯗ ꯑꯩꯅ ꯏꯆꯥꯗꯣ ꯂꯝꯍꯦꯜꯂꯦ ꯐꯨꯈꯤꯕꯗꯣ ꯆꯥꯎꯔꯀꯥꯟꯗ ꯌꯥꯕ ꯅꯠꯇꯦꯕ ꯅꯨꯄꯥꯗꯨꯅ ꯉꯝꯈꯠꯂꯛꯏꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯊꯛꯊꯛꯅꯤꯈꯩ ꯂꯥꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯩꯅ ꯅꯣꯡꯉꯥꯜꯂ ꯀꯧꯈꯠꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯅꯕꯗ ꯃꯣꯏꯒꯤ ꯅꯤꯉꯣꯜ ꯃꯅꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯦꯀꯣ ꯑꯗꯨꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯁꯤ ꯂꯥꯛꯑꯒ ꯃꯣꯏꯁꯤ ꯄꯨꯔ ꯆꯠꯈꯤꯕ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯖꯔꯨꯔꯒꯦ ꯂꯨꯞꯇ ꯀꯩꯗꯒ ꯇꯧꯕꯗ ꯌꯥꯝ ꯏꯀꯥꯏꯅꯅꯦ ꯅꯤꯉꯣꯜꯈꯩꯒꯤ ꯅꯨꯄꯥꯒ ꯀꯩꯗꯣ ꯑꯗꯨꯁꯨ ꯃꯣꯏꯁꯨ ꯂꯣꯏ ꯂꯥꯍꯧꯔꯦꯅ ꯃꯣꯏꯈꯩ ꯇꯧꯖꯔꯒꯦꯅ ꯆꯠꯈꯤꯕ ꯑꯗ ꯃꯅꯦꯝꯕꯣꯛꯇꯣ ꯄꯦꯜꯍꯧꯋꯦꯕ ꯑꯩꯅ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯗꯨꯃ ꯂꯩ ꯑꯗꯨꯒ ꯃꯊꯪꯗꯅ ꯃꯀꯨꯕꯣꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯃꯥꯅ ꯃꯧꯁꯤꯒꯤꯅꯦ ꯃꯄꯥꯁꯨ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯄꯨꯔ ꯂꯥꯛꯑꯦ ꯃꯧꯁꯤꯒ ꯃꯣꯏ ꯑꯍꯨꯝ ꯂꯥꯛꯑꯦꯕ ꯃꯥꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯉꯥꯎꯁꯟꯅꯔꯦ ꯅꯨꯄꯤ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯔꯦ ꯑꯗ ꯃꯧꯁꯤꯁꯨ ꯏꯆꯥ ꯅꯨꯄꯥꯁꯤꯗꯤ ꯃꯄꯥꯟꯗ ꯂꯩ ꯑꯗꯣ ꯃꯧꯁꯤꯁꯨ ꯈꯤꯇꯪ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯨꯔ ꯃꯥꯅꯦ ꯑꯗꯨꯅ ꯃꯕꯥꯅꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯟꯗ ꯈꯠꯅꯔꯦ ꯊꯣꯛꯂꯛꯑꯒꯁꯨ ꯈꯠꯅꯔꯦ ꯐꯖꯅ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯧꯁꯤꯁꯨ ꯑꯗꯨꯝ ꯋꯥꯈꯜꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯇꯨꯝꯁꯤꯜꯂ ꯍꯤꯞꯆꯜꯂ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯁꯣꯏ ꯅꯥꯔꯛꯑꯅꯤ ꯑꯗꯨꯅ ꯃꯥꯁꯦ ꯑꯝꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯣꯅ ꯄꯣꯔꯛꯏꯅꯦꯕ ꯑꯗ ꯃꯧꯁꯤꯗ ꯑꯩꯅ ꯐꯖꯅ ꯃꯣꯏ ꯃꯀꯨꯕꯣꯛꯀ ꯃꯥꯏ ꯃꯄꯥꯒꯗꯣ ꯌꯥꯎꯍꯟꯗꯅ ꯃꯊꯛꯇ ꯄꯨꯈꯠꯂ ꯋꯥꯔꯤꯁꯦ ꯁꯥꯏ ꯑꯗ ꯃꯧꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯛꯄꯩ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯥ ꯑꯃꯇꯪ ꯂꯤꯔꯦꯕ ꯃꯣꯏꯁꯦ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯖꯥꯠꯅꯦꯕ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯕ ꯄꯩꯁꯥ ꯄꯨꯊꯩꯅ ꯂꯥꯡꯕꯩꯗ ꯑꯃꯨꯛ ꯊꯕꯛꯁꯨ ꯆꯠꯈꯤꯕ ꯑꯗꯩ ꯑꯃꯨꯛ ꯃꯔꯛꯇ ꯍꯜꯂꯛꯄ ꯑꯗꯨꯗꯩ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯊꯕꯛꯇꯣ ꯈꯜꯂꯛꯑꯒ ꯑꯃꯨꯛ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯕ ꯃꯆꯥꯗꯤ 2 ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 9ꯃꯨꯛꯁꯦ ꯃꯣꯏ ꯐꯖꯅ ꯂꯩꯃꯤꯟꯅꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯥꯅ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤ ꯂꯩꯕ ꯌꯥꯕ ꯖꯒꯥ ꯑꯣꯏꯗꯕ ꯃꯥꯏ ꯇꯥꯔꯤꯕ ꯊꯕꯛ ꯃꯐꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯇꯩ ꯃꯅꯥꯎꯁꯨ ꯂꯥꯞꯊꯣꯛꯅꯔꯦꯗꯅ ꯑꯗꯨꯅ ꯃꯥ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯥꯟꯅ ꯐꯥꯕꯖꯥꯠꯅꯦꯕ ꯅꯨꯄꯥꯁꯦ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯁꯥꯕꯤꯗꯨ ꯃꯣꯏ ꯈꯪꯅꯔꯛꯄꯗꯒꯤ ꯈꯠꯅꯗꯅ ꯈꯣꯠꯇꯅ
ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯃꯥꯅ ꯍꯥꯏꯗꯅ ꯇꯧꯕꯗꯩ ꯎꯆꯤꯟ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯕ ꯑꯗꯨꯏ ꯃꯥꯅ ꯄꯣꯌꯦꯡꯒꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯁꯥꯕꯤꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯧ ꯀꯥꯟꯗ 10,000ꯒ ꯄꯤꯔꯝꯕ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯊꯦꯡꯅꯔꯛꯑꯕ ꯑꯗꯩ ꯑꯃꯨꯛ ꯃꯊꯪꯗꯅ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯀꯣꯏꯔꯝꯖꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯂꯩꯕ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯀꯣꯏꯔꯕ ꯑꯗꯨꯃꯥꯏꯅ ꯂꯦꯞꯇꯅ ꯀꯣꯏꯔꯛꯄꯁꯤꯗ ꯃꯥꯁꯨ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯆꯠꯇꯅꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯐꯣꯟꯁꯤꯗ ꯅꯨꯄꯥꯁꯦ ꯃꯦꯁꯦꯁ ꯊꯥꯅꯗꯅ ꯑꯃ ꯇꯧꯅ ꯐꯣꯟꯁꯤꯗ ꯍꯥꯟꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯩ ꯀꯅꯥꯅꯣ ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗꯕ ꯃꯌꯥꯡ ꯃꯥꯁꯨ ꯀꯣꯏꯔꯦꯕ ꯃꯁꯥꯅꯁꯨ ꯍꯥꯏꯔꯦ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯔꯦ ꯃꯣꯏꯒ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯨꯗ ꯅꯨꯄꯥꯁꯨꯅ ꯍꯥꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯝꯃꯅꯤ ꯑꯗꯨ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯣꯅ ꯅꯩꯈꯠꯅꯔꯛꯄꯅꯦꯕ ꯑꯗ ꯑꯗꯨꯒꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯗꯤ ꯑꯩ ꯁꯨꯡꯇꯧ ꯇꯧꯗꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯊꯥꯖꯗ꯭ꯔꯦ ꯅꯨꯄꯥ ꯀꯣꯏꯔꯒꯕꯨ ꯀꯩꯗꯧꯕꯩ ꯀꯣꯏꯗꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯩꯗꯧꯕꯩ ꯑꯗꯨꯝꯕꯗꯣ ꯇꯧꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯦꯕ ꯑꯗ ꯃꯥ ꯀꯣꯏ ꯅꯨꯄꯥꯁꯤꯅ ꯑꯃꯅ ꯃꯌꯥꯡ ꯑꯣꯏꯕ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯑꯣꯏꯕ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯗꯩ ꯃꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯂꯦꯗꯤꯁ ꯐꯤꯒꯔ ꯑꯣꯏꯔꯒ ꯃꯈꯣꯡꯁꯦ ꯇꯦꯛꯑꯒ ꯍꯧꯒꯠ ꯆꯠꯄ ꯉꯝꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯃꯥꯁꯦ ꯎꯅꯕꯒꯤ ꯀꯩꯅꯣꯗꯤ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯑꯗꯩꯗ ꯃꯗꯨꯒꯤ ꯈꯠꯅꯕ ꯌꯦꯠꯅꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩꯅꯦ ꯋꯥꯔꯤꯁꯤ ꯂꯤꯔꯦꯕ ꯑꯗꯨꯒ ꯃꯈꯥꯗ ꯑꯩꯒ ꯃꯀꯨꯕꯣꯛ ꯌꯥꯎꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯏꯌꯦꯕ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯃꯥꯏ ꯔꯤꯄꯣꯔꯠ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏꯅꯦꯕ ꯐꯣꯟꯗ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯀꯣꯏ ꯑꯗꯩ ꯑꯗꯨ ꯀꯣꯏ ꯃꯌꯥꯡꯒꯕꯨ ꯀꯣꯏ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯒꯁꯨ ꯀꯣꯏꯅꯩ ꯃꯄꯥꯟꯗ ꯊꯕꯛ ꯇꯧ ꯂꯩ ꯑꯗꯣ ꯑꯩꯅ ꯎꯅꯗ꯭ꯔꯤꯕ ꯍꯥꯏꯕꯗꯣ ꯎꯅꯗ꯭ꯔꯤꯗꯤ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯑꯩꯒ ꯋꯥ ꯂꯣꯏꯁꯟꯅꯔꯦ ꯍꯥꯏꯌꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯑꯩꯒ ꯋꯥ ꯂꯣꯏꯁꯟꯅꯔꯦ ꯂꯣꯏ ꯍꯥꯏꯔꯦ ꯅꯨꯄꯥ ꯀꯣꯏ ꯂꯩꯔꯝꯃꯦ ꯑꯗ ꯃꯥꯁꯦ ꯋꯥꯔꯛꯄꯤꯌꯨ ꯁꯤꯅꯦꯕ ꯑꯗꯣ ꯃꯥ ꯏꯆꯦꯅ ꯐꯖꯅ ꯑꯝꯇ ꯍꯪꯕꯤꯌꯨ ꯃꯥ ꯁꯣꯏꯗꯅ ꯀꯩꯗꯧꯔꯝꯃꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯎ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯕꯩꯅꯤ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯑꯩ ꯑꯗꯨꯝ ꯃꯥ ꯉꯥꯛꯄꯤꯒꯦ ꯑꯗꯨꯒ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯍꯟꯕꯤꯌꯨ ꯁꯤꯅꯦꯕ ꯑꯗ ꯅꯨꯄꯤꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯦꯕ ꯑꯩ ꯁꯨꯡꯎꯟ ꯎꯅꯗꯦ ꯍꯥꯏꯔꯦꯕ ꯑꯗ ꯁꯤꯅꯤ ꯃꯣꯏ ꯂꯩꯅꯔꯤꯕ ꯋꯥꯔꯤꯁꯦ ꯄꯥꯕꯨꯡꯒꯅ ꯑꯩꯅ ꯃꯄꯥꯁꯤꯗ ꯂꯤꯌꯦꯕ ꯃꯄꯥꯗꯨꯅ ꯍꯥꯏꯔꯦꯕ ꯑꯩꯒꯤ ꯏꯃꯧꯅ ꯁꯣꯏꯈꯤꯕꯁꯨ ꯑꯩ ꯏꯆꯥꯅ ꯁꯣꯏꯈꯤꯕꯁꯨ ꯂꯣꯏ ꯉꯥꯛꯅꯔꯒ ꯃꯕꯥꯅꯤꯁꯦ ꯃꯧꯁꯨ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯏꯆꯥꯁꯨ ꯇꯧꯗꯕ ꯑꯗꯣ ꯐꯣꯟꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯈꯛ ꯄꯥꯏꯕ ꯑꯗꯨꯒ ꯊꯕꯛ ꯃꯐꯝꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯈꯤꯕꯅꯤ ꯈꯪꯗꯦ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯇꯥꯔꯛꯅꯕꯁꯨ ꯍꯣꯠꯅꯔꯤꯖꯥꯠꯅꯦꯕ ꯑꯗꯣ ꯐꯖꯅ ꯀꯥꯏꯅꯗꯕꯁꯦ ꯄꯥꯝꯃꯤ ꯑꯗꯣ ꯃꯧꯅ ꯁꯣꯏꯔꯨꯕꯁꯨ ꯑꯩ ꯉꯥꯛꯀꯦ ꯏꯆꯥꯅ ꯁꯣꯏꯔꯨꯕꯁꯨ ꯑꯩ ꯂꯣꯏ ꯉꯥꯛꯀꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯄꯥꯕꯨꯡ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯃꯧꯁꯤꯅ ꯃꯥꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯁꯨꯝ ꯃꯔꯤ ꯊꯝꯅꯔꯝꯃꯅꯤ ꯅꯨꯄꯥ ꯀꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯈꯇꯪꯗꯤ ꯏꯆꯦ ꯁꯦꯡꯅ ꯍꯥꯏꯗꯣꯛꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯦꯅ ꯍꯥꯏꯔꯛꯏ ꯑꯗ ꯅꯣꯏꯒꯤ ꯃꯧꯁꯤꯅꯗꯤ ꯃꯥ ꯅꯨꯄꯥꯗꯤ ꯎꯅꯗꯦ ꯐꯣꯟꯗ ꯀꯣꯏꯕꯗꯤ ꯀꯣꯏꯅꯔꯨꯔꯦꯗꯤ ꯍꯥꯏꯔꯦ ꯁꯤꯅꯤ ꯄꯥꯕꯨꯡ ꯂꯩꯅꯔꯤ ꯄꯣꯠꯁꯦ ꯍꯥꯏꯕꯗ ꯃꯀꯨꯕꯣꯛꯁꯤꯅ ꯀꯩ ꯀꯨꯝꯍꯩ ꯌꯥꯝ ꯐꯖꯩꯕ ꯃꯥꯡ ꯀꯨꯝꯍꯩꯗ ꯑꯩꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯃꯥ ꯀꯦꯁꯨ ꯀꯦꯗꯦ ꯁꯤꯃ ꯆꯠꯀꯦꯅ ꯅꯣꯡꯃꯇ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯥꯅ ꯃꯄꯥꯝ ꯆꯠꯂꯁꯨ ꯗꯦꯕ ꯀꯔꯝꯕ ꯃꯤ ꯂꯩꯇꯕ ꯃꯣꯏ ꯃꯄꯥꯝꯒꯤ ꯂꯨꯍꯣꯡꯕ ꯁꯨꯝꯕꯈꯛ ꯆꯠꯂꯤ ꯑꯗꯨꯁꯨ ꯃꯅꯦꯝꯕꯣꯛꯀ ꯆꯠꯂꯤ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯂꯩ ꯑꯗꯨꯅ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯑ ꯅꯨꯄꯥ ꯑꯃ ꯎꯅꯕꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯣꯏ ꯃꯥꯅ ꯐꯣꯟꯗ ꯀꯩꯗ ꯀꯣꯏꯅꯔꯝꯕꯗꯨꯗꯤ ꯑꯩ ꯏꯃꯧ ꯅꯨꯄꯥ ꯀꯣꯏꯔꯝꯃꯣꯏ ꯐꯣꯟꯗ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯃꯥ ꯈꯛ ꯇꯨꯝꯕꯅꯤꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯕꯗꯤ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯅ ꯃꯥ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯝꯃꯅꯤ ꯅꯨꯄꯥꯒ ꯃꯔꯤ ꯊꯝꯅꯔꯝꯃꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯏꯃꯧ ꯃꯄꯥꯟ ꯊꯣꯛꯇꯦ ꯍꯥꯏꯌꯦꯕ ꯐꯖꯈ꯭ꯔꯕꯅꯣ ꯑꯗꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯀꯨꯕꯣꯛ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯗꯨ ꯍꯥꯏꯔꯛꯑꯔꯣꯏꯕ ꯑꯗꯣ ꯃꯧꯗꯨꯅꯁꯨ ꯀꯣꯏꯆꯠ ꯆꯠꯂꯨꯗꯕꯒꯤꯅꯦꯕ ꯃꯀꯨꯕꯣꯛꯅ ꯑꯗꯨ ꯍꯥꯏꯔꯛꯏꯗꯣ ꯃꯥꯅ ꯂꯩꯕ ꯃꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯗꯤ ꯐꯅꯌꯥꯝ ꯁꯨꯡꯎꯟ ꯎꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯎꯅꯩ ꯑꯅ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯉꯥꯎꯔꯨꯕꯗꯒꯤ ꯃꯃꯧꯗꯨꯁꯨ ꯅꯨꯄꯥ ꯄꯪꯀꯣꯏ ꯀꯣꯏꯔꯛꯄꯅꯦꯁꯦ ꯃꯀꯨꯕꯣꯛꯇꯨꯅ ꯈꯪꯉꯦꯕ ꯑꯗꯨ ꯐꯖꯅ ꯃꯃꯧ ꯅꯨꯄꯤꯗꯣ ꯄꯣꯔꯛꯑꯒ ꯏꯆꯥꯅꯨꯄꯥꯁꯨ ꯆꯩꯕꯤꯌꯨ ꯃꯧꯁꯨ ꯆꯩꯕꯤꯌꯨ ꯑꯗꯨꯒ ꯌꯨꯝ ꯀꯥꯏꯗꯅ ꯍꯣꯠꯅꯕꯤꯌꯨꯅ ꯃꯃꯧꯗꯨ ꯄꯨꯔꯒ ꯃꯃꯧꯗꯨꯒꯤ ꯃꯄꯥꯗꯨ ꯄꯨꯔꯒ ꯏꯕꯥꯏ ꯉꯥꯡꯈꯩꯁꯤ ꯌꯨꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯁꯤꯅ ꯄꯨꯔ ꯂꯥꯛꯏꯗꯣ ꯀꯌా ꯐꯈ꯭ꯔꯕ ꯈꯣꯡꯒꯨꯟ ꯇꯥꯈ꯭ꯔꯕ ꯃꯀꯨꯕꯣꯛꯅꯣꯕ ꯀꯅꯥꯝ ꯑꯣꯏꯔꯗꯤ ꯅꯨꯄꯥꯅ ꯀꯣꯏꯕꯗꯤ ꯌꯥꯏ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯝꯕ ꯃꯦꯁꯦꯁ ꯊꯥꯕ ꯂꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯈꯒꯛꯇꯤ ꯉꯥꯡꯅꯕ ꯇꯥꯔꯦ ꯅꯨꯄꯤꯅ ꯁꯣꯏꯔꯛꯄꯁꯨ ꯈꯔ ꯉꯥꯛꯄ ꯇꯥꯔꯦ ꯑꯗꯨ ꯉꯥꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯂꯩ ꯑꯗꯣ ꯃꯥꯏ ꯃꯔꯥꯏꯕꯛꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯉꯥꯛꯀꯦ ꯍꯥꯏꯕ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯉꯥꯛꯄꯤ ꯑꯣꯏꯗꯕ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯉꯥꯛꯄꯤꯗꯦ ꯅꯨꯄꯤꯅ ꯉꯥꯎꯔꯨꯕꯗꯤ ꯑꯗꯨꯅ ꯏꯃꯨꯡꯗꯨꯗꯤ ꯀꯥꯏꯔꯒ ꯃꯕꯥꯅꯤ ꯃꯣꯏ ꯉꯥꯎꯅꯔꯨꯗꯅ ꯀꯥꯏꯔ ꯂꯩꯔꯤꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯃ ꯃꯀꯨꯕꯣꯛꯇꯣ ꯑꯩꯅ ꯊꯣꯛꯅ ꯌꯦꯡꯉꯣ ꯃꯀꯨꯕꯣꯛ ꯑꯁꯦꯅ ꯈꯜꯂꯦ ꯍꯥꯏꯕ ꯃꯥꯅꯒ ꯑꯩꯅ ꯌꯥꯔꯣꯏ ꯏꯆꯥꯅ ꯍꯥꯏꯔꯁꯨ ꯑꯩ ꯏꯃꯧ
ꯃꯄꯥꯟ ꯊꯣꯛꯇꯦ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯆꯠꯂꯝꯃꯣꯏ ꯍꯥꯏꯗꯣ ꯌꯦꯡꯉꯣ ꯃꯀꯨ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯈꯪꯗꯦ ꯌꯥꯝꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕ ꯀꯥꯏꯔꯛꯏꯕ ꯌꯨꯝ ꯃꯌꯥꯝꯁꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯅꯔꯤꯕꯣꯏ ꯐꯖꯅ ꯂꯩꯅꯤꯡꯕ ꯃꯅꯨꯡꯗꯅ ꯋꯥꯔꯤ ꯑꯃꯃꯝꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯩ ꯑꯀꯣꯟꯕꯒꯤ ꯃꯀꯨꯕꯣꯛꯁꯦ ꯁꯤꯅ ꯑꯔꯣꯏꯕꯒꯤ ꯋꯥꯔꯤ ꯑꯣꯏꯇꯥꯔꯦꯀꯣ ꯃꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗ ꯂꯩꯌꯦꯕ ꯑꯔꯥꯞꯄꯗꯒꯤ ꯃꯣꯏꯁꯦ ꯂꯥꯟ ꯆꯦꯜꯂꯛꯄꯅꯦꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩ ꯑꯗꯨꯒ ꯃꯣꯏꯁꯤ ꯀꯩꯅꯣ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯃꯣꯏꯁꯦ ꯂꯩꯔꯦꯕ ꯍꯣꯏ ꯀꯨꯀꯤꯒꯤ ꯆꯠꯈꯤꯕ ꯌꯨꯝ ꯑꯃꯗ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯁꯨ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯣꯛꯂꯛꯇꯕꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏ ꯊꯥꯗꯣꯛꯑ ꯂꯥꯛꯄꯩ ꯉꯥꯎꯆꯠꯅꯔꯛꯄ ꯌꯨꯅꯨꯡꯁꯦ ꯈꯔ ꯊꯛꯄ ꯍꯣꯏ ꯑꯗꯩ ꯃꯧꯁꯤꯁꯨ ꯂꯝ ꯑꯃ ꯇꯣꯉꯥꯟꯅ ꯂꯝ ꯑꯃꯗ ꯂꯥꯛꯑꯃꯤꯅ ꯃꯣꯏꯁꯦ ꯉꯥꯎꯅꯔꯦꯕ ꯃꯧꯁꯤꯁꯨ ꯍꯣꯏ ꯃꯧꯁꯦ ꯃꯣꯏꯒꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏꯗꯦꯕꯀꯣ ꯃꯥ ꯁꯨꯝ ꯊꯛꯑ ꯆꯥꯔ ꯁꯨꯝ ꯈꯔ ꯉꯥꯎꯕ ꯑꯗꯨꯒꯤ ꯋꯥꯅꯦꯕ ꯃꯊꯥ ꯁꯥꯕꯒꯤ ꯃꯧꯁꯤꯗꯤ ꯅꯨꯄꯥ ꯀꯣꯏꯔꯨꯔꯦꯕ ꯔꯤꯁꯔꯁ ꯀꯩ ꯊꯥꯅꯗꯅ ꯈꯣꯠꯅꯗꯅ ꯑꯗꯨ ꯌꯥꯝ ꯈꯠꯅꯔꯦ ꯃꯣꯏꯁꯤ ꯏꯃꯨꯡꯁꯤꯗꯀꯣ ꯁꯥꯟꯇꯤꯕꯥꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯆꯥꯗꯤ 3 ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯀꯨꯕꯣꯛꯁꯤꯅ ꯍꯥꯏꯁꯦ ꯃꯅꯦꯝꯕꯣꯛ ꯃꯀꯨꯁꯦ ꯑꯍꯜ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯈꯥꯏꯅꯕꯁꯨ ꯄꯥꯝꯗꯦ ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯃꯣꯏꯅ ꯌꯨꯝꯁꯦ ꯄꯥꯜꯂꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯃꯨꯛ ꯃꯥ ꯈꯥꯏꯅꯔ ꯑꯇꯣꯞꯄ ꯊꯤꯕꯁꯨ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏ ꯑꯗꯣ ꯑꯍꯜ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯥꯅ ꯃꯧꯁꯤꯅ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕꯁꯤꯁꯨ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡꯗꯣ ꯊꯦꯝꯖꯤꯟꯕꯤꯔꯣ ꯑꯗꯣ ꯃꯧꯁꯤꯁꯨ ꯃꯇꯨꯡ ꯇꯧꯗꯅꯕꯁꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯌꯨꯝꯁꯦ ꯀꯥꯏꯗꯅꯕ ꯃꯥ ꯐꯣꯟꯗ ꯀꯩꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯨꯕꯅꯤ ꯆꯠꯇꯅ ꯈꯣꯠꯇꯅ ꯎꯅꯔꯨꯕꯗꯤ ꯅꯠꯇꯦ ꯑꯅ ꯃꯀꯨꯕꯣꯛꯇꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯑꯅꯤꯃꯛ ꯏꯆꯥꯅꯨꯄꯥꯁꯤꯅ ꯌꯨ ꯅꯨꯡ ꯁꯨꯝ ꯊꯛꯄ ꯅꯨꯄꯤꯁꯤꯅ ꯅꯩꯕꯁꯤꯁꯨ ꯇꯣꯛꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯐꯨ ꯆꯩꯗꯅ ꯋꯥꯔꯛꯄ ꯉꯝꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯧꯁꯤꯅ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯩ ꯃꯥꯁꯨ ꯋꯥꯈꯜ ꯄꯨ ꯉꯝꯗꯗꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯨꯕꯅꯦ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯍꯧꯔꯛꯐꯝꯁꯦ ꯅꯨꯄꯥꯗꯨꯅ ꯉꯥꯎꯁꯟꯅꯔꯛꯄꯗꯒꯤ ꯃꯉꯣꯟꯗ ꯅꯩꯕꯗꯒꯤꯅꯤ ꯍꯥꯏꯔꯕꯅꯤ나 ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯅꯤꯃꯛ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥ ꯅꯨꯄꯥ ꯀꯣꯏꯔꯨꯔꯦ ꯑꯩꯈꯣꯏ ꯉꯝꯃꯣꯏ ꯍꯥꯏꯗꯦꯕ ꯃꯣꯏ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯣꯏꯅꯈꯤꯕꯗꯣ ꯃꯤꯑꯣꯏꯕ ꯑꯣꯏꯕꯒꯤ ꯑꯗꯨ ꯉꯥꯛꯊꯣꯛ ꯉꯥꯡꯁꯤꯟ ꯇꯧꯅꯔꯒ ꯇꯧꯕꯁꯦ ꯁꯤꯃꯛꯇꯤ ꯐꯩꯌꯦꯕ ꯑꯃꯔꯣꯝꯗꯀꯣ ꯃꯥꯅꯤ ꯅꯨꯄꯤꯁꯨ ꯈꯟꯊꯕ ꯉꯝꯍꯧꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯗ ꯃꯀꯨꯕꯣꯛ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯅ ꯐꯔꯦ ꯁꯣꯏꯔꯨꯔꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯅꯩꯔꯤꯁꯤꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯐꯖꯕꯁꯨ ꯑꯣꯏꯗꯦ ꯉꯥꯡꯅꯔꯛꯄꯗ ꯑꯩ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏꯕꯩ ꯈꯠꯅꯕꯅꯤ ꯍꯥꯏꯔꯗꯤ ꯐꯖꯩ ꯑꯗꯣ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯔꯨꯕꯒꯤ ꯈꯠꯅꯕꯅꯤ ꯍꯥꯏꯔꯗꯤ ꯐꯖꯔꯤꯕ꯭ꯔꯥ ꯑꯗꯨꯅ ꯈꯠꯅꯔꯁꯨ ꯆꯩꯅꯔꯁꯨ ꯀꯥꯏꯅꯕꯒꯤ ꯈꯥꯏꯅꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯕꯩ ꯊꯧꯗꯣꯛ ꯊꯣꯛꯑꯁꯨ ꯑꯩ ꯏꯁꯥꯒꯤ ꯃꯔꯝ ꯑꯣꯏꯍꯟꯗꯕ ꯃꯥꯅ ꯐꯠꯇꯕꯩꯅꯤꯅ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯑꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯆꯠꯄꯅ ꯐꯩꯌꯦꯕꯀꯣ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯐꯣꯟꯗ ꯀꯩꯗ ꯋꯥꯔꯤ ꯁꯥꯕ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯗꯨꯒ ꯁꯥꯔꯨꯕ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯍꯌꯦꯡꯋꯥꯏꯐꯥꯎ ꯄꯣꯛꯄ ꯉꯝꯃꯣꯏꯗꯕ ꯅꯨꯄꯥ ꯉꯥꯡꯅꯩ ꯍꯥꯏꯕ ꯕꯗꯅꯥꯝ ꯂꯩꯕ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯑꯗꯨꯏꯁꯨꯛꯄꯨꯗꯤ ꯑꯩꯅ ꯍꯥꯏꯗꯨꯅꯦꯕ ꯅꯨꯄꯤꯒ ꯇꯤꯟꯅꯁꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯝꯁꯤ ꯋꯥꯔꯁꯨ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯑꯣꯏꯔꯁꯨ ꯏꯃꯥꯟꯅꯕꯤ ꯂꯩꯔꯝꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯝꯒꯅꯤꯀꯣ ꯅꯤꯉꯣꯜ ꯃꯁꯦꯟ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯨꯄꯥꯒ ꯁꯥꯟꯅꯔꯨꯅꯨ ꯑꯩ ꯁꯤꯝꯇꯪ ꯍꯥꯏꯔꯒ ꯋꯥꯔꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯅꯅꯦ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅꯅꯦ ꯉꯍꯥꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯁꯥꯀꯣꯜꯅ ꯑꯃ ꯍꯧꯗꯣꯛꯑꯅꯤ ꯍꯥꯏꯕꯁꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤ ꯐꯣꯟ ꯇꯧꯕ ꯍꯧꯅꯔꯛꯑꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯈꯩꯀꯣ ꯏꯆꯦ ꯌꯣꯡꯈꯝ ꯑꯃꯐꯥꯎ ꯂꯩꯕ ꯉꯝꯗꯦꯅ ꯐꯣꯟ ꯇꯧꯕ ꯍꯧꯅꯔꯦ ꯑꯩ ꯀꯃꯦꯟꯁꯨ ꯄꯥꯖꯒꯦ ꯑꯗꯣ ꯍꯧꯅꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯋꯥꯛ ꯀꯜꯆꯔ ꯑꯃ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛ ꯍꯣꯝꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯁꯦꯜ ꯊꯣꯛꯇꯕꯗꯒꯤ ꯈꯠꯅꯔꯛꯄꯗꯒꯤ ꯅꯨꯄꯥꯅ ꯅꯤꯁꯥꯗ ꯊꯛꯑ ꯆꯥꯔꯒ ꯄꯩꯁా ꯀꯣꯟꯅꯗꯕꯅꯤꯅ ꯅꯨꯄꯤꯗ ꯐꯨꯔꯛꯄ ꯉꯪꯉꯛꯄ ꯑꯗꯩ ꯅꯨꯄꯤꯁꯨ ꯄꯩꯁꯥ ꯂꯩꯔꯛꯇꯕꯅꯤꯅ ꯏꯁꯧ ꯂꯥꯡꯅꯔꯛꯄꯗ ꯈꯠꯅꯕꯗꯩ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯉꯁꯤ ꯅꯁꯥ ꯁꯤꯠ ꯅꯥꯟꯅ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯖꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯅꯣꯏ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯀꯔꯤ ꯂꯥꯏꯕꯛ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯣꯝꯁꯤꯗ ꯂꯥꯛꯏꯕ ꯃꯧ ꯃꯆꯥ ꯑꯃꯃꯝ ꯄꯨꯔ ꯃꯆꯥꯁꯨ ꯌꯥꯎꯁꯜꯂꯨꯔꯦ ꯃꯆꯥꯗꯨꯗꯤ ꯍꯨꯟꯗꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯅꯨꯄꯤꯗꯗꯤ ꯃꯆꯥꯗꯣ ꯌꯥꯎꯁꯟꯈ꯭ꯔꯕꯅꯤꯅꯀꯣ ꯂꯥꯛꯏꯕ ꯐꯤꯌꯣꯝ ꯑꯃꯃꯝꯒ ꯁꯤꯁꯦ ꯃꯇꯝ ꯑꯃꯗ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯊꯥꯖꯕ ꯅꯠꯇꯦ ꯅꯣꯏꯅ ꯉꯁꯤ ꯀꯦꯔꯤꯕ ꯅꯥꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯃꯁꯝ ꯃꯅꯥ ꯆꯞ ꯇꯤꯡꯍꯜꯂꯗꯅ ꯀꯦꯗꯅ ꯅꯥꯟꯅ ꯈꯨꯖꯤꯟ ꯈꯨꯌꯥ ꯌꯦꯠꯂꯣꯏ ꯁꯪꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯏꯅꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯁꯪ ꯊꯥꯕꯜ ꯌꯥꯎꯗꯅ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯥꯏꯕꯛ ꯅꯨꯄꯥꯅ ꯂꯦꯞꯍꯜꯂꯔꯣꯏꯁꯤ ꯏꯁꯥꯅ ꯂꯦꯞꯍꯧꯔꯁꯤ ꯂꯩꯁꯥꯔꯤꯉꯩꯗ ꯁꯦꯝꯍꯧꯔꯁꯤ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕ ꯍꯧꯅꯔꯛꯑꯦ ꯑꯗꯩ ꯌꯣꯡꯒꯝ ꯆꯟꯕ ꯍꯧꯗꯣꯔꯦ ꯑꯩꯈꯣꯏꯀꯣ ꯑꯗꯨꯒ ꯁꯤꯒ ꯃꯔꯤ ꯂꯩꯅꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯉꯁꯥꯏ
ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝ ꯑꯃ ꯆꯦꯜꯂꯛꯑꯒ ꯀꯩꯅꯣꯒꯤ ꯌꯣꯡꯒꯝ ꯆꯟꯕꯒꯤ ꯍꯣꯏ 1,10,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯃꯥ ꯏꯃꯥ ꯏꯕꯦꯝꯁꯦ ꯃꯥꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯈꯤꯗꯕꯁꯦ ꯁꯤꯗ ꯀꯠꯄꯤꯔꯝꯕꯅꯦꯕꯀꯣ ꯑꯗ ꯃꯣꯏꯒꯤꯁꯦ ꯃꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇ ꯑꯣꯏꯕꯖꯥꯠꯅꯦ 3 ꯄꯣꯛꯄ ꯍꯣꯏ 2 ꯑꯃ ꯄꯥꯟꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯅ ꯂꯩꯔꯤ ꯃꯥꯁꯇꯔꯒ ꯂꯣꯏꯔꯦ ꯏꯅꯥꯎꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯁꯨ ꯃꯁꯛ ꯐꯖꯩ ꯑꯗꯨꯒ ꯌꯥꯝ ꯑꯇꯥꯡꯕ ꯀꯥꯔ ꯑꯃ ꯊꯧꯔꯛꯑꯦ ꯉꯧꯕ ꯀꯥꯔ ꯁꯦꯠ ꯅꯥꯟꯕ ꯑꯃ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯊꯧꯔꯛꯑꯦ ꯂꯩꯁꯥꯕꯤꯁꯤꯅ ꯐꯖꯈ꯭ꯔꯕ ꯂꯩꯁꯥꯕꯤꯗꯨꯅ ꯐꯖꯈ꯭ꯔꯕ ꯀꯥꯔꯗꯣ ꯊꯧꯕꯗꯨ ꯀꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒ ꯈꯥꯝꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯥꯅ ꯃꯔꯨ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯇꯥꯕꯗꯒꯤꯅꯦ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯁꯤꯅꯗꯤꯅꯦ ꯑꯁ ꯃꯥꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯩꯗ ꯂꯥꯟꯒꯤ ꯇꯧꯕꯁꯦ ꯃꯣꯏꯅꯗꯤ ꯆꯠꯂꯒꯗꯤ ꯌꯥꯎꯕꯗꯤ ꯉꯝꯗꯕ ꯑꯗꯨ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯕ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯏꯀꯥꯏ ꯏꯕꯦꯝꯃ ꯂꯥꯎꯊꯣꯔꯛꯀꯅꯣꯗꯤ ꯌꯥꯝ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯏꯁꯨ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯨꯛ ꯆꯥꯎꯅ ꯅꯆꯥ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯄꯥꯡꯕꯕꯨ ꯏꯃꯥ ꯌꯥꯝ ꯂꯥꯎꯊꯣꯛꯆꯅꯤꯡꯉꯤ ꯅꯆꯥꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯁꯤꯒꯤ ꯃꯃꯤꯡꯅꯅꯦ ꯄꯣꯠꯁꯪꯕꯝ ꯅꯤꯉꯣꯜ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯣꯡꯕꯤ ꯔꯤꯇꯥ ꯀꯧꯋꯦꯕ ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯁꯦ LICꯗ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯄꯥꯕꯨꯡꯁꯤꯅꯅꯦ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯤꯅꯀꯦꯇꯟ ꯀꯧꯋꯦ ꯑꯗꯨꯒ ꯀꯩꯅꯣ ꯐꯤꯁꯨꯝꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯗꯩꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯀꯩ ꯇꯤꯚꯤꯒꯨꯝꯕ ꯌꯣꯟꯕꯩ ꯗꯨꯀꯥꯟ ꯐꯝꯃꯦ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ 90 ꯁꯨꯔꯦꯌꯦ ꯆꯞ ꯆꯥꯅ ꯗꯨꯀꯥꯟ ꯐꯝꯕ ꯑꯗꯣ ꯃꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯆꯥꯒ ꯐꯖꯅ ꯌꯣꯛꯑꯒ ꯐꯖꯅ ꯂꯩꯕ ꯏꯃꯨꯡꯅꯦꯕ ꯁꯨꯃꯥꯏꯅ ꯍꯦꯛ ꯉꯥꯛꯇ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯑꯃꯁꯨ ꯂꯩꯔꯕ ꯈꯠꯅ ꯆꯩꯅꯕꯁꯨ ꯌꯥꯎꯗ꯭ꯔꯕ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯨ ꯉꯥꯎꯁꯟꯅꯗ꯭ꯔꯕ ꯄꯣꯠ ꯂꯩꯕ ꯅꯨꯄꯤꯗꯁꯨ ꯇꯧꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯀꯣꯏꯗ꯭ꯔꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯗ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯕ ꯁꯨꯃꯥꯏꯅꯕꯨ ꯂꯣꯏ ꯇꯧꯔꯗꯤ ꯀꯅꯥꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯣꯏꯕ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯝꯃꯤꯗꯣ ꯄꯨꯖꯥ ꯀꯧꯋꯦ ꯑꯗꯣ ꯃꯥꯁꯦ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗ ꯑꯗꯨꯒ ꯑꯁꯥꯝ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ AAU ꯍꯥꯏꯌꯦ ꯁꯤꯗ ꯂꯣꯏꯕꯀꯣ ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯁꯤꯅ ꯆꯦꯜꯂꯛꯑꯒ 10,000 ꯌꯣꯡꯒꯝ ꯁꯥꯕꯁꯤꯒꯤ ꯌꯣꯡꯒꯝ ꯆꯟꯕꯒꯤ ꯎ ꯅꯨꯡ ꯂꯩꯕꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦꯕꯀꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯍꯦꯛ ꯊꯥꯒꯠꯆꯔꯤ ꯎꯕꯒ ꯉꯥꯃꯨꯛ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯁꯤꯅ ꯑꯩꯈꯣꯏ ꯃꯦꯗꯥꯝ RK ꯅꯣꯌꯣꯟꯁꯅ ꯍꯣꯏ ꯍꯥꯟꯅꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯀꯤ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯔꯝꯕꯤꯁꯤꯅ ꯃꯦꯗꯥꯝꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯧꯗꯣꯔꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯅꯁꯨ ꯆꯦꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯑꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯌꯨꯝꯗ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯂꯥꯛꯑꯣ ꯋꯥꯔꯦ ꯍꯥꯏꯔꯁꯨ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯁꯥꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯏꯁꯥꯒꯤ ꯄꯩꯁꯥ ꯄꯥꯏꯖꯔꯒꯅꯦ ꯂꯩꯍꯧꯁꯤ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯩꯀꯣ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥꯗꯩ ꯏꯀꯨꯏ ꯏꯅꯦꯝꯗꯩ ꯅꯤꯔꯨꯕꯗꯅꯤ ꯃꯤꯅ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯊꯥꯛꯄꯅ ꯇꯧꯈꯠꯂꯛꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯩꯁꯨ ꯅꯤꯅꯤ ꯆꯩꯔꯥꯎ ꯆꯠꯄꯩꯁꯨ ꯅꯤꯅꯤ ꯏꯆꯥ ꯗꯥꯛꯇꯔ ꯆꯠꯄꯩꯁꯨ ꯅꯤꯅꯤ ꯂꯨꯄꯥ 10ꯒꯤꯁꯨ ꯅꯤꯅꯤ ꯏꯆꯥ ꯄꯣꯛꯄꯩꯁꯨ ꯑꯗꯨ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯊꯣꯛꯍꯧꯁꯤ ꯃꯤ ꯃꯌꯨꯝꯗꯁꯨ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯨꯕ ꯃꯤꯉꯣꯟꯗꯁꯨ ꯑꯃꯨꯛ ꯅꯤꯔ ꯍꯤꯡꯉꯨꯕ ꯇꯣꯟꯕꯩ ꯃꯊꯛꯇ ꯇꯣꯜꯂꯒꯅꯤ ꯂꯩꯔꯨꯗꯣꯏꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯊꯣꯛꯍꯧꯁꯤ ꯂꯩꯁꯥꯕꯤꯈꯩ ꯁꯦꯝꯒꯠꯍꯧꯔꯁꯤ ꯃꯧꯈꯩ ꯃꯌꯨꯝ ꯄꯥꯟꯈꯤꯕꯈꯩꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯂꯩꯁꯥꯕꯤꯈꯩꯗꯤ ꯁꯦꯝꯒꯠꯍꯧꯔꯁꯤ ꯑꯗꯨꯒꯤꯅꯤ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥ ꯀꯣꯜꯅ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯦꯁꯦꯟꯖꯔꯗ ꯍꯪꯉꯛꯄꯗ ꯑꯩꯁꯨ ꯋꯥꯔꯦ ꯅꯣꯡꯃꯗ ꯃꯤ 10ꯗꯩ ꯇꯥꯗꯦ ꯍꯪꯉꯛꯏꯁꯦ ꯃꯦꯁꯦꯟꯖꯔꯁꯦ ꯈꯔꯇꯪ ꯀꯨꯏꯅꯒ ꯍꯪꯍꯧꯗ꯭ꯔꯗꯤ ꯄꯣꯛꯈꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯑꯌꯨꯛꯀꯤ ꯃꯔꯣꯜ ꯑꯃ ꯅꯨꯡꯊꯤꯟꯒꯤ ꯃꯔꯣꯜ ꯑꯃ ꯅꯨꯡꯗꯥꯡꯒꯤ ꯃꯔꯣꯜ ꯑꯃ ꯐꯣꯟ ꯅꯝꯕꯔ ꯍꯪꯉꯛꯄ ꯑꯗꯣ ꯑꯩꯅ ꯉꯥꯡꯁꯨ ꯍꯥꯏꯖꯕꯗꯣ ꯑꯗꯨꯗꯒꯤ ꯁꯤꯟꯖꯜꯍꯧꯔꯤꯃꯦꯅ ꯃꯤ ꯐꯅꯌꯥꯝꯁꯨ WhatsAppꯇ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛ ꯍꯥꯏꯕꯒꯤ ꯃꯇꯝꯗꯣ ꯁꯤꯟꯅꯗ꯭ꯔꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥ ꯀꯣꯜꯁꯤꯒꯤ ꯌꯥꯝꯅ ꯏꯅꯥꯎꯁꯤꯡ ꯄꯥꯎ ꯐꯥꯎꯅꯔꯛꯄꯅꯤꯅ 700-5462-300 ꯅꯆꯦꯒꯤ ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯁꯟꯕꯤꯔꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯁꯥꯗ ꯗꯔꯀꯥꯔ ꯂꯩꯇꯕ ꯃꯤꯅꯁꯨ ꯇꯧꯁꯟꯕꯤꯌꯨ ꯀꯅꯥꯒꯨꯝꯕꯅ ꯍꯪꯉꯛꯄꯗ ꯄꯤꯕꯤꯅꯕ ꯑꯩꯗꯤ ꯗꯔꯀꯥꯔ ꯂꯩꯇꯦꯗꯅ ꯂꯩꯊꯣꯛꯄꯤꯔꯅꯨ ꯑꯗꯩ ꯃꯧ ꯏꯅꯥꯎꯄꯤ ꯃꯌꯥꯝꯁꯨ ꯍꯣꯝꯗ ꯆꯦꯟꯅꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯩꯗꯤ ꯑꯃꯅ ꯀꯩꯅꯣ ꯃꯃꯥ ꯑꯃꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯁꯤꯅ ꯃꯔꯨ ꯑꯣꯏꯅꯅꯦ ꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯤ ꯏꯅꯥꯎꯁꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯅ ꯅꯦꯕ ꯃꯔꯨ ꯑꯣꯏꯅ ꯆꯤꯡꯉꯒ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯝꯃꯤꯁꯦ ꯃꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯂꯩꯒꯗꯕ ꯆꯍꯤ 10 ꯆꯞ ꯆꯥꯔꯦ ꯌꯥꯡꯒꯩꯒꯤ 9 ꯄꯥꯟꯕ ꯁꯤꯗ ꯂꯩꯇꯕꯀꯣ ꯑꯗꯩꯗ ꯅꯥꯒꯥꯂꯦꯟꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯌꯥꯝꯕꯦꯝ ꯁꯅꯌꯥꯏꯃ ꯃꯣꯏꯔꯥꯡ ꯀꯝꯄꯨ ꯁꯥꯖꯦꯞ ꯑꯋꯥꯡ ꯂꯩꯀꯥꯏ ꯁꯤ ꯄꯥꯕꯨꯡꯁꯦ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯝꯁꯤꯅ ꯊꯣꯏꯕꯤ ꯑꯗꯣ ꯃꯆꯥ 4 ꯅꯨꯄꯤ 2 ꯅꯨꯄꯥ 2 ꯑꯣꯏꯕꯖꯥꯠꯅꯤ 2 ꯄꯥꯜꯂꯦ 2 ꯄꯥꯟꯗ꯭ꯔꯦꯗ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯃ ꯔꯦꯕꯤꯇꯥ ꯍꯥꯏꯁꯦ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯃꯥꯁꯦ ꯑꯗꯨꯒ MUꯗ ꯂꯣꯏꯕꯅꯤ ꯃꯥꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯕꯦꯝꯃꯁꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯍꯥꯟꯕ ꯐꯥꯔꯁ ꯁꯦꯝ ꯇꯝꯕꯁꯦ ꯁꯤꯀꯥꯟꯗ ꯃꯄꯥꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯥꯅꯅꯦ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯃ ꯊꯥꯒꯦ UGCꯒꯤ ꯍꯥꯏ ꯁꯤꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯑꯩꯅꯁꯨ ꯍꯥꯏꯅꯤꯡꯉꯦꯕ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯇꯝꯕ ꯈꯛꯇꯪꯅ ꯊꯥꯒꯗꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯕꯐꯥꯎ ꯐꯪꯒꯗꯕꯅꯤ ꯍꯥꯏꯌꯦꯕ ꯊꯥ ꯑꯃꯒꯤ 4,000 ꯄꯨꯟꯅ ꯊꯥ 4ꯒꯤ ꯆꯪꯉꯛꯑꯦ ꯍꯥꯏ ꯑꯗꯣ ꯏꯕꯦꯝꯃꯁꯦ GPꯗ ꯇꯝꯃꯛꯑꯦꯕ ꯃꯣꯏꯁꯦ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯈꯟꯕꯅꯤ ꯍꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯈꯥꯗꯀꯣ ꯁꯥꯇ꯭ꯔ 1,000 ꯈꯜꯂꯦ ꯍꯥꯏꯕ ꯅꯣꯔꯠ ꯏꯁꯀꯤ
ꯑꯗꯣ ꯄꯨꯂꯞ ꯀꯣꯂꯦꯖꯀꯤ ꯊꯥꯒꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯖꯦꯛ ꯀꯩꯅꯣꯝꯃ ꯂꯥꯟꯕ ꯈꯣꯠꯄꯒꯤꯗꯤ ꯔꯤꯖꯦꯛ ꯇꯧꯔꯛꯄ ꯑꯗꯨꯒ ꯂꯣꯇꯔꯤ ꯂꯥꯎꯔ ꯈꯟꯒꯗꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯁꯦ ꯁꯤꯁꯦ ꯊꯥꯒꯦ ꯑꯗꯨꯒꯤ ꯐꯣꯝ ꯅꯨꯡ ꯂꯧꯕꯒꯤ ꯑꯗꯩ ꯀꯩ ꯈꯔ ꯖꯦꯔꯣꯛꯁ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨꯒꯤ ꯂꯨꯄꯥ ꯄꯩꯁꯥ ꯈꯛꯇ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯄꯥꯗꯨꯅ ꯁꯤꯕꯦꯝꯃ ꯌꯥꯎꯔꯛꯀꯗ꯭ꯔꯅꯦꯅ ꯍꯥꯏꯔꯒ ꯄꯩꯁꯥꯁꯦ ꯄꯤꯔꯛꯄ ꯑꯗꯣ ꯃꯥꯁꯦ ꯈꯜꯂꯦꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯄꯥꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯃꯥꯁꯦ ꯍꯥꯏꯗꯣꯔꯛꯑꯦ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯒ ꯌꯥꯎꯔꯛꯑꯒꯅꯦ ꯃꯥꯅ ꯑꯁ ꯍꯔꯥꯎꯗꯅ ꯃꯥꯁꯦ ꯍꯥꯏꯔꯗꯝꯃꯦ ꯕꯕꯥꯗꯅ ꯂꯥꯛꯑꯒ ꯃꯄꯥꯗꯨꯗꯤ ꯆꯪꯈꯤ ꯂꯩꯔꯝꯃꯦꯕ ꯅꯥꯒꯥꯂꯦꯟꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗ ꯃꯥꯅ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯍꯥꯏꯔꯒꯦꯗꯅ ꯃꯥꯅꯁꯨ ꯃꯇꯝꯗꯨꯗꯤ ꯐꯣꯟ ꯅꯨꯡꯁꯦ ꯄꯥꯏꯅꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯀꯤꯄꯦꯗꯀ ꯄꯥꯏꯔꯒ ꯑꯗꯩ ꯃꯣꯏꯁꯨ ꯐꯣꯟꯁꯦ ꯄꯥꯏꯍꯟꯗꯕ ꯑꯗꯨꯒꯤ ꯀꯩꯁꯨ ꯐꯣꯟꯒꯤ ꯋꯥꯈꯜꯁꯦ ꯂꯩꯔꯨꯗꯕ ꯃꯥꯅ ꯐꯣꯟ ꯇꯧꯔꯒꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦꯕ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯍꯥꯏꯔꯒꯦ ꯂꯩꯊꯣꯛꯎꯔꯕ ꯑꯗꯨꯒ ꯈꯔ ꯂꯩꯕꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯪꯕ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯃꯥꯅ ꯊꯥ 3-4ꯁꯤꯗ ꯄꯩꯁꯥꯁꯦ ꯆꯪꯉꯛꯇꯣꯏꯃꯤꯗꯅ ꯑꯣ ꯑꯗꯨꯆꯪꯉꯛꯑꯒ ꯊꯥ 6ꯃꯨꯛ ꯂꯩꯔꯒꯅꯤ ꯍꯥꯏ ꯄꯩꯁꯥꯁꯦ ꯆꯪꯉꯛꯑꯒꯗꯤ ꯌꯥꯎꯔꯕ ꯑꯦꯀꯥꯎꯟꯗ ꯃꯥ ꯃꯄꯥꯁꯤꯗ ꯄꯤꯒꯦ ꯀꯥꯏꯅ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯗꯨꯒ ꯄꯤꯔ ꯍꯥꯏꯔꯒꯦꯅ ꯂꯩꯖꯔꯀꯥꯟꯗ ꯃꯄꯥꯁꯦ ꯕꯤꯄꯤ ꯏꯁꯇꯣꯛ ꯇꯧꯔꯒ ꯑꯥꯗ ꯂꯩꯇ꯭ꯔꯦꯅ ꯄꯥꯎ ꯄꯤꯔꯛꯑꯕ ꯑꯗ ꯃꯣꯏ ꯕꯕꯥꯁꯦ ꯀꯩꯅꯣꯁꯨ ꯈꯣꯡꯉꯝꯃꯦꯕ ꯁꯦꯛꯁꯥꯐꯣꯟ ꯑꯗꯨ ꯈꯣꯡꯉꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯥꯅ ꯆꯪꯉꯤꯁꯤꯁꯨ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯕꯤꯗ ꯆꯪꯕꯅꯦ ꯍꯥꯏ ꯑꯣꯖꯥꯁꯦ ꯃ꯭ꯌꯨꯖꯤꯛꯀꯤꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯏꯍꯧꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯅ ꯁꯤꯁꯤꯒꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯝꯈꯛ ꯕꯕꯥꯁꯤꯅ ꯈꯪꯕꯤꯔꯝꯃꯒ ꯆꯠꯈ꯭ꯔꯗꯤꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯄꯩꯁꯥ ꯐꯪꯕꯁꯨ ꯇꯨꯡꯁꯤꯜꯂ ꯃꯥꯅ ꯀꯩꯅꯣ ꯖꯦꯔꯣꯛꯁ ꯃꯦꯆꯤꯟ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯣꯏꯗꯤ ꯖꯤꯄꯤꯒꯤ ꯁꯥꯇ꯭ꯔꯤꯈꯩꯁꯦ ꯀꯩꯅꯣ ꯖꯦꯔꯣꯛꯁ ꯌꯥꯝ ꯇꯧꯕ ꯆꯪꯗ꯭ꯔꯕ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤꯁꯦ ꯃꯥꯅ ꯂꯣꯏ ꯈꯣꯝꯖꯤꯜꯂꯛꯑꯒ ꯖꯦꯔꯣꯛꯁꯦ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯇꯥꯔꯦ ꯅꯪꯒꯤꯅ ꯂꯧꯋꯦ ꯑꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯃꯃꯪꯗꯅꯦ ꯃꯄꯥꯁꯦ ꯑꯗꯨꯝ ꯎꯕ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯃꯤ ꯑꯗꯨ ꯇꯧꯃꯦꯅ ꯃꯥꯅꯅꯦ ꯃꯄꯥꯁꯤꯗ ꯍꯥꯏꯔꯤꯃꯦꯅ ꯍꯥꯏꯗꯣꯏꯅꯦ ꯑꯁ ꯃꯪꯁꯤꯗ ꯃꯥ ꯑꯩ ꯋꯥꯏ ꯁꯪꯉꯦ ꯕꯕꯥꯗ ꯍꯥꯏꯔꯦꯅꯤ ꯀꯛꯊꯣꯛꯂꯒꯅ ꯃꯃꯪ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯑꯗꯩ ꯅꯣꯡꯃꯝꯁꯨꯅꯦ ꯃꯅꯥꯎꯄꯤꯒ ꯃꯣꯏꯈꯩꯁꯦ ꯃꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯩ ꯑꯗ ꯕꯕꯥ ꯑꯩꯒꯤꯗꯣ ꯍꯥꯏꯍꯧꯗ꯭ꯔꯦꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥ ꯑꯩꯁꯨ ꯍꯤꯡꯉꯤꯅꯦ ꯅꯪꯕꯨ ꯑꯩ ꯁꯤꯗ꯭ꯔꯤ ꯍꯤꯡꯉꯤ ꯍꯥꯏꯕ ꯃꯃꯪꯁꯤꯗ ꯑꯗꯣ ꯕꯕꯥ ꯑꯩꯗꯣ ꯐꯥꯎꯔꯦꯅ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯐꯔꯦꯅ ꯑꯗ ꯃꯅꯥꯎꯄꯤꯁꯤꯗ ꯅꯪ ꯑꯝꯇ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯍꯦꯛꯇ ꯃꯪ ꯑꯣꯏꯔꯝꯃꯤ ꯑꯩꯁꯦ ꯑꯗꯣ ꯅꯪ ꯈꯨꯖꯤꯟ ꯑꯝꯇ ꯀꯟꯅ ꯁꯤꯛꯂꯛꯑꯣꯅ ꯃꯃꯪꯁꯤꯗꯅꯤꯀꯣ ꯍꯥꯏꯁꯤꯗꯣ ꯈꯨꯖꯤꯟ ꯑꯝꯇ ꯀꯟꯅ ꯁꯤꯛꯂꯛꯑꯣꯅ ꯃꯅꯥꯎꯄꯤꯁꯤꯗ ꯁꯤꯛꯍꯜꯂꯦꯌꯦ ꯑꯗꯨꯁꯨ ꯅꯥꯕ ꯐꯥꯎꯋꯦꯌే ꯑꯗꯨꯗꯤ ꯑꯁ ꯃꯪ ꯅꯠꯇꯦ ꯑꯩ ꯇꯥꯏꯕꯪꯅꯤ ꯕꯕꯥꯗ ꯍꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯇꯧꯔꯒ ꯃꯃꯦꯡ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯃꯥꯅ ꯐꯣꯝ ꯁꯥꯕꯁꯤꯗ ꯂꯥꯛꯑꯒ ꯃꯃꯥꯁꯤꯒ ꯃꯥ 3,000 ꯃꯇꯦꯡ ꯄꯥꯡꯉꯝꯃꯦꯕ ꯑꯗꯩ ꯃꯥ ꯏꯕꯦꯝꯃꯁꯤꯅꯅꯦ ꯃꯃꯥꯡꯗꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯥꯅ ꯑꯃꯁꯨ ꯍꯥꯏꯔꯝꯃꯦꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯈꯪꯅꯔꯒꯁꯨꯅꯦ ꯃꯁꯤ ꯀꯌꯥ ꯑꯗꯨꯝ ꯀꯩꯁꯨ ꯑꯣꯏꯔꯁꯨ ꯊꯋꯥ ꯁꯥꯗꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯕꯦꯝꯃꯁꯤꯁꯨ ꯃꯥꯏ ꯃꯆꯥꯅꯨꯄꯤ 2 ꯄꯣꯛꯑꯦ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯤꯕ ꯑꯗ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯑꯦꯛꯁ ꯀꯧꯕ ꯑꯃ ꯋꯥꯏ ꯀꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯥ ꯃꯔꯤ ꯊꯝꯅꯕ ꯊꯣꯛꯂꯛꯀꯗꯕꯁꯤ ꯅꯨꯄꯤꯗꯗꯤ ꯑꯦꯛꯁ ꯉꯥꯛꯇꯅꯤ ꯌꯥꯎꯔꯤꯁꯦ ꯅꯨꯄꯤꯒꯤ ꯃꯔꯨꯝꯗ ꯌꯥꯎꯔꯤꯁꯦ ꯑꯦꯛꯁ ꯉꯥꯛꯇ ꯌꯥꯎꯏ ꯑꯗꯣ ꯅꯨꯄꯥꯗꯗꯤ ꯑꯦꯛꯁ ꯑꯃꯒ ꯋꯥꯏ ꯑꯃꯒ ꯑꯅꯤꯁꯤꯃꯛ ꯌꯥꯎꯏ ꯑꯗ ꯅꯨꯄꯥꯗꯨꯅ ꯋꯥꯏ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ ꯑꯗꯣ ꯋꯥꯏ ꯍꯥꯏꯕ ꯀ꯭ꯔꯣꯃꯣꯖꯣꯝꯁꯦ ꯌꯥꯝ ꯁꯣꯟꯕ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯀꯩꯅꯣ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯜꯂꯦ ꯆꯨꯔꯨꯞ ꯀ꯭ꯋꯥ ꯅꯨꯡ ꯌꯨ ꯅꯨꯡ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯋꯥꯏꯁꯦ ꯄꯤꯔꯛꯄ ꯉꯝꯗꯗꯅ ꯄꯣꯛꯇꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯏꯆꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯃꯥ ꯍꯥꯏ ꯈꯪꯗꯤ ꯂꯣꯏ ꯈꯪꯅꯔꯒ ꯁꯤꯁꯦ ꯑꯗꯨꯝ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯂꯣꯟꯗꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯨꯄꯥꯅꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤꯗ ꯑꯗꯨꯝ ꯇꯥꯏꯅꯩꯌꯦꯕ ꯅꯨꯄꯥ ꯄꯣꯛ ꯉꯝꯗꯦꯅ ꯅꯨꯄꯤꯗ ꯂꯣꯏ ꯇꯥꯏꯅꯩꯌꯦꯕ ꯑꯁꯦꯡꯕꯒꯤꯗꯤ ꯁꯤꯁꯤꯅꯦ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛꯇ ꯇꯥꯔ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯁꯤ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯗꯣ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯅꯕ ꯍꯥꯏꯔꯤꯕ ꯀ꯭ꯔꯣꯃꯣꯖꯣꯝ ꯋꯥꯏ ꯍꯥꯏꯔꯤꯕꯁꯦ ꯃꯔꯨꯝꯁꯨ ꯊꯥꯗꯣꯔꯛꯄ ꯉꯝꯅꯕ ꯑꯗꯨꯗꯤ ꯍꯣꯠꯅꯗ꯭ꯔꯦ ꯂꯥꯏ ꯈꯨꯔꯝꯗꯅ ꯑꯃ ꯇꯧꯗꯅ ꯁꯣꯝꯗ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯇꯧꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯣꯝꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯦ ꯂꯦꯞꯇꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯑꯩ ꯄꯥꯛꯊꯣꯛꯆꯔꯛꯀꯦꯀꯣ ꯑꯗꯨꯒ ꯂꯣꯏꯁꯜꯂꯒꯦ ꯀꯃꯦꯟꯁꯦ ꯄꯥꯛꯊꯣꯛꯆꯒꯦ ꯉꯥꯏꯍꯥꯛ ꯅꯣꯡꯃꯤꯟꯅꯁꯦ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯦꯄꯤ ꯑꯦꯟꯗꯤꯡꯒꯤ ꯋꯥꯔꯤ ꯑꯃꯈꯛꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯅ ꯀꯩꯅꯣꯝꯈꯛꯀ ꯍꯥꯏꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯅꯍꯥꯟ ꯀꯥꯡꯒꯟ ꯈꯤꯇ ꯊꯤꯟꯕꯤꯔꯛꯎ ꯑꯅ ꯍꯥꯏꯕꯁꯤꯗ ꯏꯅꯥꯎꯅꯨꯄꯤ ꯔꯣꯅꯤꯕꯂꯥꯁꯤꯔꯣꯝ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯀꯥꯡꯒꯟ 13 ꯊꯤꯟꯕꯤꯔꯛꯑꯦ thank you ꯃꯥꯅꯦ ꯑꯗꯣ ꯃꯣꯝꯄꯥꯛꯁꯤꯒ ꯈꯤꯇꯪ ꯄꯥꯡꯕꯤꯔꯛꯑꯗꯤꯀꯣ ꯃꯣꯝꯄꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯏꯉꯛꯄꯁꯤꯗ ꯕ꯭ꯂꯥꯡꯀꯦꯠꯄꯨꯗꯤ 10 ꯂꯩꯔꯦ ꯑꯗꯨꯝ ꯀꯣꯟꯅꯈꯤꯅꯦꯕ
ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯏꯅꯥꯎꯁꯤꯅ ꯑꯩꯗꯤ ꯑꯗꯨ ꯑꯗꯥꯒ ꯑꯃꯠꯇ ꯈꯪꯗꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯦ ꯍꯥꯏꯕ ꯐꯤꯂꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯣꯠꯂꯣꯏꯁꯤꯟꯗꯨꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯄꯦꯟꯅꯗ꯭ꯔꯦ ꯃꯈꯥ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯀꯣ ꯍꯣꯏ ꯏꯅꯥꯎ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯃꯊꯪꯗꯅ ꯏꯆꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯁꯤꯗꯤ ꯑꯩꯒꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯃꯇꯝꯅꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯂꯛꯇꯕ ꯆꯍꯤ 4 ꯁꯨꯔꯛꯑꯦ ꯆꯠꯅꯤꯡꯅ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯥꯗ ꯂꯩꯔꯨꯕꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯆꯠꯄ ꯇꯥꯕꯅꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯛꯀꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯟꯕꯒ ꯂꯩꯃꯤꯟꯅꯔꯤ ꯃꯧꯁꯤꯡꯁꯤꯅ ꯀꯦꯅ ꯊꯣꯛꯂꯛꯅꯤ ꯅꯣꯡꯁꯦ ꯉꯥꯜꯂꯛꯀꯅꯤ ꯈꯟꯕꯗ ꯇꯜꯂꯦ ꯏꯆꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯀꯩꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯍꯣꯏ ꯍꯣꯏ ꯏꯚꯦꯟꯠ ꯑꯃ ꯂꯩꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯏꯅꯥꯎ ꯑꯗꯣ ꯃꯊꯪꯗꯅ ꯏꯆꯦ ꯌꯥꯝ ꯅꯣꯛꯅꯤꯡ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ ꯅꯦꯅꯦ ꯑꯩꯁꯦ ꯅꯤꯡꯃꯟꯗꯅ ꯀꯃꯦꯟꯁ ꯇꯧꯖꯔꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯌꯨꯝ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯋꯦ ꯑꯗꯨꯗ ꯕꯕꯥꯅ ꯃꯃꯥꯒꯤ ꯎꯄꯨꯁꯦ ꯃꯊꯛ ꯊꯥꯡꯒꯠꯈ꯭ꯔꯁꯤ ꯃꯈꯥꯁꯦ ꯍꯥꯡꯍꯜꯂꯁꯦꯅ ꯌꯥꯝ ꯍꯥꯏ ꯑꯗꯨꯗ ꯃꯃꯥꯅ ꯌꯥꯗꯦ ꯑꯗꯨꯏ ꯕꯕꯥꯅ ꯁꯥꯎꯏ ꯑꯗꯨꯗ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯈꯥ ꯍꯥꯡꯍꯜꯂꯁꯤ ꯍꯥꯏꯁꯤꯕꯨ ꯑꯩꯒꯤ ꯏꯄꯣꯠ ꯏꯆꯩ ꯂꯣꯏꯅ ꯑꯝꯇ ꯂꯩꯍꯟꯗ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯑꯒ ꯊꯝꯒꯦ ꯈꯜꯂꯤꯔꯥ ꯑꯗꯨꯗꯩꯗꯤ ꯕꯕꯥꯅ ꯃꯆꯤꯟꯒ ꯊꯤꯔꯒ ꯁꯥꯎꯔꯒ ꯅꯪ ꯐꯣꯟꯗꯨ ꯁꯤꯗ ꯄꯨꯔꯛꯎ ꯂꯣꯏ ꯊꯨꯒꯥꯏꯒꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤ ꯇꯥꯗꯅꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯕꯨꯛ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯣꯔꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕꯗ ꯈꯔ ꯑꯃꯅꯁꯨ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕ ꯍꯣꯏ ꯆꯤꯡꯅꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤꯗꯤ ꯃꯌꯥꯝ ꯑꯦꯖꯨꯀꯦꯠ ꯇꯧꯅꯕꯅꯤ ꯈꯪꯃꯤꯟꯅꯅꯕꯅꯤ ꯃꯌꯥꯝ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨ ꯉꯥꯛꯊꯣꯛꯍꯧꯅꯕ ꯑꯗꯨ ꯀꯜꯍꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯕꯅꯤꯗꯅ ꯑꯗꯒꯤ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ she is one of the most successful women in the world ꯏꯆꯦ ꯔꯣꯕꯤꯇꯥ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯍꯣꯏ ꯈꯔꯗꯪꯅꯤ ꯑꯩꯅ ꯍꯣꯠꯅꯕꯗꯤ ꯑꯗ ꯏꯅꯥꯎꯗꯨꯅ successful women in the Manipur ꯍꯥꯏꯗꯦ in the Indiaꯁꯨ ꯍꯥꯏꯗꯦ in the world ꯌꯥꯝ ꯆꯥꯎꯅ ꯊꯥꯒꯠꯄꯤꯔꯦ ꯁꯨꯝꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯁꯦ ꯊꯧꯅꯥ ꯍꯥꯞꯆꯔꯒ ꯈꯔ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯖꯔꯤꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯀꯃꯦꯟ ꯃꯌꯥꯝꯁꯤꯅ ꯍꯣꯏ ꯃꯊꯪꯗꯅ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯇꯥꯔꯤꯀꯥꯟꯗ ꯈꯜꯂꯛꯑꯦꯕ ꯀ꯭ꯔꯥꯏꯝ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕꯩꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯈꯜꯂꯛꯄꯗ ꯍꯥꯠ ꯀꯥꯏꯒꯦ ꯇꯧꯏ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯕ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯋꯥꯔꯤꯗꯨꯅꯦ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯑꯗꯨꯒꯤꯅꯤ ꯑꯗꯒꯤꯗꯤ ꯃꯊꯪꯗꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯦ ꯏꯆꯦ ꯅꯨꯄꯥ ꯌꯥꯎꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏ ꯏꯆꯦ ꯃꯤꯒꯤ ꯕꯥꯇꯣꯟꯒ ꯂꯥꯛꯄ ꯎꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯛꯀꯗ꯭ꯔꯅ ꯏꯃꯥꯁꯨ ꯅꯥꯔꯤꯕ ꯕꯕꯥꯁꯨ ꯑꯍꯟ ꯑꯣꯏꯔꯕ ꯂꯥꯛꯇ꯭ꯔꯒꯅ ꯑꯩ ꯅꯨꯄꯥꯅ ꯆꯥꯛꯀꯧ ꯕꯥꯇꯣꯟ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏꯗ ꯀꯅꯥꯝꯇꯗ ꯍꯥꯏꯐꯝꯁꯨ ꯂꯩꯇꯦ ꯑꯋꯥꯕꯁꯦ ꯀꯃꯦꯟꯁꯇ ꯑꯣꯏꯅ ꯐꯣꯡꯗꯣꯛꯑꯒꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯏꯅꯥꯎꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯅꯨꯄꯥ ꯂꯣꯏ ꯁꯨꯅ ꯄꯣꯛꯍꯧꯕꯅ ꯐꯩꯌꯦꯅ ꯑꯩꯈꯣꯏꯅ ꯈꯟꯅꯕꯁꯦ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯒ ꯃꯊꯪꯗꯅ ꯐꯤꯂꯝ ꯌꯥꯝ ꯐꯖꯩ ꯏꯆꯦꯝ ꯑꯇꯩ ꯐꯤꯂꯝꯒ ꯃꯥꯟꯅꯗꯦ ꯇꯣꯞ ꯇꯣꯞꯄ ꯐꯤꯂꯝ ꯑꯃ ꯑꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯌꯦꯡꯂꯛꯄꯁꯤꯗ ꯍꯥꯏ ꯏꯅꯥꯎ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯏꯆꯦ ꯅꯨꯄꯥꯗꯨ ꯁꯅꯥꯅ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯖꯀꯥꯞꯁꯦ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯐꯤꯂꯝꯅꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯃꯨꯛ ꯋꯥꯏ ꯍꯥꯏꯕꯗꯣ ꯐꯤꯂꯝꯁꯤꯗ ꯈꯪꯖꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯍꯦꯛ ꯏꯆꯦꯁꯨ ꯅꯨꯄꯤ 2 ꯌꯥꯎꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯈꯨꯔꯝꯗꯕ ꯂꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯦꯕꯨꯁꯨ ꯐꯤꯂꯝꯁꯤꯒꯤ ꯃꯅꯥꯅ ꯏꯆꯦꯒꯤꯁꯨ ꯁꯅꯥ ꯑꯃꯠꯇ ꯐꯪꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗꯒꯤꯅꯦ ꯏꯆꯦꯒꯤ ꯁꯅꯥ ꯑꯃꯠꯇ ꯐꯪꯕ ꯉꯝꯖꯒꯦ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯁꯅꯨ ꯑꯗꯨꯒꯤ ꯏꯆꯦꯗꯣ ꯃꯊꯪꯗꯅ ꯀꯃꯦꯟ ꯀꯌా ꯄꯥꯈꯤꯗꯕꯅꯤꯅ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣ ꯃꯥꯁꯦ ꯀꯃꯦꯟ ꯀꯌꯥ ꯄꯤꯒꯟꯗꯕꯅꯤ ꯍꯥꯏꯕ ꯃꯥꯁꯦ ꯑꯗꯣ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯀ꯭ꯂꯥꯁ 10, 11, 12 ꯀꯔꯤ ꯀꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯊꯥꯖꯗꯦ ꯉꯛꯑꯒ ꯂꯩꯍꯧꯏ ꯏꯇꯣꯝꯇ ꯇ꯭ꯔꯣꯃꯥ ꯆꯍꯤ 2-3 ꯃꯨꯛ ꯂꯩꯈꯤꯕꯅꯤ ꯃꯇꯝꯗꯣ ꯀꯥꯏꯅꯔꯦ ꯈꯪꯖꯗꯕꯈꯩ ꯂꯥꯛꯈꯤꯅꯤ ꯈꯜꯂꯒ ꯑꯦꯛꯁꯤꯁ ꯁꯨꯡꯇꯧ
ꯗꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯂꯩꯈꯤꯕꯗꯣ ꯉꯛꯏ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯅꯨꯡꯁꯤ ꯃꯄꯥꯎꯗꯨꯅꯁꯨ ꯍꯣꯏ ꯑꯗꯒꯤꯗꯤ ꯃꯊꯪꯗꯅ ꯑꯍꯤꯡꯅ ꯊꯦꯡꯂꯒ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯊꯦꯡꯒꯠꯂꯛꯏ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯁꯥꯗ ꯄꯥꯜꯂꯤ ꯍꯥꯏꯕ ꯃꯆꯦꯁꯨ ꯈꯪꯉꯤꯁꯦ ꯃꯁꯥꯗ ꯄꯥꯟꯕ ꯃꯌꯥꯝꯅꯅꯦ ꯋꯥꯔꯤ ꯂꯤꯔꯝꯕꯗꯩ ꯈꯪꯉꯤꯅꯦꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯅꯦꯅꯦ ꯐꯤꯁꯥꯀꯣꯜꯗ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗ꯭ꯔꯦ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯩꯔꯦ ꯑꯩ ꯐꯤ ꯁꯥꯅꯤꯡꯕꯁꯨ ꯀꯨꯏꯔꯦ ꯀꯣꯟꯁꯨ ꯂꯩꯕ ꯉꯝꯗꯦ ꯗꯨꯀꯥꯟ ꯌꯥꯎꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯕꯨ ꯇꯨꯡ ꯀꯣꯏꯔꯣꯏ ꯍꯣꯏ ꯂꯥꯛꯑꯣꯀꯣ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯅꯆꯦꯒꯤ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯐꯥꯎꯅꯔꯁꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯃꯥꯅꯦ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯌꯦꯡꯒꯀꯣ ꯌꯨꯝꯁꯦ ꯀꯣꯡꯕ ꯕꯖꯥꯔ ꯅꯣꯡꯊꯣꯡ ꯂꯩꯀꯥꯏꯗ ꯂꯩꯔꯦ ꯑꯗꯩ ꯐꯣꯟ ꯅꯝꯕꯔꯁꯤꯅ ꯑꯗꯨꯝ 70054623030 ꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯐꯤ ꯁꯥꯕꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯌꯥꯎꯅꯤꯡꯕꯁꯤꯡꯀꯣ ꯑꯗꯩ ꯏꯆꯦ ꯑꯃꯨꯛ ꯐꯥꯎꯕ ꯐꯤ ꯁꯥꯖꯗ꯭ꯔꯤ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣꯁꯨ ꯈꯪꯖꯗꯦ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯐꯥꯎ ꯁꯥꯗ꯭ꯔꯤ ꯑꯗꯣ ꯏꯆꯦꯒꯤ ꯂꯥꯏꯔꯤꯛ ꯇꯥꯕꯗꯩ ꯐꯤ ꯀꯣꯟ ꯑꯃ ꯏꯅꯦꯝꯄꯣꯛꯇ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯍꯜꯂꯦ ꯁꯥꯕ ꯍꯧꯔꯦ ꯏꯅꯦꯝꯄꯣꯛꯇ ꯇꯥꯛꯍꯜꯂꯦ ꯏꯅꯦꯝꯅꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯑꯍꯥꯟꯕꯗ ꯂꯩꯕꯤꯌꯨ ꯌꯥꯗꯦ ꯑꯣꯏꯔꯣꯏ ꯇꯥꯔ ꯂꯩꯅꯤ ꯍꯥꯏ ꯑꯩꯅ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯐꯤ ꯁꯥꯕꯗꯣ ꯎꯕꯗ ꯍꯔꯥꯎꯔꯒ ꯐꯅꯦꯛ 3 ꯀꯛꯑꯒ ꯏꯅꯦꯁꯤꯡꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯈꯤꯅꯥ ꯇꯧꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯐꯣꯟ ꯌꯦꯡꯉꯒ ꯇꯨꯝꯃꯒꯗ ꯅꯨꯡꯊꯤꯟꯗ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯤ ꯑꯣꯏꯅ ꯁꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯟꯅꯔꯦ ꯍꯣꯏ ꯐꯤ ꯁꯥꯎ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯊꯧꯅꯥ ꯑꯃ ꯃꯉꯣꯟꯗ ꯃꯥꯅꯦ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯅꯥꯎꯕꯨ ꯑꯗꯩ ꯃꯊꯪꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯐꯥꯎꯕꯗ ꯂꯤꯕ ꯉꯝꯗꯕ ꯋꯥꯔꯤꯁꯤꯡ ꯏꯆꯦꯗꯗꯤ ꯂꯤꯖꯔꯤꯕꯅꯤ ꯏꯆꯦ ꯅꯪ ꯇꯧ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤꯅꯤ ꯃꯃꯥꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝꯅꯦ ꯃꯃꯥ ꯈꯪꯍꯟꯗꯅ ꯑꯩꯒ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯝ ꯌꯥꯎꯏ ꯁꯤꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯁꯨ ꯁꯤ ꯀꯃꯦꯟꯁꯤꯅ ꯑꯩꯉꯣꯟꯗ ꯆꯤꯡꯊꯣꯔꯛꯑꯦ ꯂꯣꯏ ꯅꯤꯡꯁꯤꯡꯍꯜꯂꯦ ꯁꯤꯒꯤꯁꯨ ꯑꯩ ꯅꯣꯡꯃ ꯇꯣꯄꯤꯛ ꯑꯃ ꯐꯖꯅ ꯂꯤꯖꯔꯛꯀꯦ ꯑꯩꯗꯤ ꯑꯗꯨ ꯑꯗꯥꯒ ꯑꯃꯇ ꯈꯪꯗꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈꯨꯂꯣꯏꯁꯤꯟꯗꯤ ꯈꯨꯂꯣꯏꯁꯤꯟꯍꯣ ꯉꯁꯥꯏ ꯑꯩꯅ ꯀꯩꯅꯣ ꯄꯥꯊꯣꯛꯈꯤꯕꯗꯨꯅꯤ ꯁꯤꯁꯦ ꯑꯅꯤꯔꯛ ꯍꯟꯖꯤꯜ ꯂꯩꯔꯝꯃꯦ ꯑꯗꯣ ꯀꯃꯦꯟꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯈꯔ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯉꯁꯥꯏ ꯍꯦꯄꯤ ꯑꯦꯟꯗꯤꯡꯒꯤ ꯋꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯖꯣꯏꯁꯤꯅ ꯄꯥꯁꯣꯏꯗꯒꯤꯅꯦꯕ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯃꯥꯗꯣ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯒ ꯂꯣꯏꯅꯔꯛꯏꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯦꯛ ꯍꯧꯔꯛꯄꯗꯩ ꯂꯣꯏꯅꯔꯦ ꯑꯗꯨꯝ ꯃꯥꯁꯦ ꯃꯊꯧꯅꯥꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨ ꯑꯩꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥ ꯍꯦꯛ ꯌꯥꯎꯈꯤꯕ ꯃꯐꯝꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯀꯩꯝ ꯄꯥꯈꯠꯇꯦ ꯄꯨꯡ 12 ꯇꯥꯔ ꯍꯜꯂꯛꯑꯁꯨ ꯑꯗꯩ ꯐꯤꯂꯝ ꯅꯝꯃꯦ ꯃꯥꯁꯤꯅ ꯂꯣꯏꯅꯃꯛꯁꯦ ꯍꯣꯠꯅꯗꯣꯏꯅꯤ ꯌꯥꯎꯗꯣꯏꯅꯤ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯃꯥꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯑꯃ ꯌꯥꯝꯍꯥ ꯑꯃ ꯊꯧꯋꯦꯕ ꯃꯥꯒꯤꯀꯣ ꯕꯥꯏꯛ ꯑꯃ ꯑꯗꯨꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯁ꯭ꯇꯥꯐ ꯑꯃ ꯑꯅꯧꯕ ꯊꯕꯛꯁꯦ ꯌꯥꯎꯔꯛꯄ ꯑꯩꯈꯣꯏ ꯃꯤ ꯂꯥꯛꯄ ꯈꯣꯠꯄꯒꯤ ꯑꯣꯐꯤꯁꯇ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯀꯣ ꯑꯗ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯦꯕ ꯑꯗꯨꯗ ꯀꯩꯅꯣꯁꯦ ꯅꯪ ꯃꯥꯒ ꯂꯝꯕꯤꯗꯣ ꯄꯨꯜꯂꯕ ꯑꯗ ꯃꯥꯅ ꯇꯦꯔꯥꯗꯒꯤ ꯑꯃꯅ ꯄꯥꯁꯣꯏꯗꯒꯤ ꯑꯗ ꯑꯩ ꯊꯥꯗꯕꯤꯔꯝꯃꯒꯦꯅ ꯊꯥꯗꯕꯁꯤꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯎꯍꯧꯔꯕ ꯃꯥꯗꯤ ꯕꯥꯏꯛꯇꯨꯁꯨ ꯍꯦꯜꯃꯦꯠꯁꯨ ꯎꯞꯁꯜꯂꯦ ꯕꯥꯏꯛꯁꯨ ꯊꯧꯔꯦ ꯑꯗꯨꯗꯤ ꯍꯦꯛꯇ ꯑꯍꯥꯟꯕ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯄꯥꯅ ꯊꯤꯜꯂꯛꯄꯅ ꯍꯦꯛꯇ ꯈꯠꯅꯗꯅꯀꯣ ꯑꯗꯩꯗꯤ ꯏꯆꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯏꯕꯨꯡꯉꯣ ꯅꯨꯄꯤꯅꯦ ꯃꯤ ꯅꯪ ꯊꯥꯖꯗꯕ ꯇꯧꯅꯣ ꯃꯤ ꯂꯍꯥꯟꯒꯦ ꯊꯥꯖꯗ꯭ꯔꯒꯅ ꯑꯩꯅ ꯖꯣꯏꯁꯤꯅ ꯑꯝꯇ ꯆꯠꯂꯨ ꯍꯧꯖꯤꯛ ꯁꯦꯠꯄ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯝꯇ ꯆꯠꯂꯨ ꯈꯠꯅꯕꯗ ꯂꯣꯏꯔꯦ ꯁꯣꯝꯗ ꯃꯥꯁꯦ ꯆꯠꯂꯀꯥꯟꯗ ꯅꯨꯄꯤꯅꯦꯗꯣ ꯈꯪꯉꯀꯥꯟꯗ ꯇꯨꯃꯤꯟ ꯂꯩꯒꯦ ꯑꯗꯣ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯝ ꯑꯣꯐꯤꯁ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯑꯗꯒꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯣꯕꯤꯇꯥꯅ ꯑꯃ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯑꯦꯗꯚꯥꯏꯖꯔꯅꯦꯕ ꯃꯥꯁꯦ ꯑꯍꯟꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯦꯜ ꯍꯣꯁꯇꯦꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯦꯗꯥꯝꯁꯦ ꯑꯗꯨꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯣꯏꯗꯤ ꯃꯆꯥꯁꯤꯡ ꯀꯩꯁꯤꯡ ꯂꯣꯏ ꯊꯕꯛ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯏꯃꯨꯡꯅꯦꯕ ꯃꯦꯗꯥꯝꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗꯨꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯖꯣꯏꯁꯤꯁꯤꯅ ꯁꯨꯝ ꯊꯤꯟꯕ ꯀꯦꯁꯀ ꯊꯦꯡꯉꯛꯄ ꯈꯣꯠꯂꯛꯄꯁꯦ ꯁꯨꯝ ꯂꯧꯕ ꯑꯗ ꯑꯁꯃꯥ ꯍꯥꯏꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯒꯦ ꯑꯩ ꯖꯣꯏꯁꯤꯅ ꯊꯤꯟꯕꯁꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯂꯩꯔꯛꯇꯨꯗ ꯃꯝꯃꯀꯥꯟꯗ ꯊꯤꯟꯕꯗ
Inebem Sobitadi, Arang the back, the Nupam, the Tadar, Minega, high. What is serious? I mean, I call. And I know what I wanted to know. But I is a guy, so was it over the so she young water. Now the Palau log as a neighbor. Aduga, a koi Kangaba. Kariamana in Dom Samanaco. Robita nang di kanano bag maning the napkin in the palm you had up go. And I'm walking when I should remember the nupa not in opinion. I say to my son in a way. At the right away will go. Sing no ba but Although could you know what I'm never do I didn't go. And I did. I'm a matang to go and get a much fine either. Quiggy Mungi does yam no yam to Ivoco. right I is on a piece. Hansi. Cannot the diamond. I told Mazi, when I the crime, I'm just hanging a room in a key than an air. Class 9, 10, 11 years. I never got on Mazi to laiva. Mamma, you either sat possess. I know video falling down the Shanna than Ade. Man, I can standing in Hyderabad Mass with the Tola for the boarding doesn't come ever. Boarding day, so it's over cities park standing I got in something as a some set back. They can only make manner taverns on being as a some token about. Support standing in Harry put some feature of key than a call. I've done been sad of Mamma View, okay, man, everybody is okay, has seen but so some man talking now. I did Mamma View, the Satke have a hold ever Mazi. I did I know I think I do a low get. I do Yarigate in a manner because she don't in a hallows, though in a salmon no. A quay midnight Uzaria, do it, no in a man of women's of Rakado was a tongue day. At the man of women's again, hide a hidagani, talk of a problem, mamze. And then a power Naruge, high with the Amtasat given at the hiver. Kay Harkade champion. Kay, cut the mountain and a cook to the Pataman Conjelaga. And on the late had a quiet. I did the later cotton. Man of you is peasant put in the tamba. And a dog and air. Not being a kind of punk there. I hope Salas no and lady. Maza when a Saki Bogan, Mamma, women's of Hadam, but there. A man of you is a high. Later to I just have a king than I led with Ansana sang Bagay from Yataba. I just sang a deer and Trevor Zega, the Sumbra Sumda Brazil. Ekleho sang Gavagana, video calling to talk to never Zega Labra, Mando, can bra meet in bra. Yang they never did. I don't know, man of beauty, executives are Maggie the Salazu. I like a way for Torganet, no point of the video calling to it now. Man of bigger labor and the marks, my Ulazuna. A man of bigger low, I didn't never so what is how with the name of Selena. The Majum Horakiva. I do Hijixina, Maze, Tar Semster, Tamneva. I don't know, I know my higher. Mana, some high pet South Lavanina. Kang de Nuevo, Smatam the Patavzida, a young higher Colaga, Canano, and Nabus and Motion Kanadana, and my daughter and Kanara home work with the sector. I don't know, Pam, the idea of Paradunus in Azaraga, Alaman to Kanaraga, Nabus and Motion Kangaga, and minor labor Zupa, me, Hayamai, Kanoyam, the Rakanda, Poineva the Zoo. Cannot talk the motion of Zen Kang there to put it by the red and some Kangaba lady, some Tanazi Hire, Manaka Kume. Can I didn't part the partner Peter me, none no idea, no Paquia, I want to do nothing that, but you can have to buy. I didn't pass it, you can park. I didn't pay ever. I moved to my door, Moise. When now? The minor can only go here, such a hypermatum Zidana. Pon Gapai, do Harapa, Masaki Pon, Paragay Harapose. Yamangari, young Inditagi, I don't want to not say Hydriba. Adagimo, Moina, Piggy, Canoze, Tabak Ama, Subo, Papacanum, Haitava, why get I was Haitava, swinging the Bodo to Gandana. Bema picked up, he was not there, Hayang, a took sour, Minamana with my own pala, Matamne, a child paranoina, which both she will hate the Kari, Tabaktoram died and let's have you. Polar Pine, as I will not do guide. Yam no Sing even more so. I don't know, I don't know, I know. I don't think it's a Amaka Kajaga by. Now, she's I know, Guy Toga, Sigi, cannot laugh, Sigi, I laugh for that. Lambi the guy, pond that I want to pond or ever. I'm no idea. See it, Mato. Masano pa yaute masano piani ka oibo ko da maso sum angang no pa ta yukningi khotningi haiba ko ada aina su mayam da si haijeningi se positive mayam se katang wa khan jok thokna matam oire ba mane ba kogi angang se kaino
ꯑꯩꯈꯣꯏꯒꯤ ꯄꯣꯛꯇ꯭ꯔꯒ ꯌꯨꯝ ꯀꯥꯏꯅꯔꯤꯗꯅ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯌꯥꯎꯗꯦꯅ ꯈꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯌꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯗꯣꯏꯅꯣꯗꯅ ꯑꯗꯨꯃꯥꯏꯅ ꯈꯥꯏꯅꯕꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯝꯕꯗꯣ ꯇꯟꯕ ꯑꯗꯨꯅꯅꯦ ꯈꯤꯇꯪ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯋꯥꯕ ꯑꯉꯥꯡꯁꯤ ꯌꯥꯝꯃꯕ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯕꯁꯨ ꯏꯆꯥ ꯑꯣꯏꯔꯁꯨ ꯉꯝꯗ꯭ꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯌꯥꯎꯗꯕ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯕꯤꯕ ꯐꯖꯅ ꯉꯝꯃꯣꯏꯗꯕꯅꯤ나 ꯑꯗꯩ ꯃꯤꯒꯤꯁꯨ ꯃꯆꯥ ꯂꯩꯇꯦꯅ ꯃꯃꯤꯇꯩ ꯃꯄꯤ ꯇꯥꯔꯤꯁꯦ ꯃꯍꯩ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯒꯤ ꯃꯄꯣ ꯑꯃ ꯄꯣꯛꯄꯤꯕꯒꯨꯝꯕꯅꯤ ꯑꯅ ꯈꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯃꯆꯥ ꯌꯥꯎꯗꯕ ꯃꯤꯗꯨꯁꯨ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯌꯨꯝꯗꯣ ꯀꯥꯏꯗꯅ ꯄꯥꯟꯖꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯄꯥꯎꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕꯤꯔꯛꯄ ꯑꯗꯩ ꯑꯩꯅꯁꯨ ꯐꯥꯎꯖꯔꯒꯅꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕ ꯃꯆꯥ ꯁꯨꯝ ꯄꯣꯛꯇꯕꯅ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯌꯣꯛꯆꯒꯦ ꯍꯥꯏꯕ ꯑꯃ ꯑꯗꯒꯤꯗꯤ ꯉꯩꯗꯒꯤ ꯑꯣꯏꯔꯁꯨ ꯄꯣꯛꯄ ꯈꯣꯠꯄ ꯂꯣꯏꯅ ꯃꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯕꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯖꯒꯦ ꯍꯥꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯅꯨꯄꯤꯗꯤ ꯄꯣꯛꯑꯕ ꯑꯗꯨꯅꯁꯨ ꯅꯨꯄꯥ ꯌꯣꯛꯆꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯃꯒꯤꯁꯨ ꯏꯃꯨꯡ ꯀꯥꯏꯗꯕ ꯑꯃꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯝ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯅꯔꯒꯅꯦ ꯑꯗꯩ ꯀꯅꯥꯅ ꯃꯤꯒꯤ ꯁꯥꯒꯩꯗꯤ ꯌꯣꯛꯑꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯗꯕ ꯏꯆꯥꯗꯧꯅ ꯑꯩꯅ ꯅꯨꯡꯁꯤꯅ ꯌꯣꯛꯈ꯭ꯔꯕ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯔꯗꯧꯅꯦꯕ ꯑꯗꯨꯃꯥꯏꯅꯅꯦ खितंग मतेंग पांगना अमा चंगेबको अदे कनागुंबना ngang ji yamaga koi miron chalaga thaju yam chankiba he adumbada koi angang ji pokpada ju war da ba pesa ju laitaba adumba yawra ju angang du bu manghan bi ba ju phatte ma ju miron dana taibang ji da lakcharabani ko ado angang du ju taibang mang phawna han bi ba ado somda mama pa masa pokcha da ba du bi ju mamita masa uhan bi ba ko darkar le basin maina masa ji masing yang gar kan theng miron chan ba adu da angang du manghan bi bai mo ta admaina pau ji phawnaraga mana mari mateng pangnaraga simtangdi ai khoi mamita masa udaba degi dimsan pa poktaba sumba mayam ji ne loina mamike mapi ji kangna na ba asauba mapok ama madu muk chaw dharma leitre ai simta ga haijage admaina engon da pau phawbi ro adu angang admaina miron gi baji manghal loiji aduga kaino mamita masa uzadaba jindo adugi punsi ju kan minnaji moina ju mu mateng pangjaram jani simtanga ai request tawjage ai yam nungai te sum thengnara banina mayam je engon da loina hujiti haibam ji oire bako adagi ama khangna namu aina puneda koigi kaino angang lawbagi mi ama khak moi lising tara tawjage thage dum tolopsu ama pamjai nupi ko khara adu haibado nupi ama haibadu ngahamu ama leiramaga ne moi ima do flight ticket ga loi ka ura kanda bp sok tawre na dan leira du ma thadokpa yarona flight ticket to cancel tawre haiba aduna moina mi amatang thibiyo haiba ado koi manipur manu gi di am la eba mapan ji kya lakte ba adum tang ju na tai saba khudong saba adum mapan da leiba imung do aina khangba yamna moi imung family do yam phaba yam social minded oiba mi ne koi gi kaino helper daga yamna kaino tawba adum bambok leig tawna tik han thana logadaba hoi moi adum plate to da kaino moina office sat ke da angang do leimina obo khakta gi wane ba ko admaina adum mateng pang bi ya ba masai ju pe chathok sa ba hujik sida sudana kaino taw doi sokudi aram ba lambi da satoi sokudi sumaina seng na ne paisa ta laga hingbana pai admaina tawmina si adum ba leira chu dum pau phobiro ko ado yam nungai mayang ba mai unabase ado mathang dam unara singa si di loi chanjaraga माने हचुम मनी हाइबदी ओजाना थंबिरबा वफम सिंगसी मयामना अखोगी दरकार लेबा अखोगी मणिपुर सिदसु अखोजी हिंगमिनबा मतमदा अमना अमगी मतेंग पांगनबा हाइबसिसु यामना अचौबा धर्म अमसु ओय लोइना अवाटप लेबदा अहेन मदुना मेनबीबा अहेन म लेबदुना अवाटपदुदा थोनबीबसिना कया अमा अखोइदा अदुकी मति अखोइ सोसाइटी दा नुंगसिनबसु हेनगदबा अदुगा अखोइ हिंगबगी आर्थ कया अमसु थोकमिनगदबनी हाइबसिम थमजनिंगी लोइना ओजाना लिबी खिबंगा साइगी वारी सिंगदुदा अखोइगी पाउता कया अमा मेसेज कया अमसु यावबनिना मयामसे सुंसोय छोजना क्राइम डायरीज पु यंगबिरगदी कमेंट्स अमम सुंसोय छोजना थंबिरमु लोइना लाइक्स अमम ngasai ozana so hokdorokpada nijagre haibadi likes to yaudragadi akhoidasु akhoina yengbiri haiba mi singdugi akhoina acknowledge tawba ngamjadaba aduna like sungsoi soijana thambiramu comment su sungsoi soijana thambiramu loina akhoigi khoi ozana thambikhiba ngasagi wakhalon singduda mayamgi feedback kaya amasu akhoida thambira o aduga makha tarakpada su akhoina mayamgi damakta penanaba aduki mati akhoina su khanjaraga khamthajaraga akhoina design tawjarake haina thamjage matamse su loisalakbanida oza loisalakpasi ozagi kari wakhalon thambiningi bage koi film so kapa je leptri adum kapiri ado kitanga hena mayam na dum kana gumbana koi punje ampi paisa je haiba
ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯁꯣꯒꯤ ꯄꯩꯁꯥꯁꯤ ꯍꯣꯏ. ꯇꯥꯔꯣꯏ ꯍꯥꯏꯅ ꯈꯟꯅꯕꯁꯨ ꯂꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯖꯒꯦ ꯈꯨꯟ ꯄꯤꯛꯄꯒꯤꯅ ꯄꯤꯛꯄꯒꯤꯀꯣ ꯍꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯤꯇꯪ ꯈꯥꯏꯖꯟꯅꯕꯤꯔꯒ ꯁꯣꯁꯤ ꯑꯝꯇꯪ ꯀꯥꯞꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯩ ꯇꯤꯀꯦꯠ ꯅꯨꯡꯒꯦꯠ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤꯁꯨ ꯑꯗꯨꯝ ꯀꯥꯞꯇꯪꯗꯤ ꯀꯥꯞꯃꯤꯟꯅꯁꯤ ꯈꯤꯇꯪ ꯃꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯕꯅꯤꯅ ꯑꯗꯨꯝ ꯇꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯄꯥꯛ ꯁꯟꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯥꯞꯍꯟꯅꯤꯡꯕꯀꯣ ꯍꯣꯏ. ꯍꯧꯖꯤꯛꯇꯤ ꯍꯣꯜꯗꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯍꯣꯜꯗꯗꯤ ꯐꯤꯂꯝ ꯀꯩꯀꯩꯁꯦ ꯀꯌꯥ ꯌꯦꯡꯅꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯣ ꯀꯥꯞꯄꯁꯤꯗ ꯈꯨꯜꯁꯤꯡꯁꯦ ꯌꯦꯡꯍꯧꯒꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯣ ꯁꯣꯁꯦ ꯈꯤꯇꯪꯒ ꯀꯥꯞꯄꯤꯈꯣ ꯁꯤꯝꯇꯪꯒ ꯁꯣꯏꯗꯅ ꯑꯩꯈꯣꯏ VLF-ꯁꯤꯡ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡ ꯀ꯭ꯂꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯁꯥꯄꯨꯡꯈꯣꯛꯇꯗꯤ ꯅꯍꯥꯟ ꯂꯩꯁꯥꯕꯤꯈꯩꯅ ꯁꯤꯜꯂꯦ ꯁꯥꯄꯨꯡꯈꯣꯛ ꯂꯩꯁꯥꯕꯤꯈꯩꯗꯣ ꯊꯧꯅꯥ ꯌꯥꯝ ꯐꯩꯌꯦ ꯂꯤꯂꯥ ꯊꯥꯕꯜ ꯁꯤꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯅꯆꯦꯒꯤ ꯐꯤꯂꯝꯁꯤꯁꯨ ꯁꯣꯏꯗꯅ ꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯐꯤꯂꯝꯁꯨ ꯄꯨꯊꯣꯛꯄ ꯉꯝꯖꯅꯕ ꯐꯤꯂꯝꯁꯦ ꯄꯩꯁꯥ ꯍꯟꯖꯟꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯕ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ ꯃꯥꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯟꯖꯟꯒꯗꯕꯁꯦ ꯇꯪꯈꯥꯏꯃꯨꯛ ꯋꯥꯠꯂꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯪꯈ꯭ꯔꯦꯕ ꯁꯤ ꯐꯤꯂꯝꯁꯤꯗꯤꯀꯣ ꯑꯥꯔꯇꯤꯁ ꯌꯥꯝꯕꯅꯤꯅ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤꯅ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤꯅꯦ ꯑꯋꯥꯡ ꯈꯨꯅꯧꯗ ꯄꯥꯠꯁꯣꯏ ꯂꯥꯏꯟꯗ ꯂꯩꯕꯅꯦ ꯑꯋꯥꯡ ꯈꯨꯅꯧꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯄ꯭ꯋꯥ ꯖꯌꯟꯇꯥꯅ ꯃꯥꯅ ꯃꯊꯟꯗꯅ ꯑꯗꯨꯝ ꯃꯥꯏ ꯃꯅꯥꯎꯁꯤꯡ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯡ ꯈꯔꯒ ꯁꯤꯜꯂꯦꯕꯀꯣ ꯍꯣꯏ ꯇꯤꯀꯦꯠ ꯀꯛꯇꯕꯤꯗ ꯃꯣꯏ ꯑꯉꯝ ꯑꯉꯝꯕ ꯍꯥꯞꯅꯔꯒ ꯑꯗ ꯏꯄ꯭ꯋꯥꯗꯨꯅ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅꯀꯣ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯤ ꯅꯣꯛꯄꯗ ꯅꯣꯛꯄꯗ ꯍꯥꯞ ꯃꯃꯥꯡꯁꯤꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯅꯣꯛꯍꯟꯕꯗꯣ ꯑꯗꯩ ꯍꯥꯞ ꯃꯇꯨꯡꯁꯤꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯗꯥꯗꯦꯅꯤ ꯍꯣꯏ ꯑꯗꯩ ꯃꯨꯈꯥꯏ ꯍꯣꯏ ꯃꯣꯏꯁꯦ ꯍꯦꯛꯇ ꯗꯥꯏꯂꯣꯛ ꯊꯣꯝꯗꯠꯅꯕꯤꯅꯤꯗꯅ ꯑꯗꯩ ꯏꯆꯦ ꯃꯂꯤ ꯂꯥꯎꯗꯅ ꯋꯥꯔꯤ ꯂꯤꯊꯔꯛꯏꯅꯤꯗꯅ ꯁꯤꯗ ꯃꯤꯈꯩꯁꯦ ꯄꯨꯡꯆꯣ ꯁꯨꯝꯃꯒ ꯐꯤꯂꯝꯁꯦ ꯇꯨꯃꯤꯟ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯂꯣꯏꯕꯒꯤ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯕꯁꯦ ꯁꯤꯐꯧ ꯃꯤꯁꯦ ꯑꯝꯇ ꯍꯧꯒꯠꯇ꯭ꯔꯦꯌꯦꯀꯣ ꯂꯣꯏꯔꯕꯗꯣ ꯍꯣꯏ ꯑꯗꯩ ꯐꯤꯂꯝꯗꯣ ꯂꯥꯛꯈꯤꯅꯦꯅ ꯏꯆꯦ ꯅꯪꯕꯨ ꯑꯗꯨꯕꯨ ꯍꯦꯛ ꯃꯤꯁꯦ ꯍꯧꯒꯠꯅꯗ꯭ꯔꯦꯕ ꯑꯗꯨꯝ ꯐꯤꯂꯝ ꯃꯈꯥꯗ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯇꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯁ ꯕꯣꯔꯤꯡ ꯆꯨꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯥꯏꯅ ꯍꯧꯒꯠꯅꯕ ꯂꯩꯗꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯕꯗꯣ ꯑꯩꯈꯣꯏꯅ ꯑꯐꯇꯔ 10 yearsꯅ ꯑꯃ ꯊꯥꯕ ꯑꯃꯁꯨ ꯃꯔꯛꯇ ꯌꯥꯎꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯆꯍꯤ 1 years ꯍꯥꯏꯕ ꯑꯍ ꯑꯗꯨꯃꯥꯏꯅ ꯊꯥꯔꯤꯕꯣꯏ ꯅꯤꯡꯅꯕꯗꯣ ꯃꯨꯟꯅꯁꯨ ꯍꯦꯛ ꯌꯦꯡꯍꯧꯗꯕꯗꯣ ꯋꯥꯔꯤ ꯃꯈꯥ ꯂꯥꯛꯈꯤꯗꯕ ꯅꯤꯡꯗꯅ ꯍꯣꯏ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯁꯣ ꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨꯀꯣ ꯑꯗꯩ ꯁꯥꯄꯨꯡꯈꯣꯛ ꯂꯩꯁꯥꯕꯤꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯆꯣꯡꯊꯣꯛꯄꯤꯔꯒ ꯁꯤꯟꯕꯤꯕꯗꯣ ꯃꯥꯅꯦ ꯑꯗꯣ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯑꯇꯩ ꯃꯌꯥꯝꯁꯨ ꯁꯤꯟꯕꯤꯌꯨ ꯁꯤꯝꯇꯪ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯅꯧꯅ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯨꯝ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯔꯒ ꯁꯣꯁꯦ ꯀꯥꯞꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯨꯟ ꯈꯔꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯨꯔꯒꯅꯦ ꯑꯇꯥꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯤꯟꯕ ꯂꯥꯡꯕꯗ ꯃꯣꯏꯅ ꯁꯤꯜꯂꯝꯗꯣꯏꯗꯣ ꯑꯗꯨꯒ ꯁꯤꯟꯕ ꯂꯥꯡꯕꯗꯣ ꯆꯪꯈ꯭ꯔꯒ ꯑꯗꯨꯝ ꯑꯇꯥꯕꯗꯣ ꯄꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯔꯦꯠꯇꯨ ꯌꯧꯕ ꯌꯧꯗꯕꯗ ꯑꯗꯨꯃꯥꯏꯅ ꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯍꯣꯏ ꯀꯅꯥꯒꯨꯝꯕꯅ ꯁꯣꯁꯦ ꯁꯤꯜꯂꯨꯔꯒ ꯄꯩꯁꯥꯁꯦ ꯍꯟꯖꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯨꯒꯠꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯩꯅꯗꯕꯅꯤꯅ ꯑꯗꯨꯁꯨ ꯍꯣꯏ. ꯄꯥꯈꯠꯄ ꯌꯥꯎꯋꯦꯕ ꯃꯥꯅꯦ ꯑꯗꯨꯒ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕ ꯂꯥꯡꯕꯗ ꯆꯪꯉꯤꯕ ꯑꯦꯔꯦꯟꯖꯇꯨ ꯆꯪꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯖꯒꯦ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯑꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯈꯟꯅꯕ ꯌꯥꯕꯒ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅꯀꯣ ꯂꯣꯏ ꯈꯟꯅꯁꯤ ꯃꯌꯥꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯈꯔꯒ ꯍꯦꯟꯅ ꯑꯝꯇ ꯆꯦꯔꯗꯤ ꯁꯣꯁꯦ ꯀꯥꯞꯄꯤꯈꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏ ꯆꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯜꯝ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯒꯤ ꯁꯥꯐꯨ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯛꯅꯣꯂꯦꯖ ꯇꯧꯖꯩ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯤꯜꯝꯁꯤ ꯃꯊꯪ ꯃꯊꯪ ꯄꯥꯏꯞꯂꯥꯏꯟꯗ ꯂꯩꯖꯕꯅꯤꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯍꯦꯛ ꯇꯧꯕ ꯉꯝꯖꯔꯣꯏꯗꯕꯅꯤನ ꯃꯌꯥꯝꯒꯤ ꯁꯍꯖꯣꯛ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡꯗꯣ ꯅꯤꯖꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯄꯣꯛꯁꯣꯗ ꯐꯣꯀꯁ ꯇꯧꯔꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯤल्म ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯌꯧꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯅ ꯔꯦꯠ ꯂꯩꯖꯕꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯝꯖꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖꯅꯤꯡꯕꯁꯤꯡꯅꯁꯨ ꯂꯥꯛꯄꯤꯔꯒ ꯇꯥꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄ꯭ꯂꯦꯠꯐꯣꯝꯗꯨꯃꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯑꯦꯕ꯭ꯔꯤ ꯋꯦꯅꯁꯗꯦ ꯁꯦꯇꯔꯗꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯌꯦꯡꯕꯤꯔꯤꯕ 46 ꯁꯨꯕ एपिसोड यौसिलक्पा अमदी 46 सुबह एपिसोड सिगी मतम लोइसिलक्पसिदा मयामबु हनन थागत चपगा लोइनना काइननबा याथंग निजरी पिनबिरसे